Hello guys, isin long ma'am go face Manipuri da taram nok cheri ngasi yumja gasa Wednesday numit ki ekhoi gi live discussion hai tare gi channel bu yengbiri ba sinok singi damakta khoi gi matang do egera nga phawi matang hai tare ne in mela gi egera ai nga phaw da dedicate tok jaba ai gi go face Manipuri hai ba channel je nga phaw ga mai leina ba ta content oi jabani na masi ga mari leina da khangbi ning ba chilnok singi damakta aina la go face Manipuri channel gi maike gi live asi sinjabani every Wednesday khudingi yumja ge khudingi asida ichina khwa puno bu taram nokcheri loina na ngasi gi studio da ikoi gi mama mayam da mama haira khangna ba ikoi gi mama ibo choba lingchin midno leire mama bu taram nokcheri tasaina ikoi gi ngasi gi discussion ase maru ina ina mamang da gi tonga ma social media platform da Facebook da kaidan haijam ngasi je live discussion tongni na ngasi gi topic ti in namadi longup mela aduga in namadi longup mela ga mai leina na ngasi gi video se da mayam na khangbi ning ba hana da gi lerm jing do ingon da ga mayam hangbi re do ina pakum ping am jada ba mayam no ngasi gi live session ase da pakum to wang hangbi pe ga ni dong ge pakum ko gi expert mama ibo so wale kan da mayam da akoi gi pakum pi hanjar ke aduna mayam comment oina num pisan biro mama gi phone la mal aduna hello mama du phone am kan lai kanu tawri live yengo je live ta ka tawri khoi gi ngang gai ga mo studio de lai nga lo tawro pakum pi hanjar ke ado isinlaw ma'am dayamo yang kom bro hai hello ma'am theng ju theng na akoi gi ngasai live se kitang hokjarama kan da mai gi problem le bidagi asi je nong kitang ta bi mai kitang ngai ta male adu gi problem le bidagi ai live se ngak marak ta lure madu gi damak ta isinlaw puno mangna ma'am waro bi roi aduga live se khoi continue tong no hona jage ngasi gi ma'am gi wang gi adagi paukhum gi khoi gi kaino je hokdri kan da ma da ina khangjaning ba je Sorapa in amadi longup mela je mamagi experience hai tare horpa kyam kuirage Manipur sigi trending am laije uki da in tawa in hana khongbanda turienda singnaramani adagi smaina pam changdana heta nga je akoina apa ma jaga da salaga phaba horpa gi system la je karan kan dagi horki kamaina tokimno da hape sorapon thamyun 1989 90 89 90 98 99 da ge khoi che dum kaya ni nga si papa pam zabani na nga si melawi na an ba magtada sing na hekta hajarabada kogi lungup yaw da bida inda sing khujong na silaga chai na tharaga mela se na harupta han bau dok chai matam sing khujong na silaga chai na thang inda tansen ba nga do in je mayam sing halaga koina nga je koi thaina bukhi da inam tang ga thaga yungi bukhi tong na mai na chai na ga job thilaga nga tan bi do adagi sum hok adagi amai toro me ba horma da longup yaw de sum torok padagi sum masidi mela sin bi ani ne sum putorok pada adagi sum lak pa sidagi mela se ai yam changna haiba tang 19 2000 keno so the singamaga mamau 99 sidagi horaga 2000 dagi letana sale in mela 19 dagi adila aga aji 19 February 16 dagi sengna ai mela sinbanga mani han mamang da sum charak je moi gi sum kamai na ngang na ba kamai na mela chele no kamai hana di horpa da di mina sinma sum yom na yarom bane haiba dagi 19 February 16 dagi 2016 dagi ma moi na sin morpa 16 dagi aina ma sin mela si yauge haidana aina yorupani haiba ko dai sin baugerpani masi pawda agi diary de irisi pukri satret ka something khar lei ko aina ko sinjar pachi da pukri se loina migi share da nate agi share da ma bana sinjar da aina sinjar da migi share da yaroga di as yam re mo ga ko punjana na tongmina ba amaga group khogi mela se group ani lerame mamagi mela haibamga nambol oinamgi mela haibamaga ani thongna lei ada ani thokpa chidagi mogi mela se khogi ingi population se 72 mulerame in masing se yamreme mamai team da ai team da khogi ming phajana sakhiba ai mela phajana sakhib se tangkat ani mama je adu do tap tam lakcha ge ko adu ngasai gi mama na 2016 swai dagi mama na direct hana adui mamang na min na sin made yomni adu 2016 swai di mama isamang na host or kan de sin manai ko 19 hai ba 2019 dagi 20 tu changa paisida adu 19 dagi 19 dagi mama na 16 February da haiba 19 dagi mama na sin bau re
ꯑꯗꯨ ꯆꯍꯤ 5-6 ꯁꯤꯗꯩꯗ ꯄꯨꯈꯤ ꯆꯥꯇ꯭ꯔꯦꯠꯀꯤ ꯃꯊꯛꯇ ꯁꯤꯟꯈ꯭ꯔꯦꯕ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯍꯦꯜꯂꯦ ꯑꯩ ꯗꯥꯏꯔꯤꯗ ꯂꯩꯕꯅꯦ ꯑꯗꯣ ꯉꯁꯤ ꯉꯔꯥꯡ ꯑꯅꯧꯕ ꯑꯣ ꯗꯥꯏꯔꯤꯗ ꯔꯦꯀꯣꯔꯗꯀ ꯇꯧꯕ꯭ꯔꯣ ꯔꯦꯀꯣꯔꯗ ꯇꯧꯏ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯦꯂꯥ ꯁꯤꯟꯈꯤꯕꯗ ꯄꯨꯈꯤ ꯃꯁꯤꯡ ꯑꯁꯤ ꯃꯦꯂꯥ ꯁꯨꯔꯦ ꯀꯥꯏꯈꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩ ꯗꯥꯏꯔꯤꯗ ꯂꯣꯏ ꯊꯝꯕ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯥꯎꯁꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯖꯇ ꯑꯩꯈꯣꯏꯒꯤ ꯏꯟ ꯃꯁꯤꯡꯁꯦ ꯀꯗꯥꯏꯗ ꯍꯟꯊꯈ꯭ꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯁꯝꯂꯞꯅ ꯑꯩ ꯗꯤꯖꯒꯦ ꯃꯥꯃ ꯑꯗꯨꯗꯣ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯑꯝꯇꯒ ꯊꯠꯆꯒꯦ ꯉꯁꯥꯏꯒꯤ ꯃꯊꯪ ꯂꯥꯛꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯨ ꯄꯤꯅꯤ ꯁꯥꯡꯗꯣꯏꯅꯤꯅꯀꯣ ꯑꯃꯨꯛꯇ ꯋꯥꯔꯤ ꯆꯥꯖ ꯂꯤꯁꯜꯂ ꯂꯣꯏꯁꯤꯟꯈꯤꯕꯁꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯂꯣꯏ ꯅꯪꯅ ꯂꯣꯏꯁꯤꯜꯂꯤꯁꯦ ꯍꯥꯏꯔꯛꯀꯅꯤ ꯋꯥꯔꯤ ꯌꯥꯝ ꯁꯥꯡꯉꯦꯕ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯃꯤꯌꯥꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯉꯥ ꯐꯥꯕ ꯄꯥꯝꯖꯕ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯌꯥꯔꯟ ꯃꯦꯂꯥ ꯒ꯭ꯔꯨꯞ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯖꯔꯤ ꯑꯩꯈꯣꯏꯁꯦ ꯑꯦꯁꯣꯁꯤꯌꯦꯁꯟ ꯌꯥꯝ ꯆꯥꯎꯅ ꯂꯩꯖꯕꯅꯤ ꯁꯤꯗꯒꯤ ꯑꯩ ꯑꯍꯥꯟꯕꯃꯛꯇꯗ ꯐꯥꯔꯃꯔ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯥ ꯐꯥꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯃꯤꯌꯥꯝꯗ ꯑꯩ ꯗꯤꯁꯀꯁꯟ ꯈꯔ ꯇꯧꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯀꯣ ꯑꯩ ꯗꯤꯗꯤꯀꯦꯠ ꯇꯧꯖꯒꯦ ꯇꯧꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯐꯥꯔꯃꯔ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯦꯂꯥꯁꯦ ꯌꯥꯝꯅ ꯄꯥꯝꯅ ꯆꯠꯂꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯁꯦꯡꯅ ꯈꯔ ꯀꯔꯤ ꯍꯥꯏꯅꯤ ꯃꯦꯂꯥ ꯑꯅꯤꯗꯒꯤ ꯍꯧꯖꯤꯛ ꯑꯃꯇꯪ ꯄꯨꯟꯁꯤꯜꯂꯦ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯁꯦ ꯅꯝꯕꯣꯜ ꯑꯣꯏꯅꯥꯝꯂꯣꯝꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯔꯨꯟ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯕꯝꯗꯤꯌꯥꯔ ꯅꯅꯥꯎ ꯑꯗꯩꯗꯤ ꯑꯣꯖꯥ ꯁꯔꯠ ꯑꯩꯈꯣꯏꯒꯤ ꯇꯈꯦꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯔꯦꯟ ꯃꯣꯏꯒꯤ ꯇꯤꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯎꯌꯨꯝꯄꯣꯛꯇꯒꯤ ꯁꯅꯥꯌꯥꯝ ꯃꯤꯌꯥꯝꯅ ꯑꯃꯨꯕ ꯑꯦꯂꯥꯏꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ ꯃꯣꯏꯒꯤ ꯇꯤꯝ ꯑꯃ ꯑꯣꯏꯔꯝꯃꯤꯅꯦ ꯃꯣꯏꯒꯤ ꯇꯤꯝꯁꯦ ꯁꯨꯝ ꯁꯤꯔꯛ ꯇꯧꯕ ꯑꯩꯒꯤ ꯃꯦꯂꯥꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯟꯃꯤꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯃꯦꯂꯥꯁꯦ ꯃꯍꯧꯁꯥꯗꯤ 1/3 ꯈꯥꯏꯔꯝꯃꯤ ꯑꯁ ꯌꯥꯝꯅ ꯁꯥꯡꯅ ꯑꯗꯨꯒꯤꯗꯣ ꯃꯥꯃꯩ ꯀꯣꯟꯅ ꯂꯥꯛꯑꯒꯦ ꯁꯦꯟ ꯈꯥꯏꯕꯒꯤꯗꯣ ꯑꯩ ꯃꯇꯥꯡ ꯇꯥꯡꯀꯛꯇꯨ ꯍꯪꯉꯛꯑꯒꯦ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯗꯨ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯃꯥꯃꯅ ꯍꯧꯖꯤꯛꯐꯥꯎꯗ ꯍꯥꯏꯕꯤꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ 19 February 16 ꯑꯗꯨꯒꯤ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗꯨꯗꯒꯤ ꯍꯧꯔꯛꯈ꯭ರೆ ꯃꯥꯃꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯃꯥꯃ ꯆꯥꯎꯔꯥꯛꯅ ꯃꯥꯃꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯩꯗ ꯃꯥꯃꯁꯦ ꯍꯥꯟꯅ ꯃꯥꯃꯅ ꯃꯦꯂꯥ ꯁꯤꯟꯕ ꯍꯧꯗ꯭ꯔꯤꯀꯥꯟꯗꯁꯨ ꯃꯤꯒꯤꯗ ꯃꯌꯥꯝ ꯌꯥꯎꯔꯝꯃꯦ ꯍꯥꯏꯔꯦ ꯑꯗꯣ ꯄꯨꯟꯅ ꯃꯅꯤꯄꯨꯔꯗ ꯃꯥꯃꯅ ꯈꯪꯖꯕꯗ ꯁꯨꯃꯥꯏꯅ ꯒ꯭ꯔꯨꯞ ꯁꯦꯝꯅꯔꯒ ꯆꯠꯄꯁꯦ ꯒ꯭ꯔꯨꯞ ꯀꯌꯥꯃꯨꯛ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯒ꯭ꯔꯨꯞꯁꯦ ꯑꯩꯅ ꯈꯪꯕꯗ ꯂꯣꯡꯗ꯭ꯔꯥꯏꯒꯤ ꯇꯤꯝ ꯑꯃ ꯅꯧꯅ ꯑꯩꯅ ꯇꯥꯈꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯌꯥꯎꯗ꯭ꯔꯤ ꯂꯣꯡꯗ꯭ꯔꯥꯏꯒꯤ ꯑꯃ ꯂꯩꯔꯦ ꯂꯣꯡꯗ꯭ꯔꯥꯏꯒꯤ ꯉꯥꯛꯇ ꯇꯤꯝ ꯑꯃ ꯂꯩ ꯑꯩ ꯁꯦꯛꯇꯥꯔꯣꯝꯗ ꯑꯃ ꯊꯦꯡꯅꯈꯤ ꯃꯥꯜꯂꯦ ꯂꯣꯡꯗ꯭ꯔꯥꯏꯁꯦ ꯂꯣꯡꯗ꯭ꯔꯥꯏ ꯉꯥꯛꯇꯒꯤ ꯃꯦꯂꯥ ꯑꯃ ꯂꯩ ꯃꯣꯏꯁꯨ ꯃꯤ ꯌꯥꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯆꯧꯕ ꯃꯦꯂꯥ 2,00,000ꯒꯤ ꯃꯊꯛꯇ ꯂꯩꯕ ꯃꯦꯂꯥ ꯃꯣꯏ ꯁꯤꯟꯕ ꯉꯝꯗꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒ ꯂꯣꯡꯎꯞꯇ ꯏꯟꯁꯤꯜꯂꯛꯑꯒ ꯑꯩꯈꯣꯏꯅ ꯂꯥꯏꯟꯁꯤ ꯂꯧꯅꯔꯒ ꯀꯟꯇꯦꯛꯁꯤ ꯑꯩꯉꯣꯟꯗ ꯄꯤꯔꯒ ꯀꯟꯇꯦꯛꯁꯤ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒ ꯃꯣꯏꯒꯤꯁꯨ ꯂꯣꯡꯎꯞ ꯂꯩꯖꯕ ꯑꯗꯨꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯤꯟꯃꯤꯟꯅꯗꯅ ꯍꯧꯖꯤꯛꯇꯤ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯁꯤꯟꯕ ꯌꯥꯎꯅꯔꯤ ꯑꯗꯨ ꯅꯠꯇꯕꯗ ꯃꯦꯂꯥꯁꯤ ꯇꯤꯝ ꯑꯃ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯏꯕ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯋꯦꯁꯀꯤ ꯑꯃ ꯂꯣꯡꯗ꯭ꯔꯥꯏ ꯃꯦꯂꯥ ꯑꯃꯒ ꯑꯍꯨꯝꯁꯤ ꯂꯩ ꯉꯁꯥꯏꯒꯤ ꯅꯝꯕꯣꯜꯒꯤ ꯀꯩꯒꯤ ꯄꯟꯈꯤꯕꯗꯣ ꯋꯦꯁ ꯑꯣꯏꯗꯣꯏꯔꯣ ꯋꯦꯁ ꯑꯣꯏꯗꯣꯏꯅꯤ ꯃꯣꯏ ꯑꯁꯣꯝꯒꯤ ꯁꯤꯗ ꯆꯠꯅꯔꯤꯕ ꯃꯦꯂꯥꯁꯦ ꯃꯇꯝꯁꯤꯗ ꯂꯣꯡꯎꯞ ꯃꯆꯥꯁꯤꯗ ꯃꯤ ꯑꯃꯅ ꯂꯣꯡꯎꯞ ꯑꯅꯤ ꯇꯥꯔꯒ ꯍꯧꯔꯛꯄꯩ ꯑꯩ ꯅꯍꯥꯟꯋꯥꯏ ꯀꯩꯅꯣ ꯅꯆꯥꯅ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕꯗ ꯑꯁꯣꯝꯅꯥꯀꯟꯒꯤ ꯀꯨꯝꯕꯤ ꯅꯝꯕꯣꯜ ꯑꯁꯣꯝ ꯃꯣꯏꯔꯥꯡ ꯁꯥꯏꯠꯁꯦ ꯂꯣꯡꯎꯞꯁꯦ ꯃꯤ ꯑꯃꯅ ꯑꯅꯤ ꯑꯗꯩ ꯏꯟ ꯑꯃ ꯌꯥꯎꯗꯕꯤ ꯂꯣꯡꯎꯞ ꯉꯥꯛꯇ ꯃꯈꯨꯗ ꯂꯣꯡꯎꯞ ꯑꯅꯤꯒ ꯄꯥꯏꯔꯒ ꯂꯣꯞ ꯇꯥꯟꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗꯣ ꯃꯥꯃ ꯍꯣꯏ ꯑꯗꯨꯗ ꯌꯥꯎꯔꯕ꯭ꯔꯕ ꯑꯩ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯑꯩꯒ ꯄꯨꯟꯁꯤꯟꯅꯗꯕꯅꯤ ꯃꯦꯂꯥ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯃꯣꯏꯒꯤꯗ ꯌꯥꯎꯔꯦꯕ ꯑꯗꯨꯗꯤ ꯂꯣꯡꯎꯞꯀꯤ ꯑꯣꯏꯅꯗꯤ ꯃꯣꯏꯔꯣꯝ ꯍꯥꯟꯗꯣꯏꯅꯦꯕ ꯍꯥꯜꯂꯦ ꯂꯣꯡꯎꯞꯇꯤ ꯑꯁꯣꯝꯅꯥꯀꯟꯒꯤ ꯃꯣꯏꯔꯥꯡ ꯁꯥꯏꯠ ꯃꯣꯏꯒꯤꯗꯤ ꯃꯁꯥꯒꯤ ꯐꯥꯝꯁꯦ ꯑꯁꯣꯝꯗ ꯂꯣꯏꯅ ꯂꯩꯕꯅꯤꯅ ꯋꯦꯁꯇ ꯍꯣꯏꯅꯦ ꯃꯣꯏꯔꯥꯡ ꯅꯝꯕꯣꯜ ꯁꯥꯏꯠꯁꯤꯗꯤ ꯄꯨꯔꯥ ꯄꯥꯠꯀ ꯁꯝꯅꯕ ꯐꯥꯝ ꯂꯩꯕ ꯖꯒꯥꯅꯦꯕ ꯃꯦꯂꯥꯗꯤ ꯅꯠꯇꯦ ꯃꯣꯏꯗꯣ ꯃꯦꯂꯥꯁꯨ ꯇꯧꯔꯛꯑꯦ ꯐꯨꯡꯒꯣꯏꯒꯨꯝꯕ ꯐꯨꯡꯒꯣꯏꯒꯨꯝꯕ ꯃꯦꯂꯥ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯣꯏꯅ ꯄꯥꯂꯦꯟ ꯍꯥꯏ ꯄꯥꯠꯂꯦꯟ ꯐ꯭ꯔꯤꯗ ꯊꯥꯡꯖꯤꯡꯒꯣꯡꯒꯨꯝꯕꯀꯣ ꯑꯗ ꯊꯥꯕꯗ ꯗꯕꯜ ꯇꯥꯜꯂꯒ ꯁꯤꯗꯩ ꯃꯦꯂꯥ ꯍꯣꯏꯅꯦ ꯂꯣꯡꯎꯞꯁꯦ ꯃꯣꯏꯔꯣꯝꯗꯩ ꯎꯕꯗꯤ ꯑꯩꯁꯨ ꯃꯥꯅꯦ ꯃꯣꯏꯅ ꯍꯧꯗꯣꯛꯄꯅꯦ ꯂꯣꯡꯎꯞꯁꯦ ꯑꯗꯨꯒ ꯏꯟꯒ ꯌꯥꯎꯔ ꯇꯧꯔꯛꯄꯁꯤꯅ ꯑꯩꯈꯣꯏ ꯁꯣꯝ ꯁꯥꯏꯠꯇꯒꯤ ꯍꯧꯕ ꯍꯣꯏ ꯃꯣꯏ ꯑꯁꯣꯝꯗꯁꯨ ꯍꯧꯋꯦ ꯍꯥꯏ ꯃꯣꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯧꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯣꯝꯁꯨ ꯍꯧꯋꯦ ꯍꯥꯏ ꯑꯝꯇ ꯈꯪꯅꯗ꯭ꯔꯦꯕ ꯃꯦꯂꯥꯁꯦ ꯑꯅꯤ ꯊꯣꯛꯑꯦ ꯑꯗꯩ ꯚꯤꯗꯤꯑꯣ ꯅꯝꯕꯤꯅꯕ ꯑꯩ ꯊꯣꯛꯇ꯭ꯔꯤꯕꯅꯤꯅ ꯊꯣꯛꯇ꯭ꯔꯤ ꯑꯩꯒꯤ ꯏꯅꯥꯎ ꯗꯤꯄꯛ ꯊꯣꯛꯇ꯭ꯔꯤ ꯃꯇꯝꯗꯨꯗ ꯃꯥ ꯀꯅꯥꯅ ꯈꯪꯅꯗ꯭ꯔꯤ ꯗꯤꯄꯛ ꯊꯣꯛꯑꯃꯗꯤ ꯉꯁꯥꯏꯒꯤ ꯔꯦꯀꯣꯔꯗ ꯃꯌꯥꯝꯗꯣ ꯅꯝꯕꯣꯜꯒꯤꯗꯣ ꯅꯝꯕꯣꯜꯅ ꯋꯤꯠꯅꯦꯁꯇ ꯑꯣꯏꯅ ꯑꯣꯏꯍꯧꯔꯕꯅꯤꯅ ꯃꯥꯅꯦ ꯑꯗꯨꯗꯤ ꯏꯟ ꯃꯦꯂꯥꯁꯦ ꯀꯩꯅꯣꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯏꯝꯐꯥꯜ ꯏꯁ ꯋꯦꯁꯀꯤ ꯀꯥꯡꯕꯨꯅ ꯍꯥꯜꯂꯤ ꯅꯝꯕꯣꯜꯅ ꯏꯟ ꯃꯦꯂꯥ ꯇꯧꯕ ꯍꯥꯜꯂꯤꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯣꯏꯅꯃꯛ ꯇꯧꯔꯝꯃꯗꯤ ꯈꯪꯒꯗꯧꯅꯦꯕ ꯑꯗꯨꯅꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯦ ꯃꯦꯂꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯂꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯁꯤꯃꯛꯅ ꯑꯩ ꯁꯤꯟꯐꯝꯅꯤ ꯍꯥꯏꯕꯗꯤ ꯑꯃꯠꯇ ꯅꯠꯇꯦ ꯑꯍꯜ ꯂꯃꯟ ꯍꯥꯏꯕ ꯂꯩ ꯃꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯣꯏꯗꯤ ꯄꯩꯁꯥꯁꯦ ꯇꯥꯝ ꯑꯃꯨꯛ ꯅꯠꯇ꯭ꯔꯒ ꯑꯃꯨꯛꯇ ꯂꯣꯏꯕ ꯌꯥꯗꯦ ꯂꯣꯏꯅ ꯌꯥꯗꯗꯥꯏꯅꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯃꯉꯥꯔꯛ ꯅꯣꯏꯅ ꯂꯩꯔꯤꯕ ꯉꯥꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯨꯡ ꯁꯄꯣꯁ ꯄꯨꯈ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯃꯥꯝꯅ ꯄꯟꯕꯤꯔꯛꯄ ꯌꯥꯝ ꯐꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯅꯁꯥꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯂꯩꯕꯅꯤꯅ
suppose in melagidi ꯑꯗꯨꯁꯨ ꯇꯥꯖꯅꯤꯡꯉꯤ lupa lang nipan piu have da ngasi numis da lang nipan do piraga cash payment to lotion man ꯂꯣꯏꯁꯟꯗꯣꯏꯅꯤ koi gi di lang nipan gi nga leba buki je akoi di koi gi di mari rak manga rak tho kan da ta halakane ba maram di nong da nga ting no phangam de ba nong da koi na sar ohum thuk ba ma bo phangam de ba amai pan nei hai tare na ado amai to na in melaga koi melaga khena ba mam le ado mama sum mam gi comment jo happen marak thana mi ke do wari ju no makha chatana ba ai sinau khara num yengbiri ngasi gi live discussion na yong kan mayam de remind tok jage sinau jina ngasi je comment pe bi rak ma tam da akoi gi khoi gi na taba in mela ga mai le na ba aingon da in mela yong ning ge hai ba sinau ke ga mayam leiv do ado ai ma da kamai ta yong ni kho ni du jo ai hang jara ke do mayam na hang po question dui matung in na ju kano to we ado in mela lungu mela i matang da khangbi ning bai sinau jing loina ngasi gi video je da live comment pe bi ro do ma ma lei kan je de pa khum pi jo ge pian jo ge ta yang lam side ta sindro yang lam ngum jam ama yam sile yang lam ngum sile ade hai crew jam singthang khom mana hai hare hello adegi daya mo yang khom ju lai ai gi som ai gi channel jing bi bai chinau gai ne si da lei je ado atei sinau lei jing jo in mela amadi longu mela matang da khangbi ning ba anum in mela longu mela jina pam na we hele ai gi chineng gi joina ai di me action dong ha ki on dong do en na nuai do khoi mela di samna ga khoi da nga pa di ma si mak to wangang ba de lang ba de ado sum ung ga nga sing pa nga do di mi ni ma khra wa le khang ma mi na ta na ado in mela gu ma di lang a ju khigal la ju ek ta nga ji di puki di mong na ta na ra pha dui ni na nong ai bam hele ado ma ma dei aina hangjaning ma je khoi gi in mela je ma na hai bi du ju kui re tàu rây chứ, ado puki gì đấy đó system mà mang du lấy ra, ado thái na in mela học bác quy gì ngay đó, paisa rate cái system gì nó cầm ai tao mi nga na cái am phara mi, ado hujik cái khena hujik cái ino sim tang mà am đó tham biu. Ai tham gia cái mi am đó, mà tam mà đó, khoi na ngay khi đấy 2000 cái đây mà mang hai tare ko, 2000 xoay chỉ đấy chuyện này bây giờ listing ông có sang khai bây giờ highest này bao paisa, in lên mà được khai đấy, 2000 xoay đó, 2000 xoay chỉ đó. Lising ama ahum khai da sina nga se yam dra bada mon gi mathak ta phaba ngak ten heba ada 1/3 khai heba lungum na 1 lungum na ahum tok pagi ani in ama lungum na ama ani in gi sumai khai adu nga singa pha se manarame adum adu bu yam nung sina batam da in ga khoi gi lungum se ga yana bada kaino se khoi gi nga lungum sina yam hena phare in ne kitang phau chondare har ga di khoi lungum ki paisa se in da happy ba matam do to matam si dong na si am hoji susan ne rijana badi adu lungup si nc hoji ki hoji ta ne bu lungup si di akoi manung si 40 inch ne ba engineer fu lauri ne limit ke le ba di law wai na hum ba hum ba ra di ya adu da akoi claim nei na dre claim nei dre masana around ma di jaga si man hum ba phang ba sa man ho cha singa ga sa nga ta ne ba lungup ki man su di sing Sate chani ban pira man hoji lising ani ga sangwa dei ta ba ma phong yaw dre longu ka le ro tang ka kare aduna engine 1 ba hoji 1/3 dagi 1/2 lai 1/2 dagi 1/1 la ka dore aduna farmer ai miam da kenom tang hajau ge khogi channel chu ying bi ba farmer adidi khogi yaran mela group adina bol khoi chinau gi site ki group mapam khudima ta longdai gi group khudima ta aina wa pham tang tham jage सेंगना हरबदा फार्मर खुदिमक से अखोगे लाइन लौने फार्मर खुदिमक से अखोइना फाबगी nga से अखोगी सेंगना हरबदा अखोइदि nga फाबा लाक्चबनी nga लेजबनी अखोइना सिंगन अखोइना फंगजरीदी अखोइ फार्मा पुसे लाक अनि हरसी को लांगनी हाइबीब मतमदा अखोइ लाक अनि अखोइदि nga मोइना थादाबनी खंगदे मौछा म टेस्ट तब चनर मे भरा तिंगन फाउचेन तिंगन होजि टेस्ट तब चपे बेरु बलजी ओइद्रे हाइरगा ngasi फानी हायिंग फाने खोंदोंबा मयाम अखोइदा नुंगाइबा अवाबा मयाम थेंगनरेबा आइदि मेलाजे अखोइ चलगा टेस्ट तबदना nga मोन अदु लेबनि nga जे पिक सोर लेओ ngasi टेस्ट तोरगा हायिंग मेला तखोरदा हिंगदा खोंदोंबा मयाम मा यावदना मामा दुगी मामना वरी लीव द दुई मतंग दो यावराबनिना अदो मामना उदी experience लेरमने वरी जा संगरेबा आयेंग बैसिनाव केम खंगदब यावरमनेना मोगी दं ती येगा आई क्वेश्चन जे आई तपना तोरागे हाइ पासपोर्ट वा थक यांग जेलुरदी मयाम जे असु बरम चखरनेबा अदो मामा इचम चमना यामना नियम दहाय तारेने ओजी पुखी मपु मना आइगी पुखी जे मामादा मेला सिनबिउ लाना आइना कांटेक्ट तोरेबा आइना मामादा मेला जे कमाइ तोर सिननि यामना सिंपल वे मोंगो अदुदा इन हाबिरो आई हाजेगे मपु जिगा खोइगा
ꯂꯥꯏ ꯂꯧꯅꯔꯅꯤ ꯎꯝ ꯃꯦꯂꯥꯁꯦ ꯑꯃꯨꯛꯇ ꯁꯤꯟꯗꯕ ꯃꯦꯂꯥ ꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯁꯤꯟꯗꯣꯏꯅꯤ ꯍꯥꯏꯔꯦ ꯃꯥꯒꯤ ꯐꯥꯝꯁꯤ ꯑꯩꯈꯣꯏ ꯒ꯭ꯔꯥꯁ ꯃꯁꯤꯡ ꯊꯤꯗꯣꯛꯑꯦ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯊꯤꯔꯝꯗꯦ ꯉꯥ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯃꯣꯟ ꯀꯌꯥꯃꯨꯛ ꯂꯩꯒꯦꯗ ꯍꯪꯅꯔꯝꯃꯦ ꯃꯣꯟ ꯑꯩꯁꯦ ꯃꯣꯟ 10ꯃꯨꯛ ꯂꯩꯕ ꯌꯥꯏ ꯃꯣꯟ 35ꯃꯨꯛ ꯂꯩꯕ ꯌꯥꯏ ꯃꯣꯟ 90ꯃꯨꯛ ꯂꯩꯕ ꯌꯥꯏ ꯃꯣꯟ 60 ꯂꯩꯕ ꯌꯥꯏ ꯍꯥꯏꯕ ꯐꯥꯝ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦ ꯊꯥꯗꯔꯤꯕ ꯉꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯈ 1.5 ꯇꯧꯕꯤꯌꯨ 2 ꯇꯧꯕꯤꯌꯨ 3 ꯇꯧꯕꯤꯌꯨ 4 ꯇꯧꯕꯤꯌꯨ 1 ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯍꯥꯟꯕ ꯆꯠꯅꯔꯝꯃꯤꯗꯤ ꯑꯩꯈꯣꯏꯅ ꯉꯥꯁꯦ ꯃꯄꯨꯁꯤꯅ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯥꯏꯖꯔꯣꯏ ꯅꯣꯏꯒꯤ ꯁꯨꯝ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯖꯒꯥꯗ ꯉꯥ ꯐꯥꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂ ꯆꯠꯄꯁꯤ ꯅꯦꯕꯔ ꯑꯩꯈꯣꯏꯅ ꯆꯠꯂꯔꯣꯏꯗꯧꯅꯤ ꯑꯗꯣ ꯄꯩꯁꯥꯁꯤ ꯄꯥꯏꯅꯔꯝꯗꯦ ꯑꯍꯥꯟꯕꯗ ꯉꯜꯂꯤꯉꯩꯗꯀꯣ ꯈꯥꯏꯔꯒ ꯊꯝꯃꯦ ꯇꯥꯎ ꯍꯥꯏꯗꯦ ꯃꯣꯏꯅ ꯂꯥꯛꯑꯅꯤ ꯍꯥꯏꯕꯁꯤ ꯂꯥꯛꯑꯅꯤ ꯑꯗꯨꯝ ꯈꯥꯏꯔ ꯊꯝꯃꯦ ꯉꯥꯁꯦ ꯐꯥꯒꯠꯂꯒ ꯌꯦꯡꯉꯁꯤ ꯍꯥꯏꯗꯅ ꯇꯧꯔꯝꯃꯦ ꯌꯥꯗꯦ ꯑꯗꯩꯗꯤ ꯑꯁ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯉꯥ ꯑꯣꯟꯕꯃꯛꯇꯤ ꯅꯠꯇꯦ ꯐꯂꯥꯗ ꯑꯩꯈꯣꯏꯅ ꯆꯠꯅꯔꯤꯁꯤꯕꯣꯕꯀꯣ ꯑꯩꯈꯣꯏ ꯃꯤꯌꯦꯡꯗ ꯃꯣꯏꯒꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯃꯄꯨꯁꯤꯅ ꯑꯩꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗꯩꯗ ꯉꯥ ꯃꯣꯟ 10 ꯂꯩꯔꯦ ꯍꯥꯏꯔꯗꯤ ꯃꯣꯟ ꯑꯃꯗ ꯂꯨꯄꯥ 10,000 ꯍꯥꯏꯔꯗꯤ ꯆꯠꯅꯔꯤꯁꯦ ꯍꯣꯏ 10 ꯍꯥꯏꯔꯁꯤꯅꯦ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯁꯤꯅꯦ ꯀꯤꯂꯣꯗ 150 ꯍꯥꯏꯔꯗꯤ 10 ꯇꯥꯗꯣꯏꯅꯤ ꯋꯥꯔꯤꯕꯣꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯄꯨꯈ꯭ꯔꯤꯁꯦ ꯉꯥ ꯃꯣꯟ 10 ꯂꯩ ꯍꯥꯏꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯂꯨꯄꯥ ꯂꯥꯛ ꯀꯌꯥ ꯇꯥꯔꯦ ꯂꯥꯛ 2 ꯉꯥ ꯃꯣꯟ 10ꯗꯤ ꯂꯥꯛ 2 ꯂꯩꯔꯦ ꯂꯨꯄꯥ ꯂꯥꯛ 2ꯒꯤ ꯉꯥ ꯂꯩ ꯍꯥꯏꯔꯁꯦꯕ ꯑꯩ ꯄꯨꯈ꯭ꯔꯤꯁꯤꯗ ꯑꯗꯨꯏꯗꯤ ꯉꯁꯥꯏꯒꯤ ꯃꯄꯨꯁꯤꯅꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯩ ꯉꯥ ꯃꯣꯟ 10ꯗꯒꯤ ꯇꯥꯗꯅ ꯂꯩꯅꯤ ꯍꯥꯏꯗꯤ ꯃꯣꯏ ꯆꯠꯂꯒ ꯂꯥꯛ 2ꯁꯦ ꯃꯣꯟ 10ꯒꯤ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯄꯤꯔꯒ ꯌꯥꯔꯕ꯭ꯔꯥ ꯑꯩ ꯃꯔꯛꯁꯤꯗ ꯀꯩꯅꯣꯝꯇ ꯁꯝꯖꯔꯛꯀꯦ ꯍꯥꯏꯔꯤꯕ ꯉꯥꯁꯦ ꯒ꯭ꯔꯥꯁꯅ ꯉꯥꯛꯇ ꯄꯥꯕꯅꯤ ꯉꯥꯌꯥꯟ ꯂꯣꯏꯅ ꯊꯥꯗꯅꯤ ꯒ꯭ꯔꯥꯁ ꯉꯥꯛ ꯊꯥꯗꯕ ꯐꯥꯔꯃꯔ ꯑꯌꯥꯝꯕꯅ ꯂꯩꯔꯣꯏ ꯉꯥꯌꯥꯟ ꯍꯥꯏꯗꯤ ꯉꯥ ꯔꯧ ꯃꯤꯔꯒꯟ ꯇꯨꯡꯍꯟꯕꯤ ꯂꯣꯏꯅ ꯌꯥꯅꯒꯅꯤ ꯍꯥꯏꯕ ꯒ꯭ꯔꯥꯁꯀꯤ ꯑꯥꯏꯇꯦꯝ ꯍꯪꯉꯅꯤ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯁ ꯃꯁꯤꯡ ꯀꯌꯥꯃꯨꯛ ꯊꯥꯗꯕꯤꯒꯦ ꯍꯥꯏ ꯒ꯭ꯔꯥꯁ ꯃꯁꯤꯡꯁꯦ ꯑꯩꯁꯤ 150 ꯅꯠꯇ꯭ꯔꯒ 300 ꯁꯪꯉꯝ ꯑꯃꯗ ꯆꯠꯅꯔꯤꯁꯦ ꯊꯥꯗꯕꯒꯤ ꯆꯥꯡꯁꯦ ꯁ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯥꯗꯅꯗꯦ ꯍꯥꯏꯕ ꯁꯪꯒꯝ ꯑꯃꯗ ꯃꯣꯏꯅ ꯉꯥꯒꯤ ꯄꯣꯄꯨꯂꯦꯁꯟ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯠꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯦ ꯍꯥꯏꯕ ꯉꯥ 150 ꯆꯍꯨꯝꯗꯒꯤ ꯍꯣꯏ ꯃꯄꯨꯅ ꯃꯣꯏ ꯊꯥꯗꯗ ꯌꯥꯗꯅ ꯈꯪꯗꯕꯒꯤ ꯑꯅꯧꯕꯒꯤ ꯊꯧꯔꯛꯄꯒꯤ ꯆꯥꯇ꯭ꯔꯦꯠ ꯊꯥꯗꯔꯝꯕ ꯌꯥꯏ ꯉꯥ ꯃꯁꯤꯡꯗꯤ ꯄꯥꯛꯅ ꯍꯟꯊꯔꯣꯏ ꯑꯗꯨꯒ ꯉꯥꯗꯤ ꯆꯥꯎꯕ ꯍꯦꯜꯂꯔꯣꯏꯕ ꯉꯥ 200 ꯂꯩ 200 ꯃꯥꯒꯤ ꯐꯥꯔꯃꯔꯒꯤ ꯃꯥꯒꯤ ꯀꯩꯅꯣꯝ ꯂꯩꯖꯔꯤꯑꯕ ꯉꯥ ꯁꯪꯒꯝ ꯑꯃꯗ ꯉꯥ ꯃꯁꯤꯡꯁꯤꯗ ꯍꯦꯟꯅ ꯂꯣꯏꯕ ꯌꯥꯗꯕꯒꯤ ꯅꯤꯌꯣꯝ ꯑꯃꯁꯨ ꯂꯩꯖꯩꯑꯕ ꯆꯥꯎꯔꯥꯛꯄ ꯑꯃ ꯃꯤ ꯑꯃꯅ ꯂꯧ ꯁꯪꯒꯝ ꯌꯦꯅꯝ ꯁꯪꯒꯝ ꯑꯃ ꯊꯥꯕꯒ ꯑꯣꯛ ꯀꯌꯥ ꯂꯣꯏꯕꯒ ꯚꯦꯂꯨ ꯆꯞ ꯃꯥꯟꯅꯩ ꯁꯨꯃꯥꯏꯁꯨ ꯉꯥꯒꯤꯁꯨ ꯂꯩꯖꯔꯤ ꯍꯥꯏꯕ ꯍꯣꯏꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯅꯤ ꯒ꯭ꯔꯥꯁ ꯃꯁꯤꯡ ꯀꯌꯥꯃꯨꯛ ꯂꯩꯕꯤꯒꯦ ꯍꯥꯏ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯃꯣꯏꯁꯨ ꯍꯥꯏꯔꯛꯑꯅꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯁꯤ 150 ꯊꯥꯗꯔꯒꯁꯨ ꯁꯤꯒꯤ ꯉꯥꯒꯤ ꯌꯥꯎꯔꯒ 200 ꯃꯨꯛꯇꯤ ꯄꯥꯔꯁꯤ ꯍꯥꯏꯔ ꯍꯤꯁꯥꯕ ꯍꯣꯠꯅꯔꯅꯤ ꯏꯕꯥꯅꯤ ꯍꯣꯠꯅꯕ ꯃꯇꯝꯗ ꯒ꯭ꯔꯥꯁꯀꯤ ꯁꯥꯏꯖ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯔꯅꯤ ꯐꯥꯔꯃꯔꯁꯤꯡꯁꯤꯗ ꯉꯥ ꯃꯁꯤꯡ ꯂꯩꯔꯦ ꯁꯥꯏꯖ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯩꯁꯥ ꯄꯥꯗꯣꯏꯅꯤ ꯑꯗꯨꯒꯤꯗꯣ ꯄꯩꯁꯥ ꯄꯥꯗꯣꯏꯅꯤ ꯃꯣꯏꯒ ꯑꯩꯈꯣꯏ ꯍꯣꯠꯃꯤꯟꯅꯗꯣꯏꯅꯤ ꯌꯥꯝ ꯀꯣꯝꯕ ꯃꯦꯂꯥꯅꯦ ꯃꯄꯨ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯔꯤꯅꯤ ꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯔꯛꯁꯤꯗ ꯌꯥꯎꯅꯕꯒꯤ ꯑꯩꯈꯣꯏ ꯃꯦꯂꯥꯁꯦ ꯉꯥ ꯌꯦꯛꯄꯤ ꯑꯗꯨꯗ ꯊꯥꯏꯅꯗꯤ ꯍꯦꯛꯇ ꯐꯥꯔꯒ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯥꯟꯊꯣꯛꯏꯁꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯔꯛꯁꯤꯗꯒꯤ ꯀꯥꯇꯨ ꯀꯥꯔꯟ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯅꯔꯛꯄ ꯇꯥꯟꯊꯣꯛꯈꯤꯕ ꯃꯤ ꯃꯁꯤꯡ ꯌꯥꯝꯃꯦ ꯑꯩꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯗ ꯅꯣꯏ ꯑꯗꯨꯝ ꯅꯣꯏ ꯑꯥꯎꯠꯁꯥꯏꯗꯇ ꯇꯧꯔꯁꯨ ꯑꯩꯒꯤ ꯃꯦꯂꯥꯗ ꯑꯩꯒꯤ ꯀꯅꯥꯏ ꯄ꯭ꯔꯦꯁꯦꯁ ꯃꯥꯡꯕꯅꯣ ꯑꯩꯒꯤ ꯃꯥꯡꯕꯅꯦ ꯂꯣꯏ ꯇꯥꯟꯊꯣꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯝꯕꯁꯨ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯔꯤꯅꯤ ꯇꯥꯟꯊꯣꯛꯄ ꯉꯥꯛꯇꯅꯤ ꯃꯤꯅꯤꯅꯀꯣ ꯃꯤꯑꯣꯏꯕꯅꯤ ꯑꯗꯣ ꯑꯥꯎꯠꯇ ꯇꯧꯖꯧ ꯃꯤꯌꯥꯝ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯩꯅ ꯇꯧꯍꯟꯗꯦ ꯌꯥꯝꯅ ꯕꯦꯕꯥꯔ ꯑꯃꯗ ꯃꯤꯌꯥꯝꯁꯤꯡ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯥꯖꯅ ꯇꯧꯅꯕ ꯃꯦꯂꯥꯅꯤ ꯑꯗꯒꯤ ꯃꯄꯨꯁꯤꯅ ꯍꯥꯏꯔꯛꯑꯅꯤ ꯑꯩꯒꯤ ꯉꯥ 200 ꯂꯩ 200 ꯄꯥꯔꯁꯤ ꯍꯣꯠꯂꯁꯤ ꯀꯦꯖꯤ ꯑꯩꯒꯤ ꯀꯦꯖꯤ 5 ꯇꯥꯕ ꯌꯥꯎꯅꯤ 2 ꯇꯥꯕ 3 ꯑꯆꯧꯕ ꯆꯠꯅꯥꯏ ꯑꯗꯨꯅ ꯑꯦꯚꯔꯦꯖ ꯀꯦꯖꯤ 4ꯒꯤ ꯆꯥꯡꯗ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯦꯖꯤ 2 1.5 ꯅꯠꯇ꯭ꯔꯒ 2ꯗ ꯍꯣꯠꯇꯣꯛꯑꯁꯤ ꯉꯥ 200ꯗꯗꯤ ꯃꯣꯟ ꯀꯌꯥ ꯇꯥꯔꯦ ꯀꯦꯖꯤ ꯃꯁꯤꯡ ꯀꯌꯥ ꯐꯪꯉꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯨꯒ ꯉꯥꯡꯅꯔꯒ ꯃꯦꯂꯥ ꯁꯤꯜꯂꯦꯕ ꯁꯤꯜꯂꯦ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤꯗꯩꯗ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯃꯥꯃ ꯍꯪꯉꯤꯀꯥꯟꯗ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯗꯅꯕ ꯒ꯭ꯔꯥꯁꯇ ꯄꯥꯅꯕꯅꯤꯅ ꯒ꯭ꯔꯥꯁ ꯃꯁꯤꯡ 200 ꯂꯩꯔꯦ ꯑꯗꯨꯒꯤ ꯄꯩꯁꯥ ꯍꯣꯠꯄꯗꯤ ꯌꯥꯝ ꯂꯥꯏꯔꯦ ꯑꯗꯩꯗꯤ ꯑꯗꯨ ꯑꯍꯦꯟꯕ ꯉꯥꯗꯨꯗꯤ ꯁꯤꯜꯚꯔꯒꯨꯝꯕ ꯔꯧ ꯀꯃꯟ ꯇꯨꯡꯍꯟꯕꯤꯒꯨꯝꯕ ꯂꯩꯕ ꯉꯥ ꯃꯆꯥ ꯂꯩꯕꯗꯨꯗꯤ ꯅꯦꯛꯁꯇ ꯑꯩꯈꯣꯏꯅ ꯑꯃ ꯍꯪꯒꯅꯤ ꯉꯥꯁꯦ ꯑꯥꯏꯇꯦꯝ ꯀꯩꯀꯩꯅꯣꯅ ꯃꯣꯏꯅ ꯍꯥꯏꯔꯛꯑꯅꯤ ꯒ꯭ꯔꯥꯁꯅꯦ ꯂꯩꯔꯤꯕ ꯉꯥꯗꯨꯒ ꯑꯥꯏꯇꯦꯝ ꯃꯄꯨꯅ ꯍꯥꯏꯖꯔꯛꯑꯅꯤ ꯔꯧ ꯃꯤꯔꯒꯟꯁꯤꯅ ꯀꯦꯖꯤ ꯑꯃꯗ ꯀꯌꯥꯃꯨꯛ ꯇꯥꯒꯗꯕꯅꯣ ꯍꯪꯒꯅꯤ 5-6 ꯇꯥꯅꯤ 2-3 ꯇꯥꯅꯤ 7-9 ꯇꯥꯅꯤ ꯍꯥꯏꯕꯁꯤ ꯃꯣꯏꯅ ꯍꯥꯏꯔꯛꯑꯅꯤ ꯑꯗꯩꯗꯤ ꯁꯤꯜꯚꯔꯒꯤ ꯆꯥꯡꯗꯤ ꯀꯃꯥꯏꯅ ꯇꯥꯅꯤ ꯀꯦꯖꯤ 1.5 ꯇꯥꯅꯤ ꯀꯦꯖꯤ ꯇꯥꯅꯤ ꯄꯋꯥ ꯇꯥꯅꯤ ꯃꯣꯏꯅ ꯂꯣꯏ ꯍꯥꯏꯔꯛꯑꯅꯤ ꯍꯣꯠꯃꯤꯟꯅꯔꯅꯤ ꯑꯗꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯡꯉꯤꯁꯤ ꯁꯤꯜꯚꯔꯅꯦ ꯅꯦꯛꯁꯇ ꯂꯩꯔꯤꯁꯤ ꯇꯨꯡꯍꯟꯕꯤꯅꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯜ 2-3 ꯄꯥꯛꯄ ꯇꯨꯡꯍꯟꯕꯤ ꯃꯆꯥ ꯃꯁꯨꯁꯨ ꯑꯩꯈꯣꯏꯅ ꯑꯗꯩ ꯁꯤꯜꯚꯔ ꯀꯞ 2ꯗ ꯁꯥꯒꯗꯕ 150 ꯌꯣꯟꯕꯗ ꯀꯦꯖꯤ ꯑꯃꯒꯤ ꯁꯤꯜꯚꯔꯁꯦ ꯃꯤꯌꯥꯝꯅ ꯄꯥꯝꯅꯗꯦ 110-120 मोइन योलगसो कोइन लैरगसो केजी अमा मखाइमुक ताबसे लुपा 150 देन सिटे अकोइन मसी मोगा फगे यानाबमदा फार्मरसिगा अगे यानामिनरनी अदुसु अदे रौ मिरगन से अहु मरी तंग चले हरगसु
ꯌꯥꯅꯕ ꯆꯤꯡꯉꯒ ꯒ꯭ꯔꯥꯁ ꯑꯥꯏꯇꯦꯝꯗꯨ ꯂꯧꯔꯒ ꯁꯤꯜꯚꯔꯅꯦ ꯇꯨꯡꯍꯟꯕꯤꯅꯦ ꯔꯧ ꯃꯤꯔꯒꯟꯅꯦ ꯀꯃꯟꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯁꯤꯅ ꯀꯌꯥ ꯑꯃ ꯁꯥꯟꯅꯁꯤꯒꯦ ꯍꯥꯏꯔꯅꯤ ꯁꯤꯒꯩꯅ ꯁꯨꯃꯥꯏꯅ ꯁꯥꯏ ꯀꯃꯟꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯨꯕ ꯃꯇꯝꯗ ꯉꯥ 2-3ꯒ ꯆꯟꯕꯁꯦ ꯌꯥꯝ ꯇꯥꯡꯅ ꯍꯥꯏꯌꯦꯁꯅ ꯌꯣꯜꯂꯕꯗ ꯉꯥꯔꯧꯕꯤ ꯃꯤꯌꯥꯝꯅ ꯂꯧꯅꯔꯤꯁꯦ 150 ꯄꯨꯔꯥ ꯋꯥꯡꯉꯤꯅꯦꯕ ꯑꯗꯣ ꯃꯥꯃ ꯍꯧꯖꯤꯛꯀꯤ ꯉꯥ ꯃꯌꯥꯝꯗꯨꯒꯤ ꯃꯥꯏ ꯄꯨꯈ꯭ꯔꯤꯗ ꯂꯩꯕ ꯉꯥ ꯃꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯈ꯭ꯔꯤ ꯃꯄꯨꯁꯤꯒ ꯍꯥꯏꯗꯤ ꯌꯥꯅꯕ ꯑꯃ ꯄꯨꯔꯒ ꯍꯥꯏꯗꯤ ꯊꯥꯖꯅꯕ ꯑꯃ ꯄꯨꯔꯒ ꯃꯥꯅ ꯄꯨꯂꯞꯅ ꯉꯥ ꯃꯆꯥꯁꯨ ꯑꯆꯧꯕꯗꯨ ꯄꯨꯟꯖꯜꯂꯒ ꯉꯥ ꯃꯣꯟ 30 ꯂꯩ ꯍꯥꯏꯔꯗꯤ ꯒ꯭ꯔꯥꯁꯇ ꯃꯣꯟ 10 ꯑꯃ ꯒ꯭ꯔꯥꯁ ꯅꯠꯇꯕ ꯔꯧꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯃꯣꯟ 10 ꯑꯃ ꯄꯨꯟꯅ 30 ꯂꯩꯗ ꯌꯥꯅ ꯇꯥꯔꯒꯗꯤ 30ꯒꯤ ꯄꯩꯁꯥꯁꯦ ꯃꯦꯂꯥ ꯇꯧꯗꯣꯔꯤꯕ ꯀꯥꯡꯕꯨꯁꯤꯅ ꯈꯥꯏꯅꯔꯒ ꯄꯨꯊꯣꯛꯇꯣꯏꯅꯦꯕ ꯈꯥꯏꯅꯔꯒ ꯊꯝꯃꯅꯤ ꯀꯅꯥꯒꯨꯝꯕ ꯐꯥꯔꯃꯔꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕꯤꯗꯕ ꯀꯥꯡꯕꯨ ꯑꯃꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯄꯥꯏꯒꯦ ꯑꯩꯈꯣꯏꯅ ꯄꯥꯏꯕꯤꯒꯅꯨ ꯍꯥꯏꯗꯣꯏꯅꯤ ꯄꯥꯏꯐꯝꯁꯨ ꯊꯣꯛꯇꯕ꯭ꯔꯥꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯉꯥꯗꯣ ꯑꯩꯈꯣꯏꯅ ꯂꯩꯕ ꯂꯥꯛꯏꯅꯦꯕ ꯃꯥꯅ ꯂꯥꯛ 2ꯒꯤ ꯉꯥ ꯂꯩ ꯍꯥꯏꯔꯒ 50-60 ꯉꯥ ꯂꯩꯕ ꯌꯥꯎꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯣꯏ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎ ꯍꯣꯏ ꯑꯗꯨꯒꯤꯁꯨ ꯂꯥꯛꯆꯔꯒꯦ ꯃꯥꯃ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯄꯣꯁ ꯍꯥꯟꯅ ꯋꯥꯔꯤꯅꯦꯕ ꯍꯧꯔꯛꯄꯗ ꯁꯤꯁꯦ ꯋꯥꯔꯤꯁꯦ ꯃꯥꯃꯅ ꯍꯥꯏꯕꯤꯔꯦꯕ ꯋꯥꯔꯤꯗ ꯏꯕꯥꯅꯤꯁꯦ ꯑꯩꯅ ꯄꯨꯈ꯭ꯔꯤ ꯃꯄꯨꯅꯤ ꯃꯥꯃꯅ ꯏꯟ ꯃꯦꯂꯥ ꯁꯤꯟꯗꯣꯏꯅꯤꯀꯣ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯣꯏꯗꯣꯏꯅꯦ ꯏꯟ ꯃꯦꯂꯥꯁꯦ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯩ ꯑꯩꯁꯨ ꯏꯟ ꯃꯦꯂꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯆꯩꯁꯦ ꯑꯩ ꯏꯁꯥꯃꯛ ꯑꯣꯜꯋꯦꯁ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯏꯟꯗ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯏꯟꯒ ꯆꯤꯡꯕꯁꯦ ꯅꯨꯄꯤꯅ ꯑꯅꯝꯕ ꯆꯤꯡꯕꯅꯤꯅ ꯉꯥ ꯑꯆꯧꯕꯒ ꯂꯥꯛꯑꯒ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛꯅꯦ ꯏꯟ ꯃꯦꯂꯥꯁꯤꯁꯨ ꯄꯨꯔꯥ ꯀꯩꯅꯣ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯑꯃꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯣꯠ ꯑꯃꯅꯤꯅ ꯑꯩꯅ ꯁꯨꯝ ꯈꯪꯅꯤꯡꯕꯒꯤ ꯃꯥꯃ ꯉꯁꯤ ꯂꯥꯛꯏꯀꯥꯟꯗꯩꯗ ꯍꯪꯍꯧꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯃꯨꯟꯅ ꯇꯥꯁꯟꯕꯤꯌꯨ ꯑꯗꯨꯒ ꯅꯨꯡꯉꯥꯏꯔꯒꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯏꯟ ꯃꯦꯂꯥ ꯃꯇꯥꯡꯗ ꯈꯪꯅꯤꯡꯕꯒꯩ ꯑꯗꯨꯝ ꯀꯣꯏꯁꯟ ꯍꯪꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯍꯧꯖꯤꯛ ꯀꯃꯦꯟ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗꯩꯗ ꯍꯧꯖꯤꯛ ꯗꯌꯥꯃꯣ ꯂꯩꯔꯦ ꯃꯩꯇꯩ ꯏꯃꯥ ꯑꯗꯒꯤ ꯍꯩꯀ꯭ꯔꯨꯖꯝ ꯆꯤꯡꯊꯥꯡꯈꯣꯝꯕ ꯁꯟꯖꯦꯝꯕꯝ ꯕꯣꯏꯇꯣꯟ ꯔꯟꯖꯟ ꯌꯨꯝꯅꯥꯝ ꯈꯥꯏꯗꯦꯝ ꯄ꯭ꯔꯗꯤꯞ ꯑꯗꯒꯤ ꯈꯝꯕ ꯁꯣꯔꯥꯝ ꯇꯦꯛꯁꯟ ꯃꯌꯥꯝꯂꯝꯕꯝ ꯏꯆꯤꯟꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯒꯤ ꯀꯃꯦꯟꯁꯤꯡꯁꯦ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯇꯩ ꯀꯃꯦꯟ ꯈꯔ ꯑꯗꯨꯝ ꯄꯤꯖꯔꯛꯈꯤꯖꯅꯣ ꯑꯗꯨꯒ ꯄꯨꯟꯅ ꯃꯊꯪ ꯔꯤꯄ꯭ꯂꯥꯏ ꯄꯤꯅꯣ ꯍꯣꯠꯅꯔꯛꯀꯦ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡꯗ ꯂꯩꯔꯦ ꯃꯥꯃ ꯃꯌꯥꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯒꯦ ꯑꯗꯣ ꯅꯨꯡꯉꯥꯏꯔꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯐꯣꯟꯗꯗꯤ ꯅꯠꯇ꯭ꯔꯒ ꯏꯕꯥꯅꯤꯁꯦ ꯃꯥꯃꯒ ꯌꯥꯅꯔꯦꯕ ꯑꯩꯉꯣꯟꯗ ꯒ꯭ꯔꯥꯁ ꯀꯥꯞ ꯉꯥ ꯑꯆꯧꯕꯗ ꯃꯣꯟ ꯑꯗꯨ ꯂꯩꯔꯦ ꯉꯥ ꯃꯀꯨꯞꯇꯅ ꯃꯣꯟ ꯑꯗꯨ ꯂꯩꯔꯦꯁꯦ ꯌꯥꯅꯈ꯭ꯔꯦ ꯄꯩꯁꯥꯕꯨ ꯂꯦꯞꯊꯣꯛꯅꯔꯦꯕ ꯑꯩꯅ ꯂꯨꯄꯥ ꯂꯥꯛ 5 ꯄꯤꯔꯣ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯥꯃꯅ ꯂꯥꯛ 5ꯗꯨꯒꯤ ꯈꯤꯇꯪ ꯌꯥꯝꯃꯜꯂꯤ ꯂꯥꯛ 4.5 ꯄꯤꯔꯒꯦ ꯍꯥꯏꯔꯁꯦ ꯑꯗꯨꯗ ꯏꯕꯥꯅꯤꯁꯦ ꯍꯣꯏ ꯌꯥꯅꯔꯦꯕ ꯑꯗꯨꯕꯨ ꯌꯥꯅꯔꯦꯕ ꯂꯥꯛ 4.5ꯁꯦ ꯇꯧꯔꯕ ꯃꯇꯨꯡ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯉꯥꯁꯤꯅ ꯂꯥꯛ 4.5ꯒꯤ ꯉꯥ ꯐꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧ ꯐꯥꯗ꯭ꯔꯗꯤ ꯂꯩꯔꯝꯃꯤꯕ ꯉꯥꯗꯨꯒꯤ ꯃꯥꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕꯅꯦ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅꯁꯨ ꯈꯪꯅꯤꯡꯉꯝꯒꯅꯤ ꯐꯥꯗ꯭ꯔꯗꯤ ꯃꯌꯥꯝꯒꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯕ ꯆꯠꯄꯒꯤ ꯑꯩꯅ ꯗꯥꯏꯔꯦꯛ ꯁꯝꯖꯜ ꯍꯥꯏꯈꯤꯕ ꯋꯥꯅꯦ ꯃꯌꯥꯝꯒꯤ ꯋꯦꯕ ꯑꯃ ꯂꯥꯛꯀꯅꯦꯕ ꯂꯥꯛ 4.5ꯗ ꯃꯤ ꯑꯃꯅ ꯁꯤꯕꯣꯛꯀꯤ ꯆꯥꯡ ꯉꯥ ꯐꯥꯕꯅ ꯑꯗꯨꯒꯤꯗꯣ ꯐꯥꯔꯛꯇ꯭ꯔꯀꯥꯟꯗꯅꯦꯕ ꯏꯔꯥꯡ ꯀꯩꯅꯣ ꯇꯧꯔꯛꯇꯣꯏꯁꯦ ꯃꯌꯥꯝ ꯑꯣꯗꯤꯑꯣ ꯈꯤꯇꯪ ꯀꯩꯅꯣ ꯕꯦꯔꯥ ꯂꯩꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯨꯍꯣꯡꯕ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯗꯣ ꯁꯥꯎꯟꯁꯦ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯦ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯇꯥꯗꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯥꯏꯠꯇ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯕꯒꯤꯅꯦꯕ ꯊꯪꯅꯕꯒꯤ ꯑꯗꯨꯗꯨꯅ ꯑꯣꯗꯤꯑꯣꯁꯦ ꯈꯤꯇꯪ ꯁꯥꯏꯠꯇ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯦ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯖꯒꯦ ꯑꯗꯨ ꯃꯌꯥꯝ ꯀꯃꯦꯟ ꯄꯤꯕꯤꯔꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯥꯃ ꯑꯗꯨꯝ ꯃꯔꯛꯁꯤꯗꯩꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯣꯅꯦ ꯉꯥꯁꯦ ꯂꯩꯔꯝꯗ꯭ꯔꯦ ꯈꯜꯂꯣ ꯁꯨꯅꯕ ꯂꯥꯛ 4.5 ꯍꯥꯏꯁꯦ ꯃꯣꯟ 45 ꯑꯣꯏꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯃꯣꯟ 45ꯁꯦ ꯃꯣꯟ 10ꯃꯨꯛꯀꯤ ꯆꯥꯡꯗ ꯑꯃꯨꯛ ꯐꯥꯔꯦ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯈꯪꯉꯦꯕ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯄꯨꯁꯤꯡꯗ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯣꯏꯒꯤ ꯉꯥꯗꯣ ꯑꯩꯈꯣꯏꯗ ꯂꯩꯕ ꯂꯥꯛꯄꯅꯤ ꯃꯄꯨꯒ ꯂꯩꯕ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯅ ꯍꯣꯡꯅ ꯆꯥꯎꯅ ꯁꯥꯕꯤꯌꯨ ꯑꯩꯈꯣꯏꯅ ꯃꯣꯏꯗꯒꯤ ꯃꯣꯏ ꯌꯥꯎꯗꯕꯤꯗ ꯃꯥꯃ ꯉꯥꯡꯕꯤꯌꯨ ꯄ꯭ꯂꯤꯖ ꯑꯩ ꯃꯌꯥꯝ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛꯀꯤꯗꯣ ꯑꯝꯇꯪ ꯄꯥꯎꯕꯤꯌꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯔꯃꯔꯁꯤꯡꯗ ꯍꯥꯏꯔꯤꯗꯤ ꯍꯧꯖꯤꯛꯃꯛ ꯂꯥꯏꯟꯗ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯉꯥ ꯃꯦꯂꯥ ꯇꯧꯕꯤꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯗ ꯂꯥꯏꯟ ꯂꯧꯕꯤꯌꯨ ꯌꯥꯝ ꯀꯣꯝꯅ ꯉꯥ ꯅꯣꯏꯒꯤ ꯌꯣꯟꯒꯗꯕ ꯉꯥꯔꯧꯕꯤꯅ ꯂꯧꯔꯒ ꯁꯦꯟꯖꯥꯐꯝ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯅ ꯐꯥꯝ ꯑꯌꯥꯝꯕꯅ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯀꯥꯡꯕꯨ ꯑꯃꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯋꯦꯜꯀꯝ ꯌꯥꯝ ꯍꯔꯥꯎꯅ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯄꯤꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯉꯥꯗꯣ ꯑꯆꯤꯟꯕ ꯄꯩꯁꯥꯒꯤ ꯂꯥꯛ 2ꯁꯦ ꯑꯩ ꯄꯩꯁꯥꯁꯦ ꯄꯨꯈ꯭ꯔꯤꯗꯤ ꯄꯨꯊꯣꯛꯀꯗꯣꯏꯅꯤ ꯉꯥꯁꯤ ꯌꯣꯟꯖꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯂꯣꯟꯕꯤꯅ ꯉꯁꯤ ꯃꯣꯏꯅ ꯂꯂꯣꯟꯕꯤꯗ ꯇꯧꯗꯣꯏ ꯃꯍꯨꯠꯇ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏ ꯃꯦꯂꯥ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯀꯦꯁ ꯄꯦꯃꯦꯟꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯥꯛ 2ꯒꯤ ꯂꯩꯒꯗꯕ ꯃꯐꯝꯗ ꯂꯥꯛ 1.90 ꯑꯩꯈꯣꯏ ꯃꯦꯂꯥ ꯇꯧꯍꯟꯕꯤꯌꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯐꯪꯖꯔꯤꯕ ꯈꯨꯗꯝꯗ ꯑꯩꯈꯣꯏꯅ ꯃꯦꯂꯥ ꯇꯧꯕ ꯉꯝꯕꯒꯤ ꯁꯔꯨꯛꯇꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯣꯏꯅ ꯂꯨꯄꯥ 150 ꯌꯣꯟꯒꯗꯕ ꯉꯥꯗꯣ ꯑꯩꯈꯣꯏ 120 ꯁꯥꯕꯤꯕ
adagi iron mi da pi ma man iron mi pi ma man do mai pha ba pi ma man do adagi akhoi labor bara ta mayam la sa sa banina adagi nga hap sa hap akhoi example mol ma lo ko matam da nga mol mari di sure hap na bane nga song mai na hap nei hai mon tara phar ga di ma mol ma thoi na hapam thop se mon tara gi pha ma matam da mol ma de moi happy gi da ni sing hap si phang je ge adune shit iba sari ba engine thongchen nungjen labor ne thong engine nga sil to ko khuding mak numit tu moi na thama kaim jaga da po ko da pung ma pung hai do yes payment to da da ne si khanda bu wat bane si khanda bi daga asine pay ko ko ta pang ro da ni hai ba jino kang bu bi ni ko ni to je se ado ma sai gi ke no gi do hai bi ro ma ma paisa ga cha na na nga lem da bai do lem dra ga di akoi kamai na paisa bi ke ni adu bam thokte adu gi condition do leitar ga di kamaina numit tu dei da mapu ga mari na na do kamai lo chan do no lo chen ba se phar pa nga de o do ra adu ga khoi na aya manu ji lai long ne se se na da moina lak manga ha gera khoi dum khai ge ni lak ani da nga le ma su lak ani pi ge ni ko lak manga ha ga lak amagi nga le ma di ma na khoi bara lan ni maram di khoi akhoi se nga pha bane ha na yam kan han khandan ning de bai da re ne miyam do lak ani lo ko da man lak manga ha je ni ko mi ju ya pa cha ju am sa ore mi ju am ko me adu lam ta nga le ma sa na dre bani na mi pu ma di ma adu gi condition do da yom de ne yaw ni yaw ai di suppose lupa lak ai gi pukhi je ai na ai ta hajal ji ne lupa lak tarai nga le na adu ma am je ties to asil lai re nga ji na ek ta kilo manga na pai pik pa ne hajal je na adu ma am je la ga kum di ho re nga pha di ho re am le am dre adu ma condition de ko ai to si da khana bo on do ni ne adu apoi ne big tor la pa nga te ne maram di selim dina asin ba mi na soi dina ba adu ji sin bang mak ta ba gi yam sa sa wang ba le he chen ha ba ma pu ji ga khoi ga adu ji ki moi am sin ba khoi ji ti phone record tong na re asi hai gi jai no mai pu tho ni wang goi police station da pham mayam ma khoi yena da dok di police yong na mai ra pai bi club yaw da na mayam pradhan yaw da to mayam theng na re khoi da ma pun ji chu pa gi phamar na amata chu moi maram de khoi ji sen na pha ba la ki moi ko ga hai na ba do phone record pu de police tha do ya hainare ba matung ina nga pipiu apoi ni nga yamna pujagi ge pcha yamna lo biyo nga khitang le ga pacha bari mai jim de to bi ga ado farmer do yamna nungai ba thengna ba yaw re asyam ya ado mu haidi aina thaina yamna mafam ya ma moina sinma da de to pana simbol jo yamna nungai ba jaga yam yaw re yamna nungai ba mela jam smooth oina nga pha lai myam jo raw digi farmer oiriba nga wa na yok cheri ba kangu du jo yam nungai na ga le ho ba mu yu kan na asibungo sigi ai ga thengna ba da ju farmer ga jina sibungo khoi smaina ngayon mi ke ga du da tau nga khon ba gi ju mi yung ne poi pisa tingi adu mai tau na tau du shor pu di smaina nga mela tau thoki ne na ko mi ka engon da har pa ju am thengna re adu mai tau bu na kamai tau na adu mai na haidi nungai tab ju thengna ni mi ji yamak pani na mi se nungai ba ju thengna ni nungai ba ju khara bi ne gyan ta ba kang bu na khe ni SI gi nga se nga si di ma do sa ko ba ne mai pukhi do sang na roi dong ni yeng chan na roi dong ni asa khoi na lam ama gi la ani gi me la ni har ga khoi lam li pa sing ni phu ya khele na ba si da moi pen thok ga dong ni la ani har ga ga ni ani nga do na khu ti sa khi ni nga do pha da ga pa sa pi ha mayam theng ne ri ha ba la ani da na gi ba ni nan mak tan na tra na ga khong khunok da to ba da la ni pa har ga ahum ga ni sing ni phu pi ra mi ja si san na ri bra hoi ne adu san na de chung ma mayam hajin da bo oi da pa da ba seng na har ba da farmer sing lai lo bi yo khoi da no gi me lam sap san na tok je ge nga hap sa ha pi yu khoi gi wa di nga pha jana lai hen lu nga ma seng sing ne lai lo ha ba di paisa di moi re bi matung ina phang do le re nga hoji sum na de len bi wa ne pham ma pu su mang roi akoi su mang we ba to bu bu pham ma pu na akoi na kharang lum na khara lum na chalan bi ba maram da akoi na pha ba lak chari ni ko hai ba wa kan ji da bu kan de hoi ne hai di pham ya ma na hoji se asma ba akoi nga sa do ko ni don do ni ko hoi chum ma ya ma mo lai da ba ne bu ji se akoi na che na pha dan to bi na ga mo da na kai sing ni phle ma ga ma si ko mo le de nga ro bi na pham ya ma na hai ko da nga ro bi ni pi ma sa ma su na ma pa nam direct ma jalali pham saun to ge ba ko ni ya le ma pa nam tha ba ngam de paisa nung cha gi problem je ngoi di la ni luk chi pu ra ga ma si khara ma du pa sing tara da pu ki je ma tam du mang tho lai lau ge hai ku pha le ni na ade kun gi pu ge ge hai re sumana lak pa ngaru me am sing gi ka te chum pi ba da mo di che bun ju woi de hai da na ai me la won to tho ge na chum bun mi ma ma lai da na ko nu ka mai to bu no ka mai to bu no ko da nge ko chumai to no ko di wan tam pe me ni
sida suai tawni asa du di phare na hai badagi mela sing asi pop jar 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 changchen dana ai cham satre ki matak tawre hai hoi yamna nungai ne taw hoi ne yam nungai bu ma'am yoi ba adu ne ma'am marak thana ai na sum akoi hujiki wari akoi mam na libi wari do samlam na amtang ningjang jage details oina sum kayuma kan da mi je makan makan phama pu adagi mela chali bai chinau jing ji jo mi atani na kayuma kan da ukhan ob jo wi yam nungai na smoothly to jo ai bane adu ana mana ngasai gi tawri je sigi ngasi men oina koi gi ngasi gi koi silli bai chinau jing ngona bani na makoi na haining ji na ngasai gi phama pu jing ji na ai koi nga je lei do nga du ga chana na ba anum haibiu hena hajen bi no haibane maro ina ko adu haidi mayam ni expectation je aina lupa la mangai nga leba ko mamda nga lupa la manga mu ki sro nga lege da ba pukhi imda aina lak tara pukhi ising manung da leiben kana khang ni ge kai na ga lak tara ni ga hajel lup do adu hayeng ngasai gi lak tara dui matung ina lak tara do ta han na ba mi kun na towe po se mam de mi ne phu ko mak doi na adu na chinau jingju pham to bi chinau jingju gyan ta biu aidi la manga gi odi mi kun ne ga dab do lak tara le je lam ni na lak tara do paisa khaina ra ta han doi ni na mi nem phu khom je la ni mi nem phu do na tra ga yang khai la ni na to mi cha ma hen la ni adu ga ngasai gi potu na la manga khaki le ma di la manga paisa je anga do mi cha ma du na yang khai du yen ra toi ne ba au dei di asa khoi gi khai re paisa du ga haina gi du ga le mi nga ji ga sana dre adu ma problem je thok ta na ba ade sinau jing na jo na ma seng seng ma jin no ba potu ngang na ra kan dei da nga pha ba lai bai sinau jing ji jo ma khoi na ta khan bi ra ga ade nga pha ba lai bai sinau jing ji na mayang gi da mak ta tau bai tare ngasai aina jo haije gibdo mamang da aina thengna gi bade da ai gi farmer hai tare nga yokpa adi nga loiba nga yun bam khang da ba mamang gi corona gi matam da men oina corona gi matam da aina video nam cha kan da thengna gi je mam ko pukhi ma pu jin ha ko je matam je da ai di pukhi je mi ju leite khonbi na ba mi leite adagi khon na ba mi nek pa gi kaino ju leite ai di nga je farm chongna tawraju nga je kholani nakan da hapa ama khal kan de nga je yo tham doi ne ba kholu ba phar ba nga jing yang yoksal laga khudak to kot pa ya mong da yo tham ni aduga ate te nga karbar ta wa mi jing la kan de da mai gi nga ngasi gi kilo kun kontra nem pu yang kai longna gi doi ne amuk ta yon ba gi moi da facility opportunity leita bani na ai gi di mi ju leja da bani na asi je pukhi ma pu um ne da le ke wari ni adu na smai taw da na ai gi pukhi je lupa la mangai nga lei ado la lupa la mangai nga leram ye habni lei adu pukhi je ma pu yamna nungti gi pukhi sena ja mi di sap chana ma haib junga mi ko adu ga maina manga le je lak mari ma khai do jo mayam ni haiden ne lak manga du di nga masa ma kup jong ani mari ma khai pi rage khara ya lising yang khai mi ta biu ga je ke sham na num ta to jin tong ne ai ta ne na tra ga ta ba ngam roi la manga ya na le ne do manga kha ha ne di manga pi do tra amai tro kan di da pukhi ma pu ne on da hare ki le asi ngo khoi mi le taw ni na nga yon ba khot pa de gi mi ngon de yo lom pi gi je a ha re yon bai ta ta kilo tara lo gi ni paisa du na kan kam pi ra khim no ju gyan ta roi amai na short poi kari wai paisa je pura kang jai phujai mang ba yaw gi au na smai tor ga in gi kangu je kau ra kan de ai bu gi tau thon ma je ai yo ni am no ngai ka na ga nam har pa yaw gi na siu ma gi kana ba siu ma gi khudong cha ba nom long na gi ba mi ju lei adu ga ngasai gi po se adu na chinau jing na khoi gi in mela tau bi ning ba chinau jing na ai horan description dai da number hapsar ke adu ga khoi gi in mela sili ba kangu jing ji ga pau phang na bi ra kan dai da dong ge bu ki mai na khudong cha ba nga yon bam lei ta ba adagi adu ma contact ade paisa nong sa one time da achin ba lak pa gi ai pukhi da lei ba nga ja muk ta pulau yon tho ge tha ma ni chang ga yon ga dab do nong ma de yon tho ge hai tara ga di sum ma de da contact to view ai hu si swai je ge ko adu ga ha hu si swai je ge ba ko hu si ki nga ma pu chu mang bam thok te akoi chu mang mang mom thok te ma tamam sanan ba gi wari ni sai mang sa ba se ko hau ju ju ti phagal ani nga mana lak ani haira chu ma chin thi de bu witness nga ni phagal uramina mana sit la ge ju adu nga du lem du na tra ko ni phari cha hoi o de ne pura kang ni sit pa na ta bani na hoi khara di khena ni akoi ni phari nga du ni ma yon dori se adu ni ma gi picha du khudak ta khoi pi do ni sida akoi na moi da sabi har di miyam noi na phagal ga yon ba nga chani ga humdra ko je ke ji hoji chu eta ai miyam dai jage ke ji ama ma khai da gi na ke ji ani ma khai ahum lei ba nga se akoi chani yang khai char ga hoji chu mela tau jeri adum contact to bio grass ke item da ni ko si chani yang khai sabiri ni akoi da moi na phar ga chani gi humdra yo langoni ke ji da ado moi na chani humdra yo ma de moi usen ba ya de maram de koi na kum ga labor la ga bara tar phari ne hoi bazar da nga kilo ma da sani marphu pi na ngasai gi in pura ga mai ne hangen pu lai ba mi du da kilo da sani marphu sa ni du di aning de ha ne ma kana ni ya doi no
ꯍꯣꯏꯅꯦ ꯃꯥꯏꯄꯨꯈꯤꯗ ꯉꯥꯁꯨ ꯐꯥꯕꯤꯗꯣꯏꯅꯤ ꯑꯗꯨꯗꯤ ꯃꯥꯃꯅ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯄꯟꯈ꯭ꯔꯦ ꯃꯥꯃꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯉꯥ ꯐꯥꯕ ꯂꯥꯛꯏꯕ ꯃꯤꯁꯤꯡꯗꯗꯤ ꯄꯩꯁꯥ ꯀꯤꯂꯣꯗ ꯍꯣꯠꯅ ꯇꯥꯔꯒꯁꯨ ꯃꯥꯅ ꯉꯁꯥꯏ ꯉꯥ ꯌꯣꯟꯕꯤ ꯑꯃꯗ ꯌꯣꯟꯕ ꯔꯦꯠꯇꯣ ꯑꯗꯨ ꯁꯥꯎ ꯍꯥꯏꯕꯅꯦꯕ ꯃꯥꯃꯅ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯂꯨꯄꯥ 10-30ꯒꯤ ꯕꯦꯂꯦꯟꯁ ꯑꯞ ꯗꯥꯎꯟꯗꯣ ꯑꯗꯨ ꯑꯩꯈꯣꯏꯗ ꯍꯥꯞꯄꯤꯕ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯅꯤꯡꯉꯤ ꯁꯤꯗꯤ ꯑꯩꯁꯨ ꯌꯥꯖꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯃꯅ ꯑꯩꯈꯣꯏ ꯏꯟ ꯃꯦꯂꯥ ꯆꯠꯂꯤꯕ ꯀꯥꯡꯕꯨꯈꯩꯅ ꯊꯝꯕꯤꯅꯤꯡꯕ ꯋꯥꯐꯝꯁꯦ ꯌꯥꯅꯤꯡꯉꯤ ꯅꯠꯇ꯭ꯔꯒ ꯌꯥꯅꯤꯡꯗꯦ ꯑꯗꯨꯁꯨ ꯃꯌꯥꯝ ꯀꯃꯦꯟꯗ ꯏꯕꯤꯔꯛꯎ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟ ꯏꯟ ꯃꯦꯂꯥ ꯀꯥꯡꯕꯨꯁꯤꯁꯨ ꯏꯟ ꯍꯪꯒꯦꯟ ꯄꯨꯗꯅ ꯂꯣꯡꯎꯞ ꯄꯨꯗꯅ ꯃꯌꯨꯝꯗꯒꯤ ꯂꯥꯞꯅ ꯂꯥꯡꯅꯔꯀꯥꯟꯗꯩꯗ ꯐꯥꯝ ꯑꯃꯗ ꯄꯨꯜꯂꯨꯗꯣꯏꯅꯤ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨꯗꯩꯗ ꯉꯁꯥꯏ ꯐꯥꯝ ꯃꯄꯨꯒꯨꯝꯕꯅ ꯍꯧꯖꯤꯛ ꯀꯩꯊꯦꯜꯗ ꯏꯟ ꯉꯥ ꯀꯤꯂꯣ ꯑꯃꯗ ꯂꯨꯄꯥ 140 ꯄꯤꯔꯤꯌꯦ ꯑꯗꯨꯅ ꯑꯩ ꯄꯨꯈ꯭ꯔꯤꯗ ꯂꯩꯕ ꯉꯥꯁꯦ ꯅꯣꯏ ꯐꯥꯔꯣ ꯑꯗꯨꯒ ꯀꯤꯂꯣꯗ 140 ꯑꯣꯜꯂꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏ ꯌꯨꯝꯗꯒꯤ ꯍꯪꯒꯦꯟ ꯄꯨꯔꯒ ꯂꯥꯛꯄꯒꯤ ꯀꯩ ꯑꯊ꯭ꯔ ꯂꯩꯔꯤꯒꯦ ꯍꯥꯏꯕꯅꯦ ꯃꯥꯃꯅ ꯍꯥꯏꯁꯦ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯗꯨꯅ ꯃꯥꯃꯅꯁꯨ ꯑꯄꯤꯜ ꯇꯧꯔꯤꯁꯦ ꯁꯝꯅ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯁꯨ ꯈꯟꯊꯔꯀꯥꯟꯗꯩꯗ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯐꯥꯔꯤꯕ ꯉꯥ ꯃꯣꯟ ꯑꯃ ꯐꯥꯔꯁꯨ ꯑꯅꯤ ꯐꯥꯔꯁꯨ ꯁꯤ ꯑꯃꯨꯛ ꯌꯣꯜꯂꯨꯗꯣꯏ ꯅꯠꯇ꯭ꯔꯕ ꯃꯥꯃ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯉꯥꯌꯣꯟꯕꯤ ꯀꯩꯊꯦꯜꯗ ꯐꯝꯅꯅꯕꯒꯤ ꯂꯧꯕꯗ ꯁꯥꯕ ꯔꯦꯠꯇꯣ ꯑꯗꯨꯃꯥꯏꯅ ꯁꯥꯕꯤꯌꯨ ꯍꯥꯏꯕꯅꯦ ꯁꯤ ꯄꯨꯈ꯭ꯔꯤ ꯃꯄꯨꯒ ꯏꯟ ꯃꯦꯂꯥ ꯇꯧꯕꯒꯤ ꯋꯥꯔꯤꯁꯦ ꯃꯥꯃ ꯌꯥꯝ ꯁꯥꯡꯃꯟꯈ꯭ꯔꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯔꯁꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯈꯤꯇꯪ ꯃꯇꯦꯞꯇ ꯍꯥꯏꯖꯧꯈꯤꯒꯦ ꯐꯥꯔꯃꯔ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯒ꯭ꯌꯥꯟ ꯑꯩꯈꯣꯏꯒ ꯇꯥꯃꯤꯟꯅꯅꯕꯁꯦ ꯑꯩ ꯃꯇꯦꯞꯇꯒ ꯊꯝꯖꯧꯒꯦꯕ ꯍꯧꯖꯤꯛꯁꯨ ꯀꯅꯥꯒꯨꯝꯕꯅ ꯃꯤꯅ ꯍꯥꯏꯔꯒ ꯑꯁ ꯃꯣꯏꯗꯤ ꯉꯥ ꯑꯗꯨꯃꯥꯏꯅ ꯌꯦꯞꯄ ꯑꯗꯨ ꯇꯧꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯈꯟꯕꯤꯒꯅꯨ ꯍꯧꯖꯤꯛꯁꯨ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯦꯂꯥꯗ ꯑꯝꯇ ꯇꯧꯖꯗ꯭ꯔꯤꯕ ꯖꯒꯥ ꯌꯥꯝꯅ ꯂꯩꯔꯤ ꯃꯦꯂꯥꯁꯦ ꯑꯃꯨꯛ ꯇꯧꯕꯗꯤ ꯈꯦꯟꯕ ꯃꯦꯂꯥ ꯂꯩ ꯉꯥꯡꯅꯕ ꯖꯥꯊꯤꯕ ꯃꯄꯨ ꯂꯩ ꯅꯨꯡꯉꯥꯏꯕ ꯃꯄꯨ ꯂꯩ ꯁꯤꯗꯤ ꯃꯤꯌꯥꯝ ꯊꯦꯡꯅꯔꯛꯄꯁꯤ ꯈꯔ ꯑꯗꯨꯝ ꯌꯥꯎꯕ ꯇꯥꯕꯅꯤꯀꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯟꯇꯣꯛꯑꯦ ꯄꯦꯟꯊꯣꯛꯑꯦ ꯑꯩꯈꯣꯏꯅ ꯁꯥꯎꯔꯨꯕꯁꯨ ꯌꯥꯗꯦ ꯑꯗꯨꯕꯨ ꯁꯦꯡꯅ ꯍꯧꯖꯤꯛ ꯇꯧꯁꯦ ꯍꯥꯏꯔꯒꯗꯤ ꯃꯦꯂꯥꯁꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯍꯧꯖꯤꯛ ꯆꯠꯅꯔꯤꯁꯦ ꯃꯦꯂꯥ ꯐꯥꯝ ꯌꯥꯝꯅ ꯂꯩ ꯇꯧꯅꯤꯡꯗꯦ ꯃꯤꯅ ꯈꯔ ꯍꯥꯏꯖꯅꯤ ꯉꯥ ꯌꯦꯞꯄꯤ ꯈꯔ ꯍꯥꯏꯖꯅꯤ ꯌꯥꯝ ꯉꯜꯂꯤꯉꯩꯗ ꯇꯧꯅꯔꯝꯃꯦ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯌꯥꯝ ꯐꯖꯅ ꯉꯥ ꯍꯥꯞꯆꯥ ꯐꯖꯅ ꯍꯥꯞꯄꯤꯌꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯌꯦꯡ ꯍꯦꯛꯇ ꯀꯟꯇꯦꯛ ꯇꯧꯕꯤꯌꯨ ꯃꯦꯂꯥ ꯑꯗꯨꯝ ꯁꯤꯟꯖꯒꯦ ꯀꯣꯆꯤꯟ ꯊꯤꯖꯔꯣꯏ ꯑꯩꯈꯣꯏ ꯅꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯑꯒ ꯉꯥ ꯐꯥꯗꯣꯏꯅꯤ ꯅꯪꯒꯤ ꯄꯨꯈ꯭ꯔꯤ ꯉꯥ ꯐꯥꯔꯒ ꯑꯩꯈꯣꯏꯅ ꯅꯦꯕꯔ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕꯁꯤ ꯀꯩꯅꯣ ꯑꯗꯨꯝ ꯋꯥꯈꯜ ꯌꯥꯝ ꯄꯤꯛꯇꯕꯤꯗ ꯃꯄꯨꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯑꯗꯨꯝꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯄꯨꯅꯤ ꯑꯩꯈꯣꯏꯗ ꯑꯁ ꯃꯥꯃ ꯑꯩꯒꯤ ꯃꯦꯂꯥ ꯇꯧꯁꯤꯅ ꯂꯥꯏꯟ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯛꯇ ꯇꯧꯅꯔꯤꯁꯦ ꯁꯦꯡꯅ ꯍꯥꯏꯕꯤꯔꯒ ꯂꯣꯏꯔꯦ ꯑꯩ ꯉꯥ ꯀꯦꯖꯤ ꯌꯦꯡꯉꯨ ꯅꯍꯥꯟ ꯉꯥ ꯀꯦꯖꯤ 8 ꯃꯈꯥ ꯂꯩꯔꯣꯏ ꯍꯥꯏꯅ ꯆꯠꯂꯦ ꯂꯨꯄꯥ 10,000 ꯄꯤꯔꯝꯃꯦ ꯃꯌꯥꯝ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯉꯥꯁꯦ ꯃꯥꯅ ꯍꯥꯏꯕ ꯃꯄꯨꯁꯤꯅ ꯌꯥꯝ ꯁꯦꯡꯅ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯩ ꯏꯆꯥꯐꯥꯎ ꯊꯥꯖꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔ ꯃꯇꯝꯅꯦ ꯐꯥꯝ ꯑꯃꯒ ꯐꯝꯃꯒ ꯍꯨꯔꯥꯟꯅꯕ ꯃꯌꯥꯝ ꯃꯄꯨꯅꯗꯤ ꯁꯦꯡꯅ ꯊꯥꯖꯕ ꯀꯞꯄ ꯃꯆꯥ ꯄꯜꯂꯒ ꯋꯥꯁꯛꯄ ꯌꯥꯎꯔꯤ ꯃꯄꯨ ꯑꯍꯣꯏꯅꯦ ꯉꯥ ꯁꯦꯡꯅ ꯊꯥꯖꯔꯒ ꯃꯤꯅ ꯃꯄꯨꯗꯨꯅꯗꯤ ꯃꯥꯏ ꯄꯨꯈ꯭ꯔꯤꯗꯣ ꯉꯥ ꯌꯥꯝ ꯂꯩꯔꯤ ꯈꯟꯖꯔꯒ ꯐꯥꯕ ꯀꯨꯝꯕ ꯀꯥꯟꯗꯅ ꯉꯥꯁꯦ ꯂꯩꯔꯝꯗꯕ ꯑꯗꯣ ꯃꯄꯨꯁꯤꯅ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯃꯉꯣꯟꯗ ꯑꯗꯣ ꯃꯥꯁꯨ ꯏꯟ ꯃꯦꯂꯥꯗꯣ ꯅꯠꯇ꯭ꯔꯒ ꯃꯥꯏ ꯉꯥ ꯐꯥꯕꯗꯣ ꯁꯝꯅ ꯍꯥꯏꯔꯒ ꯏꯟ ꯃꯦꯂꯥ ꯋꯥꯔꯤ ꯇꯣꯛꯑꯁꯤꯅꯦ ꯉꯥ ꯐꯥꯕꯗꯣ ꯃꯥ ꯃꯁꯥꯃꯛ ꯌꯦꯡꯖꯔꯒ ꯃꯥ ꯃꯁꯥꯃꯛꯅ ꯐꯥꯖꯕꯗꯣ ꯑꯃꯨꯛ ꯐꯥꯔꯀꯥꯟꯗ ꯉꯥ ꯂꯩꯔꯝꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯅꯦ ꯃꯤꯅ ꯍꯨꯔꯥꯟꯒꯤ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏꯗꯤ ꯑꯁꯤ ꯊꯥꯗꯒꯤ ꯑꯩꯈꯣꯏꯗꯤ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯎꯔꯦꯕ ꯑꯅꯤ ꯍꯥꯏꯅꯕꯅꯤ ꯉꯥꯗꯤ ꯈꯤꯇꯪꯒ ꯐꯥꯔꯒ ꯑꯩꯈꯣꯏ ꯂꯥꯛꯑꯅꯤ ꯍꯥꯏꯅꯈꯤꯕꯅꯤ ꯑꯩꯈꯣꯏ ꯂꯥꯈ ꯃꯈꯥꯏ ꯄꯤꯔꯝꯃꯨ 50 ꯍꯜꯂꯒꯦ ꯍꯥꯏꯕꯒꯨꯝꯕ ꯁꯨꯝꯕ ꯃꯌꯥꯝ ꯊꯦꯡꯅꯩꯑꯕ ꯑꯗꯨꯗꯤ ꯙꯔꯃ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗꯤ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯅꯔꯛꯑꯅꯤ ꯁꯥꯎꯅꯕꯁꯦ ꯑꯐꯕ ꯑꯣꯏꯗꯦ ꯑꯗꯨꯅ ꯁꯨꯝꯕ ꯁꯦꯡꯅ ꯇꯧꯔꯒ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯌꯥꯅꯤ ꯀꯃꯦꯟꯁꯦ ꯈꯔ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯗꯨ ꯑꯇꯩ ꯑꯩꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯈꯔ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯪꯉꯛꯀꯦ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩ ꯀꯃꯦꯟ ꯄꯥꯊꯣꯛꯄ ꯍꯧꯖꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯝ ꯍꯪꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯀꯣꯏꯁꯟ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯋꯥꯔꯤꯁꯦ ꯉꯁꯥꯏꯒꯤ ꯇꯧꯈꯤꯕ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯥꯎꯔꯥꯛꯄ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯀꯥ ꯃꯌꯥꯝꯁꯨ ꯌꯥꯎꯈ꯭ꯔꯦ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯕ ꯈꯣꯠꯄ ꯃꯦꯟ ꯑꯣꯏꯅ ꯄꯨꯈ꯭ꯔꯤ ꯃꯄꯨꯒ ꯑꯗꯒꯤ ꯃꯦꯂꯥ ꯁꯤꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯒ ꯂꯩꯅꯕꯒꯤ ꯇꯣꯄꯤꯛꯁꯨ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯊꯣꯛꯆꯗꯣꯏꯁꯦ ꯈꯝꯕ ꯁꯣꯔꯥꯝꯅ ꯄꯤꯕꯤꯔꯛꯏ ꯀꯃꯦꯟꯁꯦ ꯑꯃꯀꯣ ꯀꯔꯤꯒꯨꯝꯕ ꯏꯟ ꯃꯦꯂꯥ ꯍꯧꯅꯤꯡꯂꯛꯑꯀꯥꯟꯗ ꯄꯥꯎ ꯐꯥꯎꯔꯛꯅꯕ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯃꯠꯇ ꯄꯤꯕꯤꯔꯝꯃꯣ ꯌꯥꯎꯅꯤꯡꯉꯛꯑꯀꯥꯟꯗ ꯍꯥꯏꯕꯅꯦ ꯏꯟ ꯃꯦꯂꯥ ꯌꯥꯎꯅꯤꯡꯉꯛꯑꯀꯥꯟꯗꯩꯗ ꯄꯥꯎ ꯐꯥꯎꯅꯕ ꯅꯝꯕꯔ ꯑꯃꯠꯇ ꯄꯤꯕꯤꯌꯣꯅ ꯈꯝꯕ ꯁꯣꯔꯥꯝꯅ ꯍꯥꯏꯕꯤꯔꯦ ꯁꯤ ꯃꯥꯃꯩ ꯅꯝꯕꯔ ꯑꯗꯨꯝ ꯍꯥꯞꯈꯤ ꯌꯥꯔꯕꯣ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯁꯤꯒꯤ ꯈꯝꯕ ꯁꯣꯔꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯚ ꯊꯥꯕ ꯂꯣꯏꯔꯀꯥꯟꯗꯩꯗ ꯑꯩ ꯍꯣꯔꯦꯟ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯝ ꯀꯩꯅꯣ ꯅꯠꯇ꯭ꯔꯒ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯆꯪ ꯌꯦꯡꯕꯤꯔꯣ ꯑꯩ ꯄꯤꯟ ꯇꯧꯔꯒ ꯑꯗꯒꯤ ꯏꯟ ꯃꯦꯂꯥ ꯁꯤꯜꯂꯤꯕ ꯃꯥꯃꯣꯏ ꯀꯩꯅꯣꯒꯤ ꯅꯝꯕꯔ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯑꯗꯨꯒ ꯑꯩꯅ ꯃꯥꯃꯣꯏꯒ ꯑꯗꯨꯝ ꯄꯥꯎ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯐꯥꯎꯅꯕꯤꯔꯣ ꯑꯗꯨꯝ ꯏꯆꯤꯟ ꯏꯅꯥꯎꯈꯩꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯁꯨ ꯑꯦꯒ ꯑꯣꯐꯤꯁꯇꯒꯤ ꯑꯩꯈꯣꯏ ꯅꯝꯕꯔꯁꯦ ꯂꯧꯖꯕꯅꯦꯅ ꯃꯥ ꯍꯥꯏꯕꯤꯔꯣ ꯃꯥꯝꯅ ꯍꯦꯟꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯕ ꯑꯗꯩ ꯇꯦꯛꯁꯟ ꯃꯌꯥꯝꯂꯝꯕ ꯑꯩ ꯃꯔꯨꯞꯁꯤꯅ ꯍꯥꯏꯔꯛꯏꯁꯦ ꯏꯟ ꯃꯦꯂꯥꯁꯦ ꯚꯥꯏ ꯉꯥꯁꯦ ꯑꯀꯟꯕ ꯉꯥ ꯈꯛꯇꯒꯤ ꯀꯔꯤ ꯍꯥꯏꯅꯣ ꯑꯈꯟꯅꯕ ꯉꯥ ꯈꯛꯇꯒꯤ ꯑꯣꯏꯕꯔꯥ ꯑꯗꯨ ꯅꯠꯇꯕ ꯉꯥ ꯎꯀꯥꯕꯤ ꯉꯥꯃꯨ ꯉꯀ꯭ꯔꯥ ꯄꯣꯔꯣꯡꯒꯨꯝꯕꯒꯤꯁꯨ ꯇꯧꯕ ꯖꯥꯠꯂꯥ
ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯁꯦꯛꯁꯟꯅ ꯍꯪꯉꯛꯏꯁꯦ ꯉꯥꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯏꯟ ꯃꯦꯂꯥꯁꯦ ꯎꯀꯥꯟꯗꯩꯗ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯁ ꯀꯥꯞ ꯌꯥꯝ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯃꯌꯣꯡ ꯉꯥ ꯐꯥꯕꯩꯗ ꯇꯧꯏ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯨꯈ꯭ꯔꯤꯗꯗꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯎꯕ꯭ꯔꯣ tawai paku ngakta ki tawai ꯑꯣ ꯄꯥꯀꯨ ꯉꯥꯁꯦ paku nga sing ngakta ki tawai ngahi ngakta ki tawai ꯑꯣ ꯃꯃꯥꯡꯗ ꯌꯥꯎꯈ꯭ꯔꯦꯕ yam yaure ꯉꯥꯍꯩ ꯉꯥꯛꯇ ꯇꯧꯕ yai yawe ꯑꯗꯨꯒ ꯍꯣꯏ ꯑꯗꯨꯗꯤ ꯑꯗꯨꯝ ꯇꯦꯛꯁꯟ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯃꯔꯨꯞꯇ ꯑꯩꯈꯣꯏ ꯃꯥꯝꯅ ꯍꯥꯏꯕꯤꯔꯤꯁꯦ ꯂꯣꯏ ꯂꯩ ꯑꯗꯣ ꯃꯣꯏꯅ ꯎꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯊꯦꯡꯅꯗ꯭ꯔꯕꯅꯤ나 ꯑꯩꯅ ꯊꯥꯒꯠꯇ꯭ꯔꯦ ꯑꯗꯣ ꯃꯇꯨꯡꯗ ꯑꯩꯅꯁꯨ ꯁꯨꯝꯕ ꯍꯧꯖꯤꯛ ꯇꯧꯅꯔꯤꯁꯦ ꯅꯠꯇꯕ ꯑꯇꯣꯞꯄ ꯉꯥ ꯂꯩꯗꯅ ꯄꯥꯀꯨꯒꯤꯒ ꯇꯧꯔꯛꯑꯗꯤ ꯃꯇꯨꯡꯗ ꯑꯗꯩ ꯉꯥꯍꯩꯒꯨꯝꯕꯒ ꯐꯥꯝ ꯇꯧꯕꯗ ꯇꯧꯔꯛꯑꯗꯤ ꯑꯗꯨꯁꯨ ꯑꯩ ꯆꯠꯂꯒ ꯅꯝꯅꯕ ꯍꯣꯠꯅꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯎꯠꯆꯅꯕ ꯍꯣꯠꯅꯔꯛꯀꯦ ꯑꯗꯨꯅꯦ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯏ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯅꯤꯡꯕ ꯑꯇꯩ ꯑꯇꯩ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯛꯏꯁꯦ ꯏꯟ ꯃꯦꯂꯥꯁꯦ ꯈꯤꯇꯪ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯣ ꯌꯦꯡꯅꯤꯡꯕ ꯃꯤꯒꯩꯒꯤꯅꯤꯀꯣ ꯁꯤꯅ ꯁꯤꯁꯤꯅ ꯑꯞꯗꯦꯠ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯟ ꯃꯦꯂꯥ tawba lay haidorpa lay khudakta akhoi line si phanga matungdagi khoina phaningba kobani na khudakta aigi side tagi nataba west side ta khoi nambolom da khoi leiriba khoi na arun hoi leiriba kangbu side ta arun hoi dam daga leibra khotpara law moin zum hangakani khoi ju hangani lamlai side ta ju hangani paching kunau umbi som ta ju hangani khoi na loina line thi loi leine bani na no dam da mera ma som dam leire sidam tawsira hainani khudakta pirakpa message ma'am khudakta pirakpa aduna adudi miyam khudimakta akoina hana hayengin habada ngasi lergadi dang da line da khoi WhatsApp group da launai hainai contact mai loi nainaraga WhatsApp group su leba adudi ngasai ma mai number je na piraga in mela ujag hami du ma ju WhatsApp group happy dera hapoi hapira akhoi gi WhatsApp group tongan ba mai habidi akhoi ma sen bagai gi okay adu ngasai gi yawbi ning ma mi jing ji nomajin me ki mela lebra na ma amda hana hangbir kom changye comment se dum pirakpa yare ꯑꯗꯣ ꯐꯣꯟꯗ ꯇꯧꯔ ꯍꯪꯉꯁꯨ ꯐꯣꯟꯗ ꯇꯧꯔ ꯑꯗꯨꯝ ꯍꯪꯉꯛꯄꯁꯨ ꯌꯥꯏ ꯌꯥꯔꯦ ꯑꯗꯨꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯍꯣꯔꯦꯟ ꯃꯣꯏꯒꯤ ꯑꯁꯤꯟꯕ ꯃꯥꯃꯣꯏ ꯀꯔꯤ ꯍꯣꯏꯒꯤ ꯅꯝꯕꯔ ꯑꯗꯨꯝ ꯊꯝꯖꯔꯛꯀꯦ ꯃꯥꯃꯣꯏ ꯇꯤꯝꯁꯨ ꯌꯥꯝ ꯆꯥꯎꯕꯅꯦ ꯑꯇꯩ ꯑꯇꯣꯞꯄ ꯇꯤꯝ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯣ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯑꯅꯝꯕꯅ ꯃꯥꯃꯣꯏ ꯂꯣꯏ ꯄꯨꯜꯂꯦꯅ ꯍꯥꯏꯈ꯭ꯔꯦ ꯍꯣꯏ ꯅꯝꯕꯣꯟꯒꯤ ꯀꯩꯒꯤ ꯂꯣꯏ ꯄꯨꯜꯂꯦ ꯍꯥꯏꯔꯕꯅꯤꯅ ꯏꯁ ꯋꯦꯁꯀꯤꯅꯤ ꯏꯁ ꯋꯦꯁꯀꯤ ꯑꯣꯏꯅ ꯄꯨꯜꯂꯦ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤꯗꯣ ꯃꯥꯃꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯩꯗ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯅꯗꯤ ꯎꯍꯧꯗꯕ ꯃꯥꯝꯅ ꯉꯥ ꯐꯥꯕ ꯁꯨꯃꯥꯏꯅ ꯆꯠꯄꯁꯤꯗ ꯉꯥ ꯀꯌꯥꯝ ꯆꯥꯎꯕ ꯐꯥꯕ ꯀꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯈꯔꯁꯨ ꯂꯤꯕꯤꯔꯛꯎꯅꯦ ꯄꯥꯡꯒꯩꯗ ꯋꯥꯏꯇꯣꯟꯒꯤꯁꯤꯗ ꯄꯥꯡꯒꯩꯗ ꯉꯥ ꯑꯃꯈꯛꯀꯤ ꯇꯧꯋꯦ ꯑꯩꯈꯣꯏ ꯃꯅꯤꯇꯨꯔꯣꯏꯒꯤ ꯑꯗꯣ ꯃꯣꯏꯒꯤ ꯇꯧꯕꯁꯦ ꯕ꯭ꯔꯤꯛ ꯍꯦꯠꯁꯦ 2 ꯐꯥꯏ ꯑꯃꯅ ꯀꯦꯖꯤ 15 ꯃꯈꯥꯏ ꯇꯥꯏ ꯕꯤꯛ ꯍꯦꯠ ꯑꯆꯧꯕꯗꯣ ꯑꯃꯅ ꯀꯦꯖꯤ 14 ꯃꯈꯥꯏ ꯇꯥꯏ ꯑꯃꯅ ꯏꯟꯗ ꯐꯥꯏ ꯑꯃꯅ ꯂꯣꯡꯎꯞꯇ ꯐꯥꯏ ꯆꯥꯎꯕꯅ ꯂꯣꯡꯎꯞꯇ ꯐꯥꯏ ꯐꯥꯔꯤꯁꯦ ꯑꯗꯒꯤ ꯅꯝꯕꯣꯜ ꯑꯣꯏꯅꯥꯝ ꯑꯁꯣꯝꯗ ꯇꯧꯕꯗ ꯑꯩ ꯏꯁꯥꯃꯛꯅ ꯀꯦꯖꯤ 3 ꯃꯈꯥꯏ ꯇꯥꯕ ꯒ꯭ꯔꯥꯁ ꯎꯞꯄꯤ ꯂꯣꯡꯎꯞꯁꯤ ꯃꯇꯝꯗ ꯂꯣꯡꯎꯞ ꯄꯤꯛꯄꯅꯤꯅ ꯃꯀꯣꯛꯅ ꯃꯅꯨꯡ ꯆꯪꯁꯜꯂꯒ ꯃꯁꯥꯅ ꯃꯃꯩꯅ ꯃꯄꯥꯟꯗ ꯂꯩꯕ ꯃꯀꯣꯛꯇꯨꯅ ꯍꯥꯏ ꯀꯦꯖꯤ 2ꯒꯤ ꯃꯈꯥꯗ ꯁꯤꯡꯒꯜ ꯒ꯭ꯔꯥꯁ ꯑꯃ ꯐꯪꯉꯛꯄ ꯉꯁꯤꯒꯤ ꯃꯦꯂꯥ ꯑꯩꯈꯣꯏ ꯄꯩꯁꯥ ꯐꯣꯂꯧꯔꯣꯏ ꯍꯥꯏ ꯃꯄꯨꯁꯤꯅ ꯁꯦꯡꯅ ꯑꯗꯣ ꯅꯝꯕꯣꯜ ꯑꯣꯏꯅꯥꯝꯒꯤꯁꯦ ꯅꯍꯥꯟꯋꯥꯏ ꯀꯌꯥꯝ ꯀꯨꯏꯔꯕꯩ ꯑꯣꯏꯅꯣ ꯀꯩꯅꯣꯗ 23ꯗ 23 ꯍꯧꯔꯛꯄꯒꯤ ꯃꯃꯥꯡ ꯆꯍꯤꯗ ꯂꯥꯟ ꯂꯥꯛꯇ꯭ꯔꯤ ꯀꯥꯟꯗ ꯂꯥꯟ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯐꯥꯏ ꯉꯥ ꯁꯨꯃꯥꯏꯅ ꯂꯩ ꯉꯥ ꯍꯨꯝꯐꯨ ꯂꯩꯕꯅꯤ ꯀꯦꯖꯤ 4ꯗꯒꯤ ꯃꯈꯥꯐꯥꯎ ꯇꯥꯔꯣꯏ ꯍꯥꯏꯕꯁꯨ ꯂꯩ ꯀꯦꯖꯤ 2ꯒꯤ ꯃꯈꯥꯐꯥꯎ ꯇꯥꯔꯣꯏ ꯍꯥꯏꯕꯗꯨꯅ ꯀꯦꯖꯤ 5ꯒ 3ꯒ 5ꯒ 3ꯒ 9ꯒ ꯑꯗꯨꯃꯥꯏꯅ ꯈ꯭ꯋꯥꯏ ꯍꯥꯏꯌꯦꯁꯇ ꯑꯩꯅ ꯂꯨꯄꯥ 500 ꯃꯌꯥꯝꯒꯤꯅꯤꯅ ꯃꯁꯤ ꯈ꯭ꯋꯥꯏ ꯀꯩꯅꯣꯁꯦ ꯉꯥ ꯈ꯭ꯋꯥꯏ ꯆꯥꯎꯅ ꯊꯤꯕ ꯄ꯭ꯔꯥꯏꯖꯁꯤ ꯄꯤꯒꯗꯕꯅꯦꯅ ꯍꯥꯏ ꯑꯗꯨꯁꯨ ꯃꯤꯌꯥꯝꯅ ꯑꯩꯕꯨꯗꯤ ꯂꯧꯗ꯭ꯔꯦ ꯑꯩꯅ ꯐꯪꯐꯝꯗꯨ ꯀꯦꯖꯤ 8 ꯃꯈꯥꯏ ꯇꯥꯏ ꯑꯗꯨꯃꯥꯏꯅ ꯆꯥꯎꯕ ꯉꯥ ꯌꯥꯝꯅ ꯐꯥꯏ ꯑꯗꯩꯗꯤ ꯀꯨꯝꯕꯤ ꯁꯣꯝꯗ ꯕꯥꯎꯗ ꯀꯦꯖꯤ 9 ꯇꯥꯕ ꯒ꯭ꯔꯥꯁꯇ ꯀꯦꯖꯤ 9 ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯝ ꯃꯥꯃꯅ ꯁꯨꯝ ꯃꯦꯂꯥꯁꯦ ꯃꯊꯪ ꯁꯨꯝ ꯁꯤꯟꯕꯅꯤ ꯈꯪꯗꯦ ꯌꯥꯎꯕꯅꯤ ꯈꯪꯗꯦ ꯊꯥꯏꯅꯗꯩ ꯌꯥꯎꯔꯦ ꯍꯥꯏꯕꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯃꯐꯝ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎ ꯄꯥꯀꯨ ꯐꯥꯔꯤꯕ ꯋꯥꯏꯟ ꯈꯨꯃꯟꯗ ꯃꯥꯒꯤ ꯃꯦꯂꯥꯅ ꯂꯣꯡꯎꯞ ꯑꯃꯁꯦ ꯂꯥꯛ ꯑꯃꯒ ꯂꯨꯄꯥ ꯑꯩꯈꯣꯏ ꯌꯥꯝ ꯊꯥꯖꯅꯕ ꯂꯩꯕ ꯑꯉꯥꯡꯅꯤ ꯀꯌꯥꯝ ꯀꯨꯏꯔꯕ ꯋꯥꯏꯟ ꯀꯥꯏꯗꯒꯤꯅꯤ ꯀꯌꯥꯝ ꯀꯨꯏꯔꯕ ꯃꯥꯏꯁꯦ ꯑꯩꯅ ꯆꯞ ꯆꯥꯕꯗꯤ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯁꯨ 22ꯒ 23ꯒ ꯇꯥꯏꯅꯕ ꯑꯗꯥꯏꯗ ꯍꯣꯏꯅꯦ ꯆꯍꯤ ꯑꯃ ꯀꯩꯅꯣꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯦ ꯋꯤꯟꯇꯔ ꯃꯟꯅꯦ ꯃꯇꯝꯁꯤꯗ ꯇꯧꯔꯤꯁꯦ ꯍꯣꯏꯅꯦ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤ 22 23 ꯇꯥꯏꯅꯕ ꯑꯗꯥꯏꯗ ꯑꯩꯈꯣꯏꯅ ꯐꯥꯕꯁꯤ ꯃꯥꯒꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯦꯂꯥꯁꯦ ꯉꯁꯥꯏꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯟꯅꯗꯕꯤ ꯃꯦꯂꯥ ꯑꯩꯈꯣꯏꯅ ꯀꯌꯥꯔꯛ ꯇꯧꯕ ꯌꯥꯎꯈ꯭ꯔꯦ ꯗꯨꯔꯗꯥꯏꯁꯤꯗ ꯃꯄꯨꯁꯤꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯄꯨꯅ ꯆꯨꯝꯅ ꯑꯗꯨꯝ ꯍꯥꯏꯅꯔꯨꯕ ꯏꯖꯠ ꯑꯃꯗ ꯂꯩꯅꯔꯕꯅꯤ나 ꯑꯩꯈꯣꯏ ꯐꯥꯗꯅ ꯂꯥꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯐꯥꯗꯕ ꯃꯦꯂꯥ ꯍꯧꯖꯤꯛꯁꯨ ꯉꯥ ꯌꯥꯝ ꯂꯩ ꯍꯟꯅꯗꯕꯤ ꯇꯧꯁꯦ ꯍꯥꯏꯔꯛꯄ ꯃꯥꯒꯤ ꯂꯥꯛ 2ꯒꯤ ꯉꯥ ꯂꯩꯔꯁꯨ ꯂꯥꯛ ꯑꯃ ꯇꯧꯁꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯇꯧꯗ꯭ꯔꯦ
ꯌꯥꯝ ꯃꯥꯒ ꯑꯩꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯗꯕ ꯃꯦꯂꯥ ꯑꯣꯏ ꯍꯥꯏꯕ ꯍꯣꯏꯅꯦ ꯑꯣ ꯑꯗꯨꯗꯤ ꯄꯨꯔꯥ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯂꯝꯕꯤ ꯁꯣꯔꯣꯛ ꯆꯠꯄꯗ ꯃꯥꯒ ꯑꯩ ꯀꯧꯅꯕ ꯉꯝꯗꯦ ꯄꯣꯟꯊꯥ ꯊꯥꯅꯕꯒꯤ ꯇꯥꯏꯞꯇ ꯀꯧꯅꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯃꯥꯁꯨ ꯍꯥꯏꯅꯈ꯭ꯔꯕꯅꯤ ꯂꯥꯛ ꯑꯃ ꯃꯈꯥꯏ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛ ꯑꯃ ꯃꯈꯥꯏꯒꯤ ꯉꯥꯁꯦ ꯐꯥꯁꯦ ꯑꯃꯨꯛꯈꯛ ꯌꯥꯎꯈ꯭ꯔꯦ ꯂꯥꯛ ꯑꯃ 50,000 ꯍꯥꯟꯅꯗꯕꯤꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯂꯥꯛ ꯑꯃ 5,000 ꯄꯥꯏꯍꯜꯂꯒ ꯀꯩꯅꯣ ꯊꯧꯕꯥꯜ ꯈꯦꯡꯃꯟ ꯊꯧꯕꯥꯜ ꯀꯩꯅꯣꯗ ꯂꯩꯁꯥꯡꯊꯦꯝꯗ ꯔꯘꯨꯅ ꯑꯉꯥꯡ ꯈꯛꯀꯤ ꯇꯧꯈ꯭ꯔꯦꯕꯀꯣ ꯍꯣꯏꯅꯦ ꯇꯧꯕ ꯃꯇꯝꯁꯤꯗ ꯉꯥꯁꯤ ꯂꯥꯛ 2ꯒꯤ ꯃꯌꯥ ꯐꯥꯖꯤꯜꯂꯛꯑꯕ ꯃꯥꯅ ꯂꯥꯛ ꯑꯃ 50,000 ꯄꯤꯌꯨ ꯍꯥꯏꯕ ꯃꯥꯒꯤ ꯉꯥꯁꯤꯅ ꯂꯩꯀꯥꯏꯅꯁꯨ ꯃꯤ ꯌꯥꯝ ꯂꯩꯕꯅꯦ ꯍꯥꯏꯔꯒ ꯃꯤꯅ ꯈꯨꯠ ꯑꯝꯇ ꯍꯨꯔꯥꯟꯖꯗꯦ ꯃꯕꯨꯛ ꯌꯥꯝ ꯁꯦꯡꯕ ꯑꯉꯥꯡ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯥꯒꯤ ꯉꯥꯁꯦ ꯑꯗꯨꯗꯤ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯕꯗ ꯃꯥꯅ ꯂꯥꯛ ꯑꯃꯒ 50,000 ꯄꯤꯌꯨ ꯍꯥꯏꯕ ꯃꯄꯨꯁꯤꯅ ꯑꯩꯈꯣꯏꯅ ꯐꯥꯒꯠꯂ ꯉꯥꯡꯅꯁꯦ ꯅꯣꯏꯅ ꯐꯥꯔ ꯉꯥꯡꯅꯁꯦ ꯍꯥꯏꯕ ꯍꯣꯏ ꯐꯥꯒꯠꯂꯗꯤ ꯉꯥ ꯎꯔꯦ ꯃꯥꯁꯨ ꯑꯩ ꯆꯦꯟꯅꯗ꯭ꯔꯦ ꯍꯣꯏꯅꯦ ꯂꯥꯛ ꯑꯃ 50,000 ꯁꯤꯗꯩꯗ ꯂꯩꯔꯝꯕ ꯌꯥꯏ ꯂꯩꯔꯝꯗꯕ ꯌꯥꯏ ꯃꯥ ꯃꯣꯏꯅ ꯍꯥꯏꯅ ꯐꯥꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯡꯅꯁꯦ ꯍꯥꯏꯕꯅꯦ ꯃꯥꯅ ꯄꯥꯝꯕꯗꯤ 1,50,000 ꯄꯤꯔꯣ ꯅꯣꯏ ꯐꯥꯔꯦ ꯅꯗꯥꯎ ꯐꯥꯗ꯭ꯔꯦ ꯅꯗꯥꯎ ꯍꯥꯏꯕꯅꯦꯕ ꯑꯗꯨꯝꯗ ꯄꯥꯝꯖꯩꯌꯦꯕ ꯑꯗꯨꯒ ꯐꯥꯒꯠꯂꯛꯄꯅ ꯂꯥꯛ ꯑꯃ 50,000ꯗꯣ ꯂꯥꯛ 2ꯒꯤ ꯉꯥ ꯐꯥꯔꯕ ꯃꯇꯩ ꯃꯅꯥꯎꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏ ꯃꯥꯃ ꯑꯩꯉꯣꯟꯗ ꯍꯥꯞꯄꯁꯨ ꯉꯝꯗꯕ ꯍꯥꯏꯕ ꯉꯝꯗꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯐꯥꯔꯒ ꯆꯠꯅꯤꯡꯕꯒꯤ ꯁ꯭ꯇꯥꯏꯜ ꯑꯃ ꯎꯕ ꯑꯅꯤꯃꯛꯀꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯊꯝꯃꯦ ꯅꯇꯩꯅ ꯅꯪ ꯑꯩꯉꯣꯟꯗ ꯌꯦꯡꯉꯤꯗꯣ ꯃꯤꯠꯌꯦꯡꯗꯨ ꯈꯪꯉꯤ ꯑꯩ ꯄꯩꯁꯥ ꯈꯔ ꯍꯥꯞꯀꯅꯤ ꯅꯪꯒꯤ ꯉꯥꯁꯦ ꯍꯥꯏꯕꯗ ꯍꯔꯥꯎꯋꯦ ꯍꯔꯥꯎꯇꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯆꯠꯈꯤꯅꯤ ꯑꯩꯈꯣꯏ ꯂꯥꯛ ꯑꯃ 50,000 ꯍꯥꯏꯅꯕꯅꯦ ꯑꯩꯈꯣꯏ ꯍꯦꯟꯅ ꯐꯥꯔꯦ ꯑꯩꯈꯣꯏ ꯗꯥꯎꯅꯦ ꯍꯥꯏꯔ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯂꯩꯖꯗꯕ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯂꯩꯇ꯭ꯔꯤꯕ ꯃꯔꯝꯁꯤ ꯃꯤꯌꯥꯝꯅ ꯈꯪꯕꯤꯔꯣ ꯂꯥꯛꯊꯨꯔꯒ ꯆꯠꯇꯦ ꯍꯥꯏꯕꯁꯤ ꯁꯤꯗ ꯁꯥꯈꯤ ꯑꯗꯨꯝ ꯑꯣꯏꯕꯤꯔꯣ ꯑꯗꯣ ꯃꯣꯏ 50,000 ꯍꯥꯞꯄꯤꯔꯦ ꯃꯌꯥꯝ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯉꯥ ꯄꯨꯈ꯭ꯔꯤ ꯃꯄꯨ ꯃꯃꯤꯡꯗꯣ ꯀꯩꯣ ꯔꯘꯨ ꯀꯥꯏꯗꯒꯤ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝ ꯊꯧꯕꯥꯜ ꯀꯩꯕꯨꯡꯗ ꯑꯗꯨꯝ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯉꯥꯛꯇꯅꯤꯅ ꯃꯥꯅꯦ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯍꯧꯖꯤꯛ ꯃꯥ ꯃꯣꯏ ꯇꯧꯗ꯭ꯔꯦ ꯏꯞ ꯇꯧ ꯇꯥꯔꯁꯨ ꯃꯇꯝꯗꯨꯗ ꯃꯥ ꯃꯣꯏꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯄꯨꯗꯨꯒꯤ ꯈꯟꯕꯤꯔꯒ ꯃꯄꯨꯅ ꯋꯥꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯕ ꯑꯗꯩ ꯑꯩꯈꯣꯏꯅꯁꯨ ꯋꯥꯅ ꯃꯌꯥꯝ ꯍꯥꯏꯅꯔ ꯐꯥꯔꯒ ꯉꯥ ꯈꯤꯇꯪ ꯐꯥꯔ ꯆꯠꯈꯤꯕꯗꯣ ꯃꯄꯨꯅꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏꯅ ꯆꯥꯎꯔ ꯁꯨꯃꯥꯏꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯅꯔ ꯆꯠꯂꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯀꯔꯕꯥꯔꯅꯤꯅ ꯄꯨꯜꯂꯤꯝꯅꯤꯅ ꯑꯗꯨꯅ ꯑꯩ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯖꯕꯗꯨꯅꯤ ꯉꯁꯥꯏꯒꯤ ꯑꯗꯨ ꯑꯩꯅ ꯆꯠꯈꯤꯕ ꯌꯥꯏꯅ ꯃꯣꯏ ꯍꯥꯏꯅ ꯂꯣꯏꯔꯤꯃ ꯀꯔꯤꯝ ꯍꯥꯏꯔꯛꯀꯗꯕ ꯅꯠꯇꯦ ꯑꯗꯣ ꯌꯥꯝ ꯁꯥꯡꯅ ꯃꯦꯂꯥꯁꯤ ꯇꯧꯅꯤꯡꯕꯒꯤ ꯃꯣꯠ ꯑꯃ ꯑꯩꯉꯣꯟꯗ ꯂꯩꯕꯗꯨꯒꯤ ꯇꯨꯡꯗꯁꯨ ꯑꯃꯨꯛ ꯂꯥꯛꯄ ꯅꯦꯛꯁꯀꯤ ꯈꯜꯂꯒ ꯑꯩꯅ ꯍꯥꯞꯄꯤꯅꯦꯕ ꯍꯔꯥꯎꯗꯅ ꯑꯃꯨꯛꯁꯨ ꯇꯧꯕꯤꯌꯣꯅ ꯍꯥꯏꯅꯔꯤꯅꯦꯕꯀꯣ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯩ ꯂꯤꯟ ꯆꯤꯛꯇꯅ ꯑꯥꯔꯃꯤ ꯀꯦꯝꯗ ꯄꯨꯁꯤꯜꯂꯒ ꯑꯪꯊꯥꯗ ꯑꯗꯨꯅ ꯀꯩ ꯂꯝꯗꯒꯤ ꯑꯗꯨꯝꯇꯒ ꯂꯤꯕꯤꯌꯨ ꯑꯪꯊꯥꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯅ ꯄꯨꯂꯤꯁ ꯑꯣꯏꯕ ꯑꯉꯥꯡ ꯑꯃꯈꯛ ꯂꯩ ꯑꯪꯊꯥꯒꯤ ꯃꯁꯥꯃꯛ ꯀꯣꯡꯕꯗ ꯂꯩ ꯍꯧꯖꯤꯛ ꯐꯦꯃꯤꯂꯤ ꯃꯥꯒꯤ ꯃꯦꯂꯥꯁꯤ ꯇꯧꯕꯗ ꯃꯥꯒꯤ ꯉꯥꯍꯩ ꯌꯥꯎꯕꯅꯤ ꯃꯥꯃ ꯍꯥꯏ ꯉꯥꯍꯩꯁꯤ ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯎꯌꯨꯝꯄꯣꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯩ ꯄ꯭ꯔꯁꯤꯗꯦꯟꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯩꯈꯣꯏꯒꯤ ꯑꯃꯨꯕ ꯁꯅꯥꯌꯥꯏꯃ ꯑꯃ ꯂꯩ ꯀꯩꯅꯣ ꯎꯌꯨꯝꯄꯣꯛꯇꯒꯤ ꯎꯌꯨꯝꯄꯣꯛꯀꯤ ꯑꯁꯣꯝꯒꯤꯁꯦ ꯂꯝꯂꯥꯏꯔꯣꯝꯒꯤꯁꯦ ꯅꯪꯅ ꯀꯩꯅꯣ ꯅꯍꯥꯟ ꯀꯦꯃꯦꯔꯥ ꯌꯥꯜꯂꯝꯕꯗꯣ ꯑꯗꯣ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯏꯅꯥꯎ ꯑꯃ ꯂꯩ ꯃꯥꯁꯦ ꯉꯥꯍꯩꯁꯤ ꯍꯥꯞꯄꯒ ꯈꯥꯎꯗ ꯃꯤ ꯀꯝꯄꯤꯇꯤꯁꯟꯅꯤꯗꯅ ꯉꯥꯃꯦꯂꯥꯁꯤꯗꯤ ꯌꯥꯝ ꯐꯅꯕ ꯇꯥꯟꯅ ꯍꯣꯏꯅꯦ ꯌꯥꯝ ꯐꯕ ꯇꯥꯟꯅꯍꯧꯗꯣꯏꯅꯦ ꯉꯥꯍꯩꯗꯨ ꯌꯥꯜꯂꯒ ꯆꯠꯄꯗ ꯁꯤꯒꯤ ꯈꯨꯔꯥꯏꯁꯤ ꯁ꯭ꯋꯥꯏꯒꯤ ꯈꯨꯕꯣꯝ ꯁ꯭ꯋꯥꯏꯁꯤꯗ ꯌꯨꯡꯁꯜꯂꯒ ꯁꯠꯄ ꯉꯝꯗꯗꯅ ꯉꯥꯍꯩꯒꯤ ꯉꯥꯍꯩꯒꯤ ꯃꯆꯤꯁꯤꯅ ꯉꯥꯍꯩꯗꯤ ꯀꯌꯥꯝ ꯆꯥꯎꯔꯕ ꯉꯥꯍꯩꯁꯦ KG 1.5ꯃꯨꯛꯀꯤ ꯆꯥꯡ ꯁꯔꯨꯒ ꯄꯥꯟꯅꯅ ꯊꯤꯟꯕꯒꯤ ꯁꯠꯇꯣꯛꯄ ꯌꯥꯗ꯭ꯔꯕ ꯄꯨꯂꯤꯁ ꯀꯦꯝꯗ ꯑꯥꯔꯃꯤ ꯀꯦꯝꯗ ꯆꯪꯁꯤꯜꯂꯒ ꯁꯠꯂꯦ ꯂꯤꯟꯅ ꯈꯨꯕꯣꯝꯗ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯣꯟꯆꯥꯛꯇ ꯑꯃꯨꯛꯁꯨ ꯂꯤꯟꯅ ꯆꯤꯛꯇꯅ ꯑꯩꯈꯣꯏ ꯂꯥꯏꯌꯦꯡꯉꯤꯗꯅ ꯌꯥꯝ ꯌꯥꯎꯋꯦ ꯀꯔꯤ ꯂꯤꯟꯅ ꯆꯤꯛꯄ ꯑꯣꯏꯗꯣꯏꯅꯣ ꯍꯧꯖꯤꯛꯀꯤꯗ ꯏꯁꯤꯡꯒꯤ ꯂꯤꯟ ꯂꯤꯂꯕꯣꯛꯀꯨꯝꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯄꯣꯏꯖꯅꯁ ꯑꯣꯏꯕ ꯂꯤꯟꯗꯣ ꯑꯣꯏꯔꯣꯏꯕ ꯃꯥꯏꯗꯣ ꯑꯗꯣ ꯑꯥꯔꯃꯤ ꯀꯦꯝꯗ ꯄꯨꯔꯦ ꯑꯗꯨꯁꯨ ꯀꯦꯝꯗ ꯄꯨꯔꯒ ꯂꯥꯏꯌꯦꯡꯉꯒ ꯑꯩꯈꯣꯏ ꯐꯥꯁ ꯄꯤꯔꯒ ꯑꯗꯨ ꯁꯨꯝꯕꯁꯦ ꯑꯗꯨꯝ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏ ꯑꯗꯣ ꯃꯥꯃ ꯃꯔꯛ ꯊꯟꯅ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯀꯨꯝꯃꯒ ꯉꯥ ꯐꯥꯗꯣꯏꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯏꯃꯥꯟꯅꯕꯁꯤꯡꯁꯤꯁꯨ ꯑꯩꯁꯨ ꯉꯥꯏꯔꯦ ꯚꯤꯗꯤꯑꯣ ꯑꯃ ꯂꯥꯛꯄꯗ ꯑꯃꯨꯛꯀ ꯂꯣꯡꯎꯞꯇ ꯇꯥꯟꯕ ꯌꯥꯎꯔꯁꯤꯔꯥ ꯀꯥꯏꯅ ꯀꯨꯝꯊꯔ ꯐꯥꯅꯤꯡꯕꯒ ꯑꯗꯨꯝ ꯐꯥꯎꯋꯦꯕꯀꯣ ꯑꯩꯁꯦ ꯃꯦꯂꯥ ꯅꯍꯥꯟ ꯇꯣꯛꯄ ꯌꯥꯔꯦ ꯁꯦꯡꯅ ꯑꯩ ꯏꯁꯥ ꯆꯍꯤ 1964 ꯃꯥꯔꯆ 19ꯗ ꯄꯣꯛꯄꯅꯤ ꯍꯧꯖꯤꯛ ꯑꯗꯨ ꯆꯍꯤꯁꯤ ꯏꯁꯥꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯟꯕꯤꯔꯣ ꯄꯥꯕꯤꯔꯣ ꯑꯗꯣ ꯇꯣꯛꯄ ꯌꯥꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯃꯥꯡꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ 2023ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯊꯥꯗ ꯑꯩ ꯄꯦꯖ ꯃꯦꯀꯔ ꯄꯦꯁꯦꯜꯗ ꯑꯩ ꯏꯁꯥꯃꯛ ꯑꯣꯏꯔꯤ ꯑꯩ ꯃꯤꯌꯥꯝ ꯆꯪ ꯑꯩ ꯇꯣꯛꯀꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯇꯣꯛꯄ ꯌꯥꯔꯕꯁꯤꯗ ꯃꯤꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯃꯤꯌꯥꯝꯅ ꯑꯩ ꯑꯣꯄꯔꯦꯁꯟ ꯇꯧꯗꯣꯔꯦ ꯔꯤꯝꯁꯇ ꯑꯩ ꯒꯨꯋꯥꯍꯥꯇꯤ ꯄꯨꯗꯁꯨ ꯁꯤꯗ ꯁꯨꯝ ꯌꯥꯅꯤ ꯍꯥꯏꯗꯅ ꯗꯣꯛꯇꯔ ꯁꯆꯤꯟꯅ ꯑꯩꯕꯨ ꯌꯦꯡꯕꯤꯕꯅꯤ ꯑꯩꯁꯦ ꯄꯦꯖ ꯃꯦꯀꯔ ꯍꯥꯞꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯕ꯭ꯂꯣꯛ ꯇꯧꯁꯟꯒꯗꯣꯔꯦ ꯍꯥꯏꯗꯅ ꯁꯤꯒꯤ ꯄꯣꯔꯣꯝꯄꯥꯠ SDO ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯑꯩꯗꯤ ꯂꯦꯛꯊꯔꯛꯄꯅꯦ ꯑꯗꯣ ꯂꯦꯛꯊꯔꯛꯄꯗꯒꯤ ꯑꯩꯁꯤ ꯄꯨꯔꯤ ꯃꯤꯌꯥꯝꯅ ꯃꯌꯥꯝ ꯑꯃ ꯂꯝꯂꯥꯏꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯈꯪꯗꯕꯁꯨ ꯂꯩꯔꯝꯃꯣꯏ
พามาแอมมันช่วยไอ้บุยมาครั้งวันนี้ไม่กี่คนยิ่งอยู่นะก็มันมันดีใจสร้างตัวเราบันนี้นะอันนั้นไอ้จะคิดว่ามาไม่นะงานแล้วบาซาร์เที่ยงนะบันชุมเดียบกรรมจะไปมาไม่เจ้าก็กว่ามันดีใกล้จะเป็นที่พ่อบอกก็แต่ก็มางานไม่หลังไม่ถึงมาสร้างฉันตกจะไปแต่อันนั้นไอ้เจ้าโอเปอเรชั่นตัวมันได้ใช้ไอ้เพสเมกเกอร์ฮับเตียดเรย์ฮับสิดาไลฟ์ไทม์แค่ภาษาเสด็จไอ้ยุ่งจุกันนะพงดิฉันตรงมือตำเนี่ยสิดาไอ้เจ้าภาษาเสไม่ยามโดนเนตตัวบีเลยไอ้ยี่พามได้เมล่าอินลงแต่ไม่นั่นใครจะแล้วก็คอลเลคชันตัวก็ไอ้ยี่โอเปอเรชั่นได้ยามเจ้ามาเทียมปังเอว full head แล้วมันเลยเห็นชาดาอ๋องาใส่กี้นาวไอ้ก็งาพาจะมีนักกีฬามาแล้วไม่ใครนะมาจะชกไปอร่อยมาหน้าไปอร่อยมาโอเปอเรชั่นตัวเดียวอร่อยไม่เห็นลำน้ำคุณที่สิงตราปังปังมังปังปังสังวาปังไม่ปังบีแล้วก็ไอ้ชิมวยไม่เอาไปดูในสิ่งที่มันเวลาอยู่ชาดาเลยใจon the sector เลยใจไม่นะยามนุชินะนะยามนาพาวกี้ community มวยนะยามน้อยนะมาเสียนี่มียามคุณที่มักจะที่งางมึงงามดิสิมียามเดี๋ยวงางไว้งางมึงงามเดี๋ยวไปมาทำยามสองเลยเช่นนั้นไอ้มาเต็งปังบีแบบนี้นะยากันไม่ใช่ไม่ควรสิสังหารอดุนาฟาร์เนี่ยไปกันไปยังอดุนาไอ้เช่นเวลาตัวพงกันแต่เวลามุก continuous มาขาดสามดาร์กุจิเชียเวลาดุมตัวนี้ไอ้ชีร์บอกแต่มาซีเวลาเสียอดุมไอ้ชีร์พาวดาอดุมจะนอร์ดอมเวลาเนี่ยว้าวอดุมาอินโมหังเจนิงินะมาใส่กี้มันเวลาจะได้ยามนะสมัยสิ่งกุมก็พาตัวนี้ดินเลี้ยงแบบมาเลี้ยงแบบอดุตรงแบบอดุอีปวดเจริญจริงว่าแม่ตัววันนี้จุกขึ้นลีกเลยอนุบะลงตันหนึ่งบ้างงาพันหนึ่งบ้างมีจริงเด็กการีแอดไวส์เป็นยังไงไอ้มาเทียมตั้งแต่สับเจ้ากิมยามดับไอ้เนี่ยจะลิเช่ไอ้เนี่ยปูริเช่มียามขจานี่ยามมีบางยามสิเมล่าปุกรีประชาก็มาตู้นี่มียามนะคิดตั้งปีอะไรคิดมีคิดตั้งปูเป็นไรกว่าปุกรีกี่สักเจอกี่มาตู้นี่มีจีปูเป็นไงบ้างมาเสด็จปูมาทำเสด็จไอ้ลำคุที่มักเตเมล่าคุที่มักเตจักรเสกการีนกวนเกไอ้อาดมหังจะบังอักเตนมียามเนี่ยสักกี่การีลำนกวนเกการีชวนนกวนเกให้เสมาฟงคุที่มักเกไอ้กี่วายนี่ชินโกลีครั้งแต่ว่ามีเลยก็มีครั้งแต่ว่าเก่าคนไปบุญรวยไปเอาแล้วก็สู้ไอ้น่ะอีบุ้งไอ้เบี้ยมาคุรมจาระก็ได้เลยมาคุรมมาก็มียามเส้นคนเสร็จแล้วก็งาชิบุกเจลีตัวพวกนี้เมล่าที่ครั้งเดียไอ้เนี่ยสินจะไปเมล่าที่ตัวหมายนะผมอยู่พอวุ้นเลยแต่หมายนะเชียงเลยทาลีไล่พมูตินพมครั้งเดียวคนงาพันหนึ่งมันนี่นะแม่ยามยาวอีชั่วโมงแม่ยามเส้นนั่นแม่แม่ยามไปคุรมแล้วก็ทำจาระก็เชียงตรงนั้นบังอักเตนี่เมล่าคนที่มักเชตัวน่ะอนุบยาวดูมาขัดตัดสิอนุบยองนิ่งมาดูอนุบยองนิ่งก็ที่มา spinning มาสิ advice เสียให้บ่ชิงกุมมาสิเช่นเดิมบักเกก็ดูมาคราคุยหนูจิเสียเชียงนะฮะระดับคุยเมล่าเสียมาตั้มมาตั้งที่อินสิตี้ก็ประชาเลยลงตั้งที่ยองนั่นดีกว่าอินสิคุยจิมีนัดเรางากุนกีมามังดาเฮ้ยเขาบอกว่าอินเตียบะงาสิกิเชียร์เสียมาดิสิงเตอร์ปุถุชนุตระปุถุชนุมังงาปุถุชนุคุยเบียกตัวกันนี่อ๋อมาสิประชาใครประชาเบียกตัวกันนี่มีนัดเรางากิมาทุ่งดากุนกีมาทุ่งดามาเตกลาบะมากิมาไรบักตาเลยประชาหันเดอินเมล่าเจ้าบอกว่าคุยลิชิงใครน่าจะประชาตัวตีไปอินดูกี่หันบีหันเลยมาเมล่ายาวระเบิดนี่นะบางบาราตเราก็บางพาลาก็ประชาเมล่าเชื่อเลยที่พัฒน์นะอันนั้นมียามตลอดทุยหันกินมาติดชานะปโรไล่มาติดชานะปโรไอ้มียามลอยลัดตัวเราโทรมาทุ่งชิตาวิจิกิมาสานหันกินเอ็กซ์ตร้ากับปุ่นกันต้องเลยปักชุดเตียงเลยแต่ไม่ตลอดก็ไอ้ชิซาลีชินาอุลุงกิจิงจิวเชียงนะฮะบัดาวิจิกิ1/3 ตะกี้1/2เดียววิจิจันนี่วิจิ1/1ละมูลานี่มันมันดีลงกิงาภาพสินะอินดิกจับอันฟามิเนลิซึ่งนิพานขายมาตั้งแต่ลงเต็มลิซึ่งมาดีขายอินดินิพานขาย1/2 1/3เองใช่กี่อินกี่ขายไปด้วยมาตุ้งอินลงก็ลงอุปสรรคอินเนี่ยอะไร1/2แต่ดีอินลิซึ่งนิพานขายกันแต่ลงอุปนะลิซึ่งมาดีอยู่ด้วยเนี่ยตั้งขายเนี่ยข้าวไปเนี่ยอะไร1/3กันนะอินลิซึ่งเทรนด์ถอยกันกันแต่ลงอุปนะลิซึ่งมาดีอยู่ทำไมนะดูนี่ชอบตาทำไมจัดแล้วไปชักไปมองอยู่ทุกว่าสินะอุตส่าห์เกิดน้องไทยจะกินลงคิวอะไรสักเกินสูคุยแต่เสียงไหนครับแต่นั่งเชียคุยนั่งนุ่งไงเนี่ยจะเจอดีดีคุยกับมิดิชันนี่มาพูดกับพามันก็คุยกับเมลานาทีคุยมาเช่นกับมิดิชันเมลานะทัวร์ลิเช่แต่พัฒนาทัวร์มันนี่งั้นสินั่งกินลิชิงมังงะก็ขายไปมาตั้งแต่นั่งป่ามาตั้งแต่เนี่ยเคยเจอเนี่ยเคยป่าแต่นั่งมูดกิจการพัทยาแต่แกให้นั่ง target เอาไว้นี่งานอะไรเรื่องนี้ขังเด็กก็สิดากิจตระดังภาพสยองนี่มูลภาพสยองเนี่ยบางภาพจะมันรู้ป่ะกิจตระภาพตัวชูมาพูดหน่อยว่าลาออกมาแบบนี้ลามาใครกินงานเลยมั้ยสิลามาใครไม่ทำที่เย็นหันตัวก็ด้วยนี่นะเย็นมันทำชิดามูลภาพตัวชูสามัญนะกิจตระดังภาพตัวชูประชาได้ยามนับภาพได้ยามนับฮัลโหลยามนับภาพได้คิดว่านับฮัลโหลยสามัญหันเนี่ยคุยกิจตระ
อินสูงอะไรลงสูงอะไรยกเว้นสินเอาชิงเดนี่ไอ้เจริเช่ปากีสถาน แม่ซีมาตั้งยังมุนตาวิโรอินเวลาเจ้าน้องไอ้วันนี้ลงอุบชูลงอุบไอ้เรื่องเวลายังนิ่งไม่ชินเอาไอ้ซีมาตั้งยังมุนนะอัมตตาวิโรมากันที่นู้นตัวมาอันนี้คุยนะสินเอายังนิ่งบักคุดีมักยาวไปยากันนี่มาเริ่มดีตัวบุตรบุBP ช่วยอะไรอย่างงี้เป็นไงสิ BP ให้ว่าคุยกี่ลงอุบอินซีนิพูปักว่าอินซีนิพูเล่าว่าลงอุบซีนังฮับตานี่ครับตาลุนนังซาบุเยไล่ยิงบ่มาคัลเลมเนี่ยคุยสิจู BP ลอยโวยไปที่ยาววิรกันนู่นเสียงนายระดับ BP ลอยบักกูเอากันมามีเดียวว่านี่ให้ป่ะก็ได้ปุ้งมาปุ้งให้มาชิงทับเอาอยู่ไปร้องนี่คว้างตั้งอยู่ไปร้องนี่ใช่ตั้งอยู่ดิลำเจนลงอุบตัวหลังจะคอมพิวเตอร์แนวมาสมมุติอันนี้ปาร์กลงอุบมันก็เข้าไปบังก็บุญใจไอ้นี่บุญใจก็ว่ามวยเนี่ยทนไอ้เนี่ยอยู่ข้างเดียบุญใจไอ้เนี่ยกูจะจันได้นี่ที่งาไปมันมีชะดงทงอย่างนี้กันอ่ะคุยยำทงแร่งาไก่ตันแล้วก็คุยงาไปเย็นกับสีเดียนะไปไปถึงลงอุบโอ้หุ่มตันเสร็จแล้วคุยมังงากลมแม่งานอ่ะคุยนี่นี่ปูเลยช่วงที่ช่วงอุปเปเราโทรเราช่วงที่ช่วงไหนช่วงไอ้สิ่งหนึ่งงาไปมันมีสิ่งหนึ่งว่าไม่ใช่ว่าชะดงทงว่าไอ้เมื่อหนึ่งงาอันนี้ไปไปเฉลี่ยเลยเนี่ยอันนี้มาทำดูจีกี่วันเดียวไอ้มันงาสิ่งเช่เลยจะมักตัวเดียวHoin. Ngaji na wayam le mado jitu khana dreo. Yaw biru law cheng na harbada yam nungai bani India lungu ka uji she in gaina in yang rob in chigri je krai di si gabda. Munga ge de wang khalak pa. Lungup sau khalak pa dagi in ji chigri ne. Na way du ma hor ko di sky de no ne yam in ngaji ta ma phar ga hoi pesha khai bi chang di in yami ko. Na way in lising mga khai da lungum na lising ama changwa ani bo yok de 1/3 ga loi to kro ai di lungum sina paisa kitang khar ga in na saru mga ga helam me ba suppose in na lupa lising nipan khai kan dai da lungum ta lising ani mutang ga khai ba 1/4 ga or me ba khai ni ado hoji kena bam lai je lungum cheng sai ai na video du sa ba ma gi asam ko chaw ba inchi nim phu gi diameter oi ba pa lungum ka pai khan na ku da lungum sina nga pha ba heng ga lai ra ba heli ni Thailand ลงมาซาแซมงจอบว่ามันน่ะตาลำมาด้วยปากว่าไปรำนี่งาพาวเจงเลยครับเขาที่โชว์เมลาเซตเอาเชียบก่อน1/2ครับใครได้นะอินซูวิจิตีลงซูมาซามาสักงาตุพานะมันนี่นะมันต้องครบตัวแล้วที่ชอบพูดดีประชาชนทุกตัวนี่ให้ได้นะลงซูกังพูดดีนุป้าลงกังพูดจริงอยู่ลงไรไปเนี่ยเลยอินซูลงไรปุ๊บเลยป่ะสิ่งกันมาเสร็จพอเราไปอินมาสิ่งไอ้มาสิ่งน้อยป่าบางอย่างวันนี้ลงแต่ผู้ใจยาวตัวกันว่าลงได้ยาวตัวแม่เลยงาจะเผาหน้าบ่อน้าตัวกัมพูชาอะให้บางมุดดีอะดูนั่นแต่เป็นเอาจริงใจนั่นดิเช่มาสิ่งที่กันนู้นสุดพุทธรพุทธเจ้การีโอนาเนี่ยพุทธหกดอกขี้เป็นเนี่ยงาที่พาไปที่ยาวตัวบ่เซนใครไปยาวตัวบ่เซนที่ใครไปยาวตัวบ่ลากิลาบ่ไอ้น้ำมันเช่นสิอันเสียงนะโดยนำได้ดังกับคุ้มกันให้แม่ดูพารันบ่ลงได้ปุจเจริญบุคคลลุ่มแม่ดูหุ่มนะบ่เนี่ยเฮ้เราพกพี่บ่แล้วเราเนี่ยคุ้มเอาพาเราเนี่ยมินชิดาถ้าทุกพุทธกิจลำดันไปตะกี้เอาดีๆประชาปรกประชาลงอุปทานสุยาวตัวบ่อินทับสุยาวตัวแต่ถ้าไว้ในการีดีจับตัวก็ลากะลงได้โคลุนนะบ่โคลุนนะบ่อะดูปรกันนะค่อยการีโอนาจิงได้การีโอนาจุไม่บาราดียังก็ปรไอ้เนี่ยบ่อะดูคนงาพาเราองค์ขลักบ่มาทำดีๆบ่ผู้ยังมีนำดีฮ้ยเนี่ยบอลลูนดูยำเศร้าเลยอะดูมวยที่พรีเดพารินี่อินกันลงก็ประชาใครเนี่ยนะครับลงไรกันคุณลุงไม่เห็นงาพาเจเล่ชี้ยาวแต่นะไปยังไปเล่นถึงนี่ผู้ชายวันไปดูใครกันนี่ผู้ชายยาวแต่ไปแต่ละสิ่งกันมาเข้าจุมานี่ยันจะบะงาสุนัขท่านนั้นพาจะบะลงไปแล้วท่านทับจะบะชี้ตกเชียบก็อินเมียมร้อยลักกันเนี่ยผู้ชายวันไปดูหับใครบ้างมาตั้งอินซูมวยมีมารีเด็กเฮลันดะบะอินไม่กับโทษกับทานแต่ว่าแม่จะโทษกับทานนั่งอุเดนะเลยได้ชวนแต่ว่าแม่จะโทษชวนบ้างมั้ยชี้ให้ถึงบ่ได้หันในผิวก็มาบ่ได้ไอ้น่ะหังจันนี่มันเลยซีเจquestion เจหังดิกันได้ชิโนมาใช้มามันมาวางได้เปิ้นกี่ว่าไว้พอเอาไม่ออกเลยดูไอ้มันต้องrepeat ตกจระแกชิโนไอ้กี่ไลฟ์ซีวิ่งมีไว้ชิโนจริงดะมามันก็ใช้มาวางได้เปิ้นมีกี่เตะเกมนั่นเตะเอาคุยกี่อินเมลาเจอินลงเมลาตอริบเมลาเจ competition เจมาปูก็งาพาไปไล่บ่กังกูจิกะเมลาโตวันนัดเตียนมาวางได้กี่บ่ไปกินกันมาพูกี่ดีงาใส่กินเลยเรามีบางงาตุกี้ไปช่างงายูนไปแต่ไอ้กี่ปุกิดะลุปลามังไงงาเลยละลุปลามังงาปีโรน้อยเอ็นเมลาตกจรวดหักตัวนี้นะอะตัวลามังงาปีเรลอยเรมากก็ไม่เกมเลยนะปีเรนั่นแต่วันนั้นไว้ดิฉันโตปีเรนั่นแต่วันมังงาจะใครกันนี่มังงาตุกี้งาเลยไม่มาพูดแต่คุยงาโอ้ยอะตัวปีเรนลอยจะมาปีเรนลอยปีเรนลอยไอ้ดิไอ้อยู่สิกี้ปวนนะคุยกี่competition น้อยจะก็ได้ไว้น้อยไปสักกันไอ้ดิมาพูกี่ดิเลยมีบางงาดิมาตุ้งนะลุปลามังงากี่งาเลยลุปลามังงาจะทหารนะว่าคุยพิชาการก็ปีเรนลอยจะบ่competition น้อยเลยว่า parts นะก็ได้ตัวน้อยกันได้ละ
mangaje tahana hona bada ekoi paisa khaina raga longupta liba chinau mayam adagi in chingi ba chinau mayam participate tor ba mayam di mark di competition na havani da mani haidi mama ju lisi manga putho yaure ai ju lisi manga putho yaure ado aina lisi manga nga phare nang ka kha khrai dong na te ba aina mayam je lisi manga loi khaina ju nga phar ko matam da di aina lising 10 gi ju lising 10 gi ju nga phangam na ba I talak toine ado haita ba mim di lising manga madawa da mim di lising manga do khai gra matung da lising manga gi nga na tra su pa pha da bi da ka gi ji ya adu du ne ba ina isnau jing da thamjani gi di competition je longupta liba natraga nga phamin nei ba khoi masen gi marakta ma maga aiga adagi itawga aiga akhoi ohumgi akhoi yawri ba khoi masen gi marakta competition ne adu nga sagi pukhi mapu duga longupta liba khoiga competition nate pukhi mapu gi di mai pibam thogo pesa pirani magi pukhi do da leiba nga do pura apunba leiba gumni leiraba matungda khoina pesa khaina leir matungda nang ai khaina gi pesa duna akhoi masen marakta aina khwaidagi yamna phaba tana bane habani aduni harauna ri aduni yumdi yauna rani yum yaw matam asngarang ma hen dei hen ne na sum satnaraga tawbune heba adu dana suppose ma mohoi me am phagra aina lising manga puthoga lising ani khaki nga pharju natraga nga yam phadre aina complain to ga deva aina hitawgi natra aina dawa dawgi ai ta za do sigi post de da me am clear review aduna aina haidi sinau ga da clear oi ning mai tar si concept se adu dana clear review siju some kind of competition amani akhoi gi in mela hairaga adune puki mapuga aiga akhoi ga competition to gon natraga ju phamin nariba akhoi masen gi markta di aigi team na aigi engine aigi longup sina mayam dagi aine na phawna bana mayam je actor aroi bi mai haija sing yapu to tong na doine ado ma adu ga continue to wena ma ngasai gi in chingka de da ngasai gi mi in so ma torga mi je tarien na timama in je chingmin na bayawi makha da kumda ranga ko na ba hangian sena na ba in sena na ba mathakta mari thori chingna na ba mi tarien na sa bayawi tarung na sa bayawi longup ta ma ju mi ani na bayawi ani hairani moi ani law sigi ni om jem ta bi ma ma gian ta na lan miam ai chu nga pha bu law thoi de sa mang ne ba hoi aina law thuk charani ai chu nga to pasa bu tho phari bani na uhogda ba yawe ba oi mam ju sena ngam deba mi du yamani na maram di nanga lugum tan ba nga pai bang ko makada da ohum ku zale amanu humal ani moi masen haina raga amana nga pai rani lugum ma thanda talaga to bu ju nga du mai pharak to di min humme hummi ma humning ani hoi da ai tan ya ro nga khau do moi hum ko moi ani ji tha do humme lugum to phau ju hum di makeup to chale suma ma am san re ba ko aduna masigi sang che adu moi na phari manga do lugum na phaja da manga do khulum na phara di miam da yena bai sharuk du moi di woi da miam na phau lugum ta phaga da indi ha ga da masing do khulum man long dai no woi ga di inda di lugum inda di mu shire inda phaja ga da nga hoi yes lugum na di upanga moi da ba nga ma ko bor ju inda lakcha ga da do long dai khon jala di adum ba system je dang asin ma mi na yengom chang ham ni mam nai law ba da khon chire ha ba ko pose do mam na do ha bi re ade suppose ai khoi khara khoi mi kun na ba ja khana ra ga phaja ga da pukhi je ahen bala ko me am ju kumjala ga di mi do yam khala khoi da nga pha ba handarak toine ba adu ma problem ni management dai da law adu law ni ba paisa di khoi na lung ki ingena khai re lai ba phi de lai ba khulum baduna long dai na mol ani hum phado mol anum da khoi inge lung ko sakai je ba kitang he ke ji ani ndi he gal ka ne ba ki sa do moi di free de yor ni nga pu thu pu ma pu de di so to ram ni utia da mina ma pu de blab ut mo gi paisa jong na akoi ne pu thu khai ra ne so mo je nom yaw ba yaw he ba si yaw da na bi da mak ta ni aina ujik che lungum sum tan da tan ba nga khau jum ba tan da pha ba adi insu moi mari de hen ching handa ba one by in se moi mari de hen ya de lai rai de lepa tha ga da ba mayai de kum da ching ga da ba adu da tok che ba lung gi in nga pha ba sa ba na ne mana ga ne he ba longum ta mim khak ta la ba ai na sumai ta phar ga nga se idan da sumai khau pha do ba sin da udam batam dang mong pai na mi yor mi na ta pa na hab thu re da na thu tra pick up se chumi mana lakcha re lakcha ba ne adun lungum ne helak namat pirak pa ne ba in tur che imai ben sing in ka chu nung cha thibi ga no hana gi population da gi hen wang na la ka do ni ai sin ge ni mela ai kaim tau de hab chang phar ba ne ne myam la yang bi da na hujik ado mela aina phajana mong ta ta percent jinu ji ti mela se ngang na chana ba phone record phaja phajan tor ga ngang ga puthok tra di khara moi che kare hai ni yam henjen ba wa ngang na ba leidana khoina di imai ben myam do nga do mi family pan mani na theng na mam na pusan bu sunga moi ujing matam da thak pa thak ta ba ga se thak pa ngak de mai no pa yu ngaw lam phobi re di
ꯃꯊꯪ ꯃꯦꯂꯥ ꯂꯥꯛꯈꯤꯗ꯭ꯔꯥ ꯍꯣꯏ ꯍꯣꯏ ꯑꯗꯩ ꯉꯥꯗꯤ ꯐꯥꯝ ꯃꯄꯨꯁꯤꯡꯁꯤꯅ ꯈꯤꯇꯪ ꯉꯟꯅ ꯊꯥꯗꯣꯛꯄꯤꯔꯗꯤ ꯎꯝ ꯉꯁꯤ ꯌꯣꯟꯖꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯑꯣꯜꯂꯒ ꯄꯩꯁꯥꯗꯣ ꯁꯥꯒꯠꯂ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯄ ꯉꯝꯕꯒꯤ ꯋꯥꯅꯦ ꯍꯥꯏꯕ ꯍꯣꯏ ꯑꯩꯈꯣꯏꯅ ꯂꯣꯏ ꯆꯥ ꯉꯝꯕ꯭ꯔꯅ ꯉꯥꯕꯣ ꯍꯣꯏ ꯁꯤꯗ ꯃꯄꯨ ꯈꯨꯗꯤꯡꯃꯛꯅꯁꯨ ꯍꯣꯏꯅꯦ 10,000 ꯄꯤꯊꯣꯛꯑꯒ ꯏꯟ ꯑꯃ ꯆꯤꯡꯉꯨꯔꯅꯤ 10,000 ꯉꯥꯗꯣ ꯑꯩ ꯂꯣꯏ ꯆꯥꯗꯧꯗꯤ ꯅꯠꯇꯦ 10,000 ꯉꯥꯗꯣ ꯃꯥ ꯃꯊꯟ ꯃꯣꯏ ꯌꯦꯟꯅꯕꯗ ꯃꯣꯏ ꯑꯍꯨꯝ ꯏꯟꯗꯗꯤ ꯐꯔꯦꯅꯦ ꯏꯟꯗ ꯃꯣꯏ 4-5니 2,000니 ꯈꯥꯏꯅꯔꯣ 10,000 ꯈꯥꯏꯔꯣꯅꯦ ꯃꯣꯏ 5 ꯆꯤꯡꯉꯩ ꯂꯧꯔꯣꯅꯦ ꯍꯣꯏ 2,000 ꯉꯥꯗꯣ ꯌꯥꯝ ꯐꯥꯕ ꯅꯨꯃꯤꯠ ꯑꯣꯏꯔꯣ ꯌꯣꯟꯐꯝ ꯆꯥꯐꯝ ꯍꯤꯡꯒꯣꯜ ꯀꯣꯜꯂꯤꯛꯇ ꯁꯨꯝ ꯆꯥꯅꯕꯩ ꯋꯥꯅꯦꯕ ꯄꯨꯔꯥ ꯌꯣꯜꯂꯒ ꯆꯠꯄꯩ ꯅꯠꯇꯦꯕ ꯑꯗꯨ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯉꯥꯁꯦ ꯈꯤꯇꯪ ꯉꯟꯅ ꯍꯧꯖꯤꯛꯇꯤ ꯁꯝꯃꯔ ꯃꯟꯒ ꯑꯣꯏꯔꯦ ꯉꯥꯁꯦ ꯍꯦꯛꯇ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯐꯥꯕꯒ ꯕꯔ ꯃꯁꯥ ꯍꯦꯛꯇ ꯅꯥꯏ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯦꯂꯥ ꯉꯟꯅꯁꯨ ꯇꯧꯖꯒꯦ ꯐꯥꯔꯃꯔꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯄ ꯃꯇꯝꯗꯁꯨ ꯃꯔꯤꯛ ꯆꯨꯝꯅ ꯌꯥꯝ ꯅꯣꯏꯒꯤ ꯃꯃꯥꯡꯗ ꯉꯥ ꯊꯝꯒꯅꯤ ꯌꯦꯡꯃꯤꯟꯅꯒꯅꯤ ꯅꯣꯏꯒꯤ ꯄꯩꯁꯥ ꯑꯇꯥꯕ ꯉꯥꯗꯨꯒꯤ ꯂꯧꯕꯤꯌꯨ ꯃꯍꯧꯁꯥꯗꯤ ꯑꯩ ꯉꯥ ꯐꯥꯗꯦ ꯄꯩꯁꯥ ꯍꯜꯂꯨ ꯍꯥꯏꯕꯒꯤ ꯀ꯭ꯂꯦꯝ ꯂꯩꯇ꯭ꯔꯦ ꯁꯤꯜꯂꯤ ꯂꯥꯡꯉꯤꯕ ꯑꯩꯈꯣꯏꯒꯤ 2-3ꯁꯤꯒ ꯃꯄꯨ ꯉꯥꯡꯅꯔꯒ ꯂꯣꯏꯔꯦ ꯑꯗꯨꯗ ꯐꯥꯎꯗꯕꯗꯤ ꯃꯥꯏ ꯃꯗꯥꯎꯅꯤ ꯃꯦꯂꯥ ꯍꯥꯏꯁꯤ ꯁꯣꯝꯗꯅꯤ ꯁꯤꯅ ꯐꯥꯝ ꯈꯨꯗꯤꯡꯃꯛꯀꯗꯤ ꯑꯩꯒꯤ ꯃꯦꯂꯥ ꯁꯨꯡꯅ ꯅꯠꯇꯦ ꯅꯦꯕꯔ ꯅꯠꯇꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯦꯂꯥꯁꯤ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯐꯥꯝ ꯈꯨꯗꯤꯡꯃꯛ ꯇꯧꯕꯤꯔꯣ ꯑꯩꯉꯣꯟꯗ ꯔꯤꯁꯤꯞ ꯂꯥꯏꯟ ꯂꯧꯕꯤꯌꯣ ꯑꯩ ꯀꯟꯇꯦꯛ ꯅꯝꯕꯔ ꯄꯤꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯧꯒꯅꯤ ꯅꯣꯏꯁꯦ ꯑꯋꯥ ꯑꯅꯥ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯂꯥꯒꯤ ꯇꯥꯏꯇꯜ ꯊꯣꯛꯂꯤꯁꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯇꯦꯡ ꯄꯥꯡꯕ ꯒ꯭ꯔꯨꯞ ꯑꯅꯤ ꯊꯣꯛꯂꯦ ꯃꯥꯗꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯐꯥꯝꯁꯤꯗꯒꯤ ꯑꯉꯥꯡꯒꯤ ꯄꯩꯁꯥꯁꯦ ꯂꯨꯍꯣꯡꯕꯒꯤ ꯑꯣꯏꯔꯣ ꯑꯦꯅꯤ ꯖꯩꯒꯒꯤ ꯑꯣꯏꯔꯣ ꯑꯦꯅꯤ ꯊꯕꯛꯀꯤ ꯑꯣꯏꯔꯣ ꯇꯧꯕ ꯃꯇꯝꯁꯦ ꯂꯩꯇꯕ ꯏꯃꯨꯡꯗꯗꯤ ꯐꯥꯝꯁꯤꯗꯒꯤ ꯉꯥ ꯄꯨꯊꯣꯛꯑꯒ ꯌꯥꯝ ꯇꯧꯅꯔꯤꯑꯕ ꯑꯊꯨ ꯀꯥꯏꯒꯤ ꯁꯤꯃ ꯑꯩꯈꯣꯏꯅ ꯁꯤꯟꯖꯕꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯊꯣꯜꯂꯤꯁꯦ ꯑꯗꯨꯃꯥꯏꯅ ꯊꯣꯟꯖꯔꯒ ꯂꯩꯒꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯆꯥꯎꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯩꯖꯩ ꯏꯁ ꯋꯦꯁꯀꯤ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯐꯥꯔꯃꯔ ꯑꯌꯥꯝꯕ ꯂꯥꯛꯄꯤꯌꯨ ꯉꯥ ꯐꯥꯕꯤꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎ ꯁꯦꯡꯅ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯃꯍꯧꯁꯥꯒꯤ ꯃꯦꯂꯥꯒꯤ ꯆꯔꯥꯡꯅꯕꯗꯣ ꯍꯧꯖꯤꯛꯇꯤ ꯉꯥꯁꯤꯅ ꯃꯄꯨꯅ ꯍꯥꯏꯖꯤꯜꯂꯒ ꯕꯔꯥꯁꯤꯅ ꯌꯦꯡꯉꯨ ꯂꯥꯞꯄꯕ ꯀꯛꯆꯤꯡ ꯈꯨꯅꯧꯁꯦ ꯑꯩꯈꯣꯏꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯈꯨꯔꯥꯏ ꯋꯥꯡꯈꯩꯒꯨꯝꯕ ꯈꯜꯂꯛꯑꯦꯕ ꯆꯠꯃꯜꯂꯅ ꯀꯛꯆꯤꯡ ꯈꯨꯅꯧꯒ ꯁꯤꯗꯩꯒ ꯆꯠꯄꯁꯦ ꯀꯩꯁꯨ ꯂꯣꯏꯅ ꯈꯟꯗ꯭ꯔꯦꯕ ꯑꯗꯣ ꯀꯔꯤ ꯃꯣꯏ ꯂꯩꯀꯥꯏꯅ ꯈꯪꯗꯕ ꯌꯦꯅ ꯀꯥꯏ ꯒꯨꯟ ꯐꯥꯎꯕ ꯉꯝꯃꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯁꯄꯣꯁ ꯀꯛꯆꯤꯡ ꯈꯨꯅꯧꯗ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯃꯥꯏꯅ ꯂꯥꯞꯅ ꯆꯠꯂꯒ ꯉꯥꯒ ꯂꯩꯔꯝꯗꯕꯁꯤ ꯃꯥ ꯀꯩ ꯐꯥꯎ ꯌꯥꯎ ꯑꯗꯨꯗꯕꯨ ꯀꯅꯥ ꯃꯤ ꯍꯔꯥꯎꯗꯣꯔꯤꯒꯦ ꯑꯗꯨꯗꯤ ꯀꯅꯥꯅ ꯁꯤꯟꯕ ꯃꯦꯂꯥꯅꯣ ꯍꯣꯡꯕ ꯆꯥꯎꯕꯅ ꯁꯤꯟꯅꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯠꯂꯔꯣꯏ ꯁꯨꯝꯕ ꯁꯨꯝꯕꯁꯤ ꯇꯧꯕꯤꯗꯕ ꯐꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯥꯔꯃꯔꯁꯤꯡꯁꯤꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯩ ꯉꯥꯗꯨ ꯍꯣꯏ ꯉꯥꯁꯦ ꯂꯥ ꯑꯃꯈꯛꯀꯤ ꯂꯩꯔꯁꯨ ꯂꯥ ꯑꯃꯒꯤ ꯂꯩꯗꯣꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯂꯥꯛꯆꯒꯦ ꯍꯥꯏꯕꯅꯦꯕ ꯃꯥꯅꯦꯕ ꯑꯩꯈꯣꯏꯗꯤ ꯃꯤꯗꯤ ꯚꯥꯔꯤ ꯑꯃ ꯆꯠꯂꯒꯦ ꯑꯩꯈꯣꯏꯁꯤ ꯄꯩꯁꯥ ꯆꯥꯎꯔꯛꯏꯁꯤꯅ ꯑꯩ ꯍꯥꯏꯒꯦ ꯃꯤꯗꯨ ꯃꯌꯥꯝ ꯑꯃ ꯆꯠꯁꯜꯂꯤ ꯂꯥꯛ 5ꯅꯤ ꯍꯥꯏꯔꯒ ꯃꯤꯁꯦ ꯌꯥꯝ ꯑꯩꯈꯣꯏ ꯄꯩꯁꯥꯗꯤ ꯌꯥꯝꯗꯕꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯄꯩꯁꯥ ꯀꯌꯥꯝ ꯆꯥꯎ ꯈꯥꯏꯗꯣꯏꯅꯣ ꯍꯪꯅꯔꯅꯤ ꯌꯥꯝ ꯆꯥꯎꯗꯕꯤꯗꯤ ꯏꯟꯁꯦ ꯇꯞ ꯄꯨꯔ ꯆꯠꯁꯦꯕ ꯂꯣꯡ ꯇꯞ ꯄꯨꯔ ꯆꯠꯁꯦꯕ ꯉꯥꯅ ꯈꯤꯇꯪ ꯆꯞ ꯆꯥꯅ ꯃꯣꯏ ꯍꯥꯏ ꯃꯄꯨ ꯉꯥꯅ ꯂꯩꯕꯤꯔꯝꯃꯒꯗꯤ ꯐꯕ ꯇꯪꯈꯥꯏꯃꯨꯛꯇꯒꯤ ꯂꯥꯛ 5 ꯀꯩꯒꯤ 2 ꯃꯈꯥꯏꯒꯤ ꯂꯩꯕ ꯃꯇꯝꯗ ꯃꯤꯌꯥꯝꯗꯤ ꯑꯗꯨꯕꯨꯗꯤ ꯉꯥꯁꯤ ꯀꯩꯁꯨ ꯌꯥꯎꯅꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯚꯔꯥꯅ ꯍꯦꯟꯅ ꯃꯥꯡꯗ꯭ꯔꯥ ꯑꯗꯨꯗꯅꯦꯕ ꯑꯩꯈꯣꯏ ꯄꯩꯁꯥ ꯆꯥꯎꯅ ꯈꯥꯏꯁꯤ ꯉꯥ ꯌꯥꯝ ꯐꯥꯖꯤ ꯍꯥꯏꯁꯦ ꯄꯩꯁꯥ ꯆꯥꯎꯍꯜꯂꯤꯁꯦ ꯑꯗꯨꯒ ꯑꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯑꯝꯇꯒ ꯍꯪꯍꯧꯒꯦ ꯃꯔꯛꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯉꯥ ꯌꯣꯛꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯍꯥꯏꯔꯛꯄ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯗꯩꯗ ꯏꯟ ꯃꯦꯂꯥ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯉꯥꯁꯦ ꯐꯥꯔꯒ ꯌꯥꯝꯅ ꯐꯥꯗꯕ ꯁꯥꯔꯒ ꯄꯩꯁꯥꯁꯦ ꯇꯥꯍꯟꯅꯕꯗ ꯍꯣꯠꯅ ꯂꯩꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝ ꯃꯥ ꯃꯁꯤ ꯑꯆꯨꯝꯕ ꯑꯣꯏꯗꯣꯏꯔꯥ ꯁꯨꯝꯕꯁꯦ ꯑꯗꯨꯝ ꯌꯥꯎꯗꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯌꯥꯎꯔꯤꯕꯅꯤ ꯌꯥꯎꯕ꯭ꯔꯥꯕ ꯌꯥꯎꯔꯤ ꯃꯤꯅ ꯍꯥꯏꯕ ꯆꯨꯝꯕꯁꯨ ꯂꯩꯌꯦ ꯐꯥꯔꯃꯔꯅ ꯑꯩꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄ ꯌꯥꯎꯈ꯭ꯔꯦ ꯑꯩ ꯔꯤꯄꯤꯠ ꯇꯧꯖꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯍꯥꯏꯔꯤꯕ ꯉꯥꯒꯤ ꯁꯥꯏꯖꯁꯦ ꯑꯩ ꯏꯆꯤꯟ ꯏꯅꯥꯎꯗ ꯃꯌꯥꯝ ꯊꯝꯖꯒꯦ ꯐꯥꯗꯤ ꯐꯥꯔꯒ ꯐꯥꯗꯕ ꯁꯥꯔꯒ ꯄꯩꯁꯥꯁꯦ ꯇꯥꯍꯟꯅꯕ ꯆꯤꯜꯂꯒꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯏ ꯍꯥꯏꯕꯁꯨ ꯆꯤꯟꯗꯕ ꯃꯤꯕꯨ ꯂꯩꯇꯦꯕꯀꯣ ꯄꯩꯁꯥꯁꯤ ꯌꯥꯝ ꯆꯤꯟꯕ ꯑꯣꯏꯔꯒꯁꯨ ꯉꯥꯒꯤ ꯍꯩꯖꯤꯡ ꯐꯥꯗꯕ ꯉꯥ ꯍꯥꯏꯇꯥꯔꯦ ꯁ꯭ꯄꯣꯟ ꯂꯧꯕꯗꯗꯤ ꯉꯥꯁꯤ ꯂꯣꯏ ꯇꯥꯡꯒꯅꯤ ꯍꯥꯏꯕ ꯑꯗꯣ ꯃꯥ ꯄꯩꯁꯥ ꯆꯤꯜꯂꯦꯅ ꯃꯦꯂꯥ ꯇꯧꯊꯣꯔꯛꯑꯁꯦꯕ ꯉꯥꯕꯨ ꯄꯤꯛꯑꯕ ꯃꯄꯨꯒ ꯑꯩꯈꯣꯏ ꯈꯟꯅꯗꯦ ꯌꯦꯟꯅꯗ꯭ꯔꯤꯉꯩ ꯂꯩꯔꯣꯏꯕ ꯉꯥ ꯄꯤꯛꯂꯛꯑꯗꯤ ꯃꯥꯅ ꯆꯅꯤꯒ ꯌꯦꯟꯁꯦ 60-70ꯗ ꯉꯥ ꯁ꯭ꯄꯣꯟꯗ ꯉꯥ ꯃꯆꯥ ꯊꯥꯗꯔꯒ ꯑꯩꯈꯣꯏꯅ ꯆꯅꯤ ꯅꯠꯇꯦ ꯑꯩ ꯂꯤꯡꯗꯣꯅꯤ ꯑꯩꯈꯣꯏꯅ 150ꯗ ꯃꯥꯅ 170ꯗ 150ꯗ ꯃꯦꯂꯥ ꯇꯧꯒꯦꯁꯦ ꯃꯥꯅ ꯁꯥꯎꯅꯤꯡꯉꯣꯏꯗ꯭ꯔꯣ ꯉꯥ ꯑꯄꯤꯛꯄ ꯃꯦꯂꯥꯗꯤ ꯃꯄꯨꯒ ꯑꯩꯈꯣꯏꯒ ꯌꯦꯟꯅꯒꯅꯤ ꯑꯗꯨꯝ ꯃꯃꯤꯠꯇꯗꯤ ꯉꯥꯗꯣ ꯄꯥꯔꯤ ꯃꯌꯥꯝꯅꯦꯕ ꯁꯤꯜꯕ ꯀꯞ ꯃꯆꯥ ꯔꯧ ꯃꯆꯥ ꯄꯨꯟꯁꯤꯜꯂꯒ ꯌꯥꯝꯕꯅꯦ ꯉꯥ ꯄꯤꯒꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄꯩ ꯆꯥꯟꯁ ꯋꯥꯡꯉꯦꯕ ꯄꯩꯁꯥ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯑꯃꯐꯥꯎ ꯌꯥꯎꯗꯕ ꯄꯩꯁꯥꯅꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯦꯂꯥ ꯉꯥ ꯚꯥꯔꯤ ꯄꯩꯁꯥ ꯈꯤꯇꯪ ꯄꯤꯒꯦ ꯍꯥꯏꯔꯤꯁꯦ ꯁꯤꯅꯦꯕ ꯑꯗꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯉꯥ ꯃꯀꯨꯞꯇ ꯌꯥꯝ ꯊꯣꯛꯀꯜꯂꯦꯕ ꯊꯣꯛꯑꯦ ꯍꯥꯏꯕ ꯑꯆꯧꯕꯗꯗꯤ ꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯉꯥ ꯑꯃꯗ ꯀꯦꯖꯤ 3, 4, 5 ꯇꯥꯔꯒꯕꯨ ꯀꯃꯥꯏꯅ ꯊꯥꯡꯒꯠꯄꯗ ꯀꯔꯥꯏꯗꯤ ꯑꯩꯈꯣꯏꯅꯁꯨ ꯍꯨꯔꯥꯜꯂꯔꯣꯏ ꯃꯣꯏꯅꯁꯨ ꯍꯨꯔꯥꯜꯂꯔꯣꯏ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯂꯩꯅꯔꯤꯕ ꯐꯤꯕꯝꯁꯦ ꯌꯨꯝꯒꯤ ꯐꯦꯃꯤꯂꯤꯒꯤ ꯍꯣꯏ ꯑꯝꯇ ꯄꯥꯏꯕꯤꯌꯣ ꯃꯥꯃ ꯑꯗꯣ ꯃꯥꯃꯁꯨ ꯋꯥꯔꯤ ꯁꯥꯔꯤ ꯏꯆꯤꯟꯅꯥꯎꯈꯩ ꯕꯕꯥ ꯂꯥꯛꯑꯒꯦ ꯊꯝꯃꯣ ꯃꯥꯃꯁꯦ ꯉꯁꯤ ꯑꯩꯅ ꯐꯥꯕꯅꯦ ꯑꯩꯒꯤ ꯇꯥꯟꯅꯅꯤꯡꯗꯅ ꯑꯗꯨꯝ ꯂꯩꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯗꯤꯄꯛ ꯀꯣꯡꯄꯥꯜ ꯏꯔꯥꯝꯕꯝ ꯊꯣꯡꯈꯣꯡꯅꯤ ꯑꯩ ꯃꯌꯨꯝ ꯈꯪꯗꯦ ꯉꯁꯤ ꯑꯍꯥꯟꯕꯅꯤ ꯃꯥꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯥꯛꯄ ꯑꯩꯒꯤ ꯌꯨꯝꯗ ꯃꯥꯏ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤꯅ ꯑꯩꯕꯨ ꯌꯥꯝ ꯐꯖꯅ ꯔꯤꯁꯤꯞ ꯇꯧꯕꯤꯔꯦ ꯍꯩ ꯃꯩ ꯖꯨꯏꯁꯀ ꯄꯤꯊꯛꯇꯅ ꯏꯁꯤꯡ ꯑꯌꯤꯡꯕꯒ ꯄꯤꯊꯛꯇꯅ ꯌꯥꯝ ꯐꯖꯅ ꯅꯥꯀꯟꯗꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏ ꯀꯩꯅꯣꯗꯣ ꯂꯨꯍꯣꯡꯕ ꯑꯃꯈꯛꯁꯨ ꯂꯩꯕ ꯑꯗꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧ ꯑꯩꯈꯣꯏ ꯗꯤꯁꯀꯁꯟꯁꯤ ꯂꯣꯏꯔꯛꯀꯗꯧꯔꯦ ꯃꯤꯌꯥꯝ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯅꯤꯡꯍꯟꯕ ꯇꯧꯕꯤꯒꯅꯨ ꯃꯦꯂꯥ ꯑꯗꯨꯝ ꯁꯦꯡꯅ ꯇꯧꯖꯒꯦ ꯁꯦꯡꯅ ꯄꯩꯁꯥ ꯂꯧꯕꯤꯌꯨ ꯐꯥꯔꯃꯔꯁꯤꯡꯅ
कोई शो मेला पाम जब कांगबुनी सिमंगना कोई की सिंबम ने सिमंगना बिजनेस है बेले जिदे लाइव में हमसे nga tunggol amak kalakte kala e phauchang bayam kalakte nga tunggol kala ha biduni nga pha gi interest lak cha ba ma ko gi kai hai ni ko officer ma sa ma su aga dei thap nga yam ba picha nuai ba vip ma sa ma mam su yau jeri khoi mar chida dei hujum ji phar ga sa ga yom kangbu ju pulap punjal ga combine ma cha bane lak cha sa bane ko sida pha mar ko di mang na to biu noi gi chu khutak ta case payment nga ro bida pi bam do mamando moina phar ga sa ba mamando ko de sa biu adugo kwai number 1 khanga dabdi engine jinga da level changa da pacha ko da to happy rakpa ngap sa morama da kg mari happy ba che le hamna bani na happy ba maman kita hon sa be ba koi mera ta we ta ngangani phagal panga do sakhi nga du leitana lei hajen bi rakanu lei di banga do la ama herga la manga herga khochi nauna i phamda la ga chu la manga ne herga la manga pur khai raga la am tang nga le di phagi to bum mandra adu di to bi ta ba ama sin thamja ba ma ko I am not to have not cutting as a younger experience to any man tamzerish. Why? I did a lamna Pito Malay. No, Russian interrogation, no, ma'am. Although it's no, ma'am, the Imbirio, Lushandikan, they the ma'am, according to say, what even am sang this arrest, they the mamma and a pongongba, Aina hangingba, Aina, the ma'am Mosilaga, although it's now a henba, Kangbin, Balega, Zukamana, News in Sasa Pisan Biro, and Atang. Lotion maze hoje pung nipan ga minute ruk chale ado pung mayam comment nga sa pibiro trage de khoyam thuna mine manga ma kai manung da khoi lotion na bagi thangi program jumja ka sa ko ding khoi program tok jar gani ai ha le ho re ma studio da laga yawi ning ba gi secretary ai le ba mayam kolik khuding mak ai gi mela da group da le ba khuding mak chinau si gai tok ji tanar ga hoi ta ya ma miam share tor ga lore ai jo nga pha bagi especially to ni na le da hoi kai ma kan da ai mamang da khoi yon ba khoi yam jing ona gre digi khoi matang da khangba ma hai re wahem tanga masa khoi nong khangna khoi ke hai ni kai no ku mai ta re ne program ko hai gi ba nga the atopa ngayan di tau dabra ka hai bedo ai nau dipak che mamang ngali ngai theng na ma ba hai ba jinang u phang ga dong ni porung khak te gi mela tawi eni nga item khudi ma ke mela khoi chi da loi ni ya tau ba ya tau porung gi ju tau gre nan camera da u du khara da har ko ne ba u da ba khoi dipak ngan na khang na bra ma di chuma chum chami na ma di roi na chami na ma di hai hangi bu wang do u jera dong ni u di video du u ba khara chin ne ba miam na ma khoi rau ngak te gi chi tau chi su tawi adi di tungan mi ngak te gi tau chi su tawi adi nga hai gi tau chira ngak ra gi tau chiru ka bi loi sa le ni makata na tai dai lai biri ba tabiri ba kuding mang na mela to bin ba kuding ma kudi share to ba ko contact to ga ko hai ba sare bi wari sida chanar ga pharak banga do onkhala mela to chai ba kuding ma ta nga no ki ji ma ge makhai gi mathak ta loi le gi ba ama gi pawa ong gi nga se adagi ama tar pachi di nuai ji de ko chani ke dum sa jaga ni ama makhai de gi mathak ta lai ba nga ahum ta ba mari ta ba ko ama noi ni yom da jani hum namar pu yom da ko chani ge sa biu adum aduga khoi mera dum tokjage lai ba ngayan tu yan rau mirgan gi sai dinaraga cinema malam sa che harga irai lai no mela che te to ba ya ba pone kana go man pai hai dana ban udana yeng ba mayam su chan nam su ya mina tong no bu de man tong no da bida yam phaja bu ti ma pu chu mangoi ko chu mangoi adu khoi noi na khoi da khoi noi de pi bu ko dong cha ba di noi na khoi da pi rei bu ko dong cha ba di nga hong chang sa bi ra pa nga hap sa happy ra pa chi ma ko dong cha noi ne pi re akhoi na noi de ko dong cha ba pi ba di kudak ta case payment to ru phangi se nga ru bu de pi da se chi ma ko dong cha ba khoi ni pi ja ba re share ga ngasi chinau mem lo semina se adune chinau mem sine khoi ma magi site gi anum kano to jare magi akhangba experience me ama share to re seida mem akhoi gi pukhi mapu ga mela sili ba kangu ga misunderstanding leiba adagi mela sin ba marak ta ju tongmine mak seida pharak torok pe oba adagi toning da ba torok pe oba adu ma mem ju to widana ba adagi nungai ba wari mem ju ligre aduga ngasagi aina amtang hangudre mamna di leave de ogre hojik hayeng je mela ma sinja di hojik chathari sumaina innam gi mitere ni ban la budon la handoira mase huji mak hekta chin to dia gi roiba panok thade pedi ya gi roi adu aina mela matam khari matung da mela ma ma da ani da laur matung da koi chana ba se sumaina chalani koi ara se simai tham se ba ma bo wa group ta launa rani hoi waza group te law matung de chigan sen semaji habida semna re adu ding sa gi longom da mi hom ri ga kunjan ba adagi ani adagi inam da mi tar ni pan adi mi taram ga ching ba jo ba dui po se
खरा लेरगा नम तमना मा मोइना सेमदुरानी हमने सेमदोकदन फरे फरे मा मदुदी अदुना इसिनो मैम आइगी लाइबिंग बिबैनो त हाइनिंगा लेतन थाबा फोंदोकचरी ngasiगी टॉपिक से कोई इन मेला गी सिनबा अदगी इन मेला आदि लुंगुप तानबा असुंबा सिदे इन नमदि लुंगुप मेला दा निमक्ते दे यामना एक्टिवली इन्वॉल्व ओइरिबा कोई मा मैबो चौबगा ngasiगी उनाबै तंजाजि लौजबनी आइगी वेडनेसडे लाइव हाइ तारेने लाइव डिस्कशन होय अदो लमलाई साइकी कोई बानुगा सनामसागी साइटा आइन हाइजरी नोइन सो यामबा मेला से काउहनदबने कोइसे ngak lerga mela mu hangani mela si sanan na ba yana ba mongda noi saita mu haijari sanje mongnom takelong gi saita na ibem jawbi da jo ain haijari mela se maucha ge mela ta ba no bu hongtuk se ba se kuida bani hongtuk pa ain hongtuk pa ha ba se noi gi keno mayam am yauri ha ba ko noi gi credit mayam lai noi no pirak de ai hong manga manate noi me miyam na yarga hong chi sumai mai tau se ba se khanara ga tawmina ba de ngak tani adagi kharom da haraga koi mathai kong pan da ga ke abina hoi gita hoi lai diba अदे मनिंग लोम दारगा खोजी रोमा होय बोइना होय लेबा इन लाइन ग्रुप सिंग जिबोबा सी आइन ngasi हाइबा शेयर तौरिबा कनो से डिस्कशन तौरसे ताबिरगा कमाय तौसिगे माम नाइ चा चुमी लाले हाबिदो अस कनो दा कोइ दाबिरो मामा सावादे आइन ngसाइदगी कनो तौरिजे मैं मीगी कमेंट में आमले में से अमता कनो तौरमदे हंदो गदोगे सिमतंग हंदो जिको मामा आई मानबा मी फना मी यंगी मोई कमेंट में आमले रमे अदो आइना कमेंट जे आइना थोलक ते तौरगा आइना होल तौले में अइना कनाम कमेंट बिबिरक्ते ना इदी ngसाइदगी कनो तौरिना दुगा कमेंट में आमले रमे सावादे आइगी माय मिस्टेक आई इचनो याम आइगी मिस्टेक नि कमेंट नमा ले आई कनाम कमेंट बिरक्त्रि जु कइनो ने नै साइदगी पाखल रम नै इचनो जिंगे तुमिना जो मियंग ले कनाम के महरते ना अदा मामा कमेंट जे बिबिरगे आइना सोइबो ओइले मैना कमेंट जो होल तौरगा ले मे टॉप मेसेज हारगा दुखक लैले मे आइना रिलोड तौरमद्रे मैम की कमेंट में पाथोक्चरगे मैम थैंक यू कमेंट बिबिरकपगी अदो कमेंट मथंग मथंग से पिक्ट्रू बीजेएमआई के गा एक सलाई तरे लोई लेरमे इन हांगे की लाइव के दनम येंबा इसिनो लोई लेरमे मैम सावदे अदगी चक्रम लेरमे राकेश लौरियम लेरमे अदगी रंजन युमनाम मैखु अकबर ओकेन तेनसुबम अदगी एलांगबम इबोचा नोंगाइथेम बोरिस दयामो लेरे अदगी चित्ररंजन युमनाम खाइदेम प्रदीप अदगी खंब सोराम राकेश चंद्र कुमार इबोम चामुतुम हिदाम लेंगानबा सिंसुबम अथौबा रामेश्वर सोंगथाम चित्ररंजन लोय मनोंगदि सोय लाखिनी ग लोय लेले मे आई नोई कमेंट जो होगद्रेने आइना सोबने अदु जो आई रिप्लाई माम लेकान मिनिट याम तुना पिनो तोगे मखादगी पाखलके कमेंट वो चा ममांगी लाइफ से याम नुंगाय मामगी लाइफ से याम नुंगाय हारो माले मामगी लाइफ से नुंगाय मामा इबोम चा एलांगम मी बोसा नाइजे मैं मामा के है नमदा ते नमदा खोइगा मेला अंत सिंगतुक चगे ngako मामगी लाइफ से नुंगाय बा मामगी लाइफ से मामना ngang जे नुंगाय हबने दुम त कई है दिनम ताइ मैम करी मोड लेबनो आइना हाबसे कमेंट खुदिंगमक कमेंट बॉक्स हाइब तारेने मियामना तौनिंगबा आइगे सिगैदि पेंदे सिगैदि या देबदो ओइना तानरगा जानरगा लोरे खुदिंगमक नि को हाइसे होय अदगी ngसाइगी कमेंट जे मथंगी मेला स्पॉट हाबिरमोय चित्ररंजन युमनाम नंगैजे कने हाइनो मथंगी मेला स्पॉट सिदी चित्ररंजन आई खुमजरागे चित्ररंजन युमनाम हंगबेरको मथंगी मेला स्पॉट हाबिरमोय जिदि सोइन तोगे आई होरेन कमेंट पिन तोरगा मा मै नंबर हापसरमगे मामदा पार्सली हाइदी हाइदी सिदा मेला फजम लेरे हाइदी मेला मेआम मेला हुम मरि हाजिला जो अदि फजबम खलगा हन सिन वनर तुनि नोई मरकैसु तुमबम ले मै फैमिली की सागेना तगी लेरि इंगोदसु तुम पेलो हो हो यारे अदुदि मा मै नंबर जे हापसरगे अदुगा मामगा डायरेक्ट नम पाउ फाउबिरो अदुगा अतई कमेंट सिंग अनम आई हैपे नम यंगजगे अदि ब्रो वीडियो जे ब्रो के वीडियो से कैदौरगे है आई की वीडियो से कैदौर जानो और कैसे तो दे यार ये क्या अदगी आई उसी ते यंगलिन है बल्ले रहा अदगी जो हैप्पी वो काउ इन ब्रोगिन नंबर जो हैप्पी वो काउ आई नंबर जो पोय ऐसे अफसर के एक स्लाइड तेरे ना है जे अदगी खबर जरा इंची निम्फू पाकपा लोग तो प्राइस क्या पीगे काय द फंगे खंबा सोराम नंग आइबो खोइदा इंची निम्फू पाकपा लोग चौजे नंबोलम द फंगे नंबोलम द फंगे फंग काटेक तो बदम यागनी नंबोलम द फंगे सिनो मैम आई होरे मामगी नंबर अफसर के मामगा पाउ फाउबिरो ममंदी के औंग ले न माम लिसिंग अनि के चानिपान चांगा अनि दे चांगा दे अमु तादे अनि के चांगा दे दि तारो तादरे खंबा सोराम इताव कनो ने 40 इंच की लोंग मोय हुजि तानरिबा चौजे अनि के चांगा मिनिमम प्राइस
ꯑꯗꯨꯗꯩꯗ ꯁꯤꯡꯗꯣꯏꯔꯣ ꯁꯤꯡꯗꯣꯏꯅꯦꯕꯀꯣ ꯍꯣꯏ ꯂꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯔꯦ ꯄ꯭ꯔꯦꯃꯥꯅꯟꯗ ꯀꯣꯟꯖꯪꯕꯝ ꯑꯗꯒꯤ ꯏꯕꯣꯝꯆꯥ ꯃꯇꯨꯝ ꯕ꯭ꯔꯣ ꯄꯥꯀꯨ ꯍꯥꯏꯁꯦ ꯀꯩ ꯉꯥꯅꯣ ꯁꯤ ꯄꯥꯀꯨꯁꯤꯗꯤ ꯑꯩ ꯀꯣꯟꯅ ꯐꯖꯅ ꯚꯤꯗꯤꯑꯣꯗ ꯎꯠꯂꯛꯑꯒꯦ ꯅꯍꯥꯟꯒꯤ ꯃꯥꯔꯖꯤꯡꯒꯤꯗꯣ ꯂꯥꯛꯄ꯭ꯔꯣ ꯃꯥꯔꯖꯤꯡꯒꯤꯗꯣ ꯂꯥꯛꯄ꯭ꯔꯥ ꯍꯩꯅꯦ ꯃꯥꯔꯖꯤꯡꯒꯤꯗ ꯇꯧꯕ ꯑꯃ ꯌꯥꯎꯈ꯭ꯔꯕꯣ ꯍꯩꯉꯥꯡꯒꯤꯗꯣ ꯃꯥ ꯑꯃ ꯌꯥꯎꯗꯦꯅꯦ ꯆꯤꯡꯁꯨꯕꯝ ꯏꯊꯧꯕꯅ ꯍꯪꯕꯤꯔꯛꯏꯁꯦ ꯃꯥꯔꯖꯤꯡꯒꯤꯗꯣ ꯑꯩꯈꯣꯏ ꯃꯥꯝꯃ ꯍꯣꯏꯗꯤ ꯆꯠꯄꯅꯦ ꯑꯗ ꯃꯥꯝꯃ ꯍꯣꯏ ꯇꯤꯝꯅ ꯑꯩꯉꯣꯟꯗ ꯐꯣꯟꯗꯤ ꯇꯧꯔꯛꯑꯦ ꯗꯤꯄꯛ ꯍꯩꯉꯥꯡꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯧꯗꯣꯔꯤ ꯂꯥꯛꯑꯣꯅ ꯑꯗꯨꯏ ꯅꯨꯃꯤꯠꯇꯣ ꯑꯩ ꯗꯣꯛꯇꯔꯗ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄ ꯅꯨꯃꯤꯠ ꯇꯥꯗꯅ ꯑꯩ ꯂꯥꯛꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯆꯠꯍꯧꯗ꯭ꯔꯕ ꯃꯇꯨꯡꯗꯩꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯑꯩ ꯃꯤꯁ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯗꯨ ꯌꯥꯝꯅ ꯑꯩ ꯇꯔꯥꯇꯔꯦꯠꯀꯤꯐꯥꯎ ꯃꯦꯂꯥ ꯇꯧꯈ꯭ꯔꯕꯅꯦ ꯑꯩꯁꯦ ꯂꯥꯛ 17 ꯇꯥꯕ ꯕꯨꯛꯀꯤ ꯌꯥꯔꯟꯒꯤ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯌꯥꯔꯟꯒꯤ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣ ꯃꯤ 1000ꯃꯨꯛ ꯇꯤꯟꯕꯗꯣ ꯂꯤꯁꯤꯡ ꯍꯦꯟꯕꯅꯤ ꯏꯟ ꯆꯅꯤꯒꯤ ꯃꯊꯛꯇꯅꯤ ꯂꯣꯡꯎꯞꯁꯨ ꯆꯅꯤ ꯃꯊꯛꯇꯅꯤ ꯑꯗꯣ ꯂꯣꯡꯎꯞ ꯆꯅꯤ ꯍꯥꯏꯁꯤ ꯃꯤ ꯀꯌꯥꯝ ꯁꯨꯔꯝꯒꯗꯒꯦ ꯄꯥꯏꯕꯅꯦ ꯍꯨꯝꯕꯅꯤ ꯁꯥꯕ ꯍꯣꯏ ꯂꯣꯡꯎꯞꯗ ꯃꯤ ꯑꯍꯨꯝ ꯄꯥꯔꯣ ꯄꯥꯔꯣ ꯑꯗꯨꯗꯤ ꯆꯅꯤ ꯑꯍꯨꯝ ꯆꯥꯇ꯭ꯔꯨꯛ ꯂꯩꯔꯦ ꯏꯟꯗꯗꯤ ꯏꯟ ꯆꯅꯤ ꯑꯃ ꯅꯤꯐꯨꯃꯨꯛꯅꯤ ꯑꯗꯩ ꯏꯟꯗꯨꯗꯩꯗ ꯃꯤ 5 khắc ꯄꯥꯔꯁꯤꯅꯦ ꯑꯗꯩ ꯏꯟ ꯆꯅꯤ 5 ꯀꯌꯥ ꯇꯥꯔꯦ 1000 ꯑꯗꯩ ꯃꯤ 1,300,000 ꯂꯩꯈ꯭ꯔꯦ ꯂꯩꯔꯦ ꯕꯥꯕꯣꯛ ꯃꯌꯥꯝꯗꯨꯒ ꯆꯟꯗ꯭ꯔꯤꯗꯤ ꯎꯗ꯭ꯔꯣ ꯕꯥꯕꯣꯛꯀꯗꯤ ꯑꯗꯨꯏ ꯅꯨꯃꯤꯠꯇꯣ ꯃꯌꯥꯝ ꯑꯩꯒꯤ ꯏꯟ ꯂꯣꯡꯒꯣ ꯃꯦꯂꯥ ꯌꯥꯔꯟ ꯄꯥꯠ ꯍꯥꯏꯔꯒ ꯕꯤꯒꯦꯁ ꯏꯟ ꯃꯦꯂꯥ ꯍꯥꯏꯔꯒ ꯑꯃ ꯚꯤꯗꯤꯑꯣ ꯌꯥꯎꯕꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨ ꯃꯥꯝ ꯁꯤꯜꯂꯤꯔꯣ ꯃꯥꯝꯅ ꯁꯤꯟꯕꯗ ꯑꯗꯨ ꯏꯝꯐꯥꯜ ꯏꯁꯇ ꯇꯣꯀꯟꯅꯦ ꯇꯣꯀꯟ ꯌꯥꯔꯟ ꯄꯥꯠꯇ ꯇꯣꯀꯟ ꯀꯥꯒ ꯏꯟ ꯌꯥꯝ ꯆꯥꯎꯕ ꯑꯃ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯌꯥꯎꯕꯅꯦ ꯌꯥꯔꯟ ꯄꯥꯠꯇꯁꯨ ꯊꯦꯡꯃꯥꯏꯖꯝꯒꯤ ꯑꯃ ꯁꯤꯟꯈ꯭ꯔꯦ ꯑꯌꯦꯛꯄꯝꯒꯤ ꯇꯣꯡꯕꯒꯤ ꯑꯗꯨꯁꯨ ꯂꯥꯛ 5ꯒꯤ ꯁꯤꯟꯖꯔꯝꯃꯦ ꯑꯗꯒꯤ ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯊꯣꯛꯆꯣꯝꯅ ꯀꯃꯦꯟ ꯑꯃ ꯂꯩꯔꯝꯃꯤꯅꯦ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯑꯗꯣ ꯑꯇꯩꯁꯨ ꯄꯥꯔꯛꯀꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯈꯣꯏ ꯃꯦꯂꯥ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯄꯨꯅ ꯉꯥꯁꯨ ꯐꯥꯍꯟꯅꯤꯡꯗꯕ ꯄꯩꯁꯥꯁꯨ ꯄꯥꯝꯕ ꯑꯗꯨꯅ ꯈꯣꯏ ꯃꯦꯂꯥꯁꯦ ꯍꯦꯛꯇ ꯀꯥꯏ ꯍꯟꯗꯛ ꯁꯨꯇꯤ ꯊꯣꯔꯛꯄꯩ 9 ꯆꯠꯄꯗ ꯃꯦꯂꯥ 4 ꯀꯥꯏꯌꯦ ꯑꯗꯣ ꯈꯣꯏ ꯃꯦꯂꯥꯗꯗꯤ ꯑꯩ ꯁꯤꯗꯩꯗ ꯑꯩꯒꯤ ꯀꯃꯦꯟ ꯄꯤꯕꯤꯔꯤꯁꯦ ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯊꯣꯛꯆꯣꯝ ꯑꯩꯒꯤ ꯃꯔꯨꯞꯁꯤꯅ ꯄꯤꯔꯛꯄꯅꯦ ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯊꯣꯛꯆꯣꯝ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯁꯨ ꯈꯣꯏ ꯄꯥꯝꯖꯕꯅꯤꯅ ꯑꯩ ꯏꯟ ꯆꯤꯡꯕ ꯑꯗꯒꯤ ꯂꯣꯡꯎꯞ ꯇꯥꯟꯕꯗꯤ ꯍꯩꯇꯕꯅꯤꯅ ꯃꯦꯂꯥ ꯐꯖꯕ ꯂꯩꯀꯥꯟꯗ ꯑꯩꯁꯨ ꯑꯗꯨꯝ ꯈꯣꯏ ꯃꯦꯂꯥꯗꯤ ꯆꯠꯂꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯣꯔꯣꯝ ꯐꯥꯕ ꯆꯠꯂꯤꯗꯅ ꯑꯗꯩ ꯏꯟ ꯃꯦꯂꯥꯒꯨꯝꯕꯁꯤꯅ ꯉꯥ ꯐꯥꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯒꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯉꯥ ꯐꯥꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯃꯦꯟ ꯑꯣꯏꯅ ꯑꯩ ꯅꯝꯕ ꯆꯠꯂꯒ ꯃꯌꯥꯝꯗꯣ ꯎꯠꯆꯕꯅꯤ ꯑꯗꯣ ꯈꯣꯏꯒꯤꯗꯗꯤ ꯑꯩꯒꯤ ꯄꯨꯈ꯭ꯔꯤꯁꯦ ꯉꯥ ꯒ꯭ꯔꯥꯁ ꯀꯥꯞ 150 ꯂꯩꯕꯅꯤ ꯑꯆꯧ ꯑꯆꯧꯕ ꯀꯤꯂꯣ 5 ꯇꯥꯕ ꯒ꯭ꯔꯥꯁ ꯀꯥꯞ ꯀꯤꯂꯣ 3 ꯇꯥꯕ ꯒ꯭ꯔꯥꯁ ꯀꯥꯞ 150 ꯂꯩꯕꯅꯤ ꯍꯥꯏꯔꯀꯥꯟꯗꯩꯗ ꯑꯩꯈꯣꯏ ꯈꯣꯏꯁꯤꯟꯕ ꯃꯤꯈꯩꯅꯗꯤ ꯑꯣ ꯃꯥꯏ 150 ꯂꯩꯕꯗꯣ 100ꯕꯨ ꯐꯥꯔꯗꯤ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯤ 10 ꯈꯣꯏ ꯆꯣꯞꯄꯕ ꯑꯗꯨꯏꯗꯤ ꯃꯤ ꯑꯃꯃꯝꯅ 5 ꯆꯥꯡ ꯐꯥꯔꯗꯤ ꯌꯥꯔꯦꯗꯥꯅ ꯑꯗꯨꯃꯥꯏꯅ ꯈꯟꯅꯩꯗꯅ ꯏꯟꯗꯗꯤ ꯑꯗꯨ ꯂꯩꯇꯦꯀꯣ ꯏꯟꯗꯗꯤ ꯃꯄꯨꯅ ꯑꯩꯒꯤ ꯒ꯭ꯔꯥꯁ ꯀꯥꯞ ꯑꯆꯧꯕ 150 ꯂꯩ ꯍꯥꯏꯕꯁꯦ 150 ꯐꯥꯗꯣꯏꯅꯤꯀꯣ 150 ꯂꯩ ꯍꯥꯏꯔꯒ ꯆꯥꯝ ꯃꯊꯟ ꯊꯤꯕ ꯌꯥꯔꯣꯏꯗꯕ ꯍꯥꯏꯗꯤ ꯏꯟꯗꯗꯤ ꯑꯗꯨꯒꯨꯝꯕ ꯂꯩꯇꯦ ꯏꯐ ꯑꯩ ꯃꯄꯨ ꯂꯣꯏ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣꯀꯣ ꯑꯗꯨꯗ ꯅꯠꯇꯦ ꯃꯣꯏꯗꯗꯤ ꯗꯣꯁꯥꯝ ꯀꯣꯛꯄꯁꯦ ꯂꯩꯔꯤꯕ ꯊꯔꯥꯏ ꯀꯣꯛꯄꯤꯕꯨ ꯐꯥꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯄꯨꯈꯤꯗꯣꯏꯅꯦ ꯄꯨꯈꯤ ꯊꯔꯥꯏ ꯀꯣꯛꯄꯤꯕꯨ ꯐꯥꯅꯤ ꯉꯁꯥꯡ ꯉꯥꯅꯧ ꯂꯣꯏꯅꯃꯛ ꯇꯦꯡꯉꯩ ꯐꯥꯅꯤ ꯑꯗꯨꯒ ꯍꯣꯏ ꯈꯦꯠꯅꯕ ꯂꯩ ꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯄꯨꯅ ꯑꯩꯒꯤ ꯄꯨꯈꯤꯁꯦ ꯉꯥ ꯂꯨꯄꯥ ꯂꯥꯛ 5 ꯉꯥ ꯂꯩ ꯂꯥꯛ 5 ꯄꯤꯌꯨ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯄꯤꯕ ꯉꯝꯗꯦ ꯂꯥꯛ 5ꯗꯣ ꯌꯥꯝꯃꯕꯗ ꯑꯩꯈꯣꯏ ꯂꯨꯄꯥ 4ꯔꯛ 5ꯔꯛ ꯊꯣꯡꯅ ꯈꯣꯏ ꯆꯣꯞꯄꯒ ꯂꯥꯛ 5 ꯇꯥꯍꯟꯒꯦꯅ ꯁꯤꯜꯂꯛꯇꯣꯏꯅꯤ ꯈꯣꯏꯒꯤꯗꯗꯤ ꯑꯍꯥꯟꯕꯗꯅ ꯁꯤ ꯇꯥꯍꯜꯂꯒꯦ ꯑꯅꯤꯔꯛ ꯁꯨꯕꯗꯅ ꯁꯤ ꯇꯥꯍꯜꯂꯒꯦ 5ꯔꯛ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯗꯨꯒ ꯈꯣꯏꯒꯤꯗ ꯃꯄꯨ ꯀꯥꯟꯅꯕ ꯂꯩ ꯈꯣꯏꯁꯦ 5ꯔꯛ ꯆꯣꯞꯈ꯭ꯔꯁꯨ ꯉꯥꯁꯦ ꯑꯗꯨꯝ ꯂꯦꯝꯃꯦꯕ ꯃꯄꯨꯈꯩ ꯂꯣꯏ ꯈꯪꯉꯦꯕ ꯏꯁꯤꯜꯂ ꯐꯥꯕꯗ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯟꯒꯤꯗꯗꯤ ꯉꯥꯗꯤ ꯂꯦꯝꯃꯔꯣꯏ ꯇꯧꯕꯗꯕꯨ ꯄꯩꯁꯥꯗꯣ ꯋꯥꯟ ꯇꯥꯏꯝꯗ ꯐꯪꯒꯅꯤ ꯑꯁꯤꯒꯤ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯁꯤ ꯂꯩ ꯑꯗꯨꯒ ꯑꯇꯩ ꯀꯃꯦꯟ ꯑꯗꯨꯝ ꯐꯖꯔꯛꯀꯦ ꯑꯩ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯃꯥꯃꯁꯨ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯐꯥꯔꯣꯏꯒꯦ ꯑꯩꯈꯣꯏ ꯃꯥꯃꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯃꯅꯤ ꯑꯗꯨꯝ ꯑꯣꯜꯋꯦꯁ ꯑꯩꯒꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩ ꯑꯩꯈꯣꯏꯁꯨꯅꯦ ꯃꯥꯃꯁꯦ ꯇꯣꯞ ꯈꯣꯡꯅꯥꯡ ꯈꯣꯡꯅꯩꯅꯤ ꯑꯗꯨꯒ ꯑꯩꯅ ꯀꯣꯡꯄꯥꯟꯗꯩꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯏꯅꯛ ꯅꯛꯄꯅꯦ ꯕ꯭ꯔꯣ ꯏꯕꯗ ꯁꯣꯏꯕꯅꯤ ꯕ꯭ꯔோ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯣ ꯕꯨꯡꯉꯣ ꯐꯨꯔꯥꯏ ꯂꯥꯛꯐꯝ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯅꯤ ꯑꯩ ꯉꯔꯥꯡꯗ ꯑꯃ ꯉꯥ ꯑꯆꯧꯕ ꯐꯥꯕꯒꯤ ꯑꯃ ꯊꯥꯒꯠꯈꯤꯕꯅꯦ ꯕꯨꯡꯉꯣ ꯑꯗꯒꯤ ꯗꯦꯕꯣ ꯄ꯭ꯔꯇꯤꯝ ꯆꯧꯗꯔꯤ ꯗꯦꯕꯣꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯅꯦꯍꯦ ꯗꯦꯕꯣꯁꯨ ꯑꯩꯒꯤ ꯂꯥꯏꯚ ꯌꯦꯡ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯃꯥꯒꯤ ꯃꯦꯁꯦꯖ ꯑꯍꯥꯟꯕꯒꯤꯁꯦ ꯃꯥ ꯀꯩꯅꯣ ꯇꯧꯖꯥ ꯔꯤꯇ꯭ꯔꯦꯛꯇꯦꯠꯅ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯁꯦꯠꯇꯤꯡꯗ ꯀꯩꯅꯣ ꯇꯧꯒꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯅꯝꯕꯅꯁꯨ ꯄꯥꯔꯦ ꯑꯗꯒꯤ ꯀꯩꯁꯥꯝ ꯚꯨꯄꯦꯟꯗ꯭ꯔꯁꯨ ꯑꯩ ꯁꯨꯅ ꯂꯩꯔꯝꯃꯦ ꯑꯩꯒꯤ ꯃꯔꯨꯞ ꯚꯨꯄꯦꯟ ꯌꯦꯡꯉꯤ ꯑꯩꯈꯣꯏ ꯂꯥꯏꯚꯁꯦ ꯑꯗꯣ ꯑꯦꯕ꯭ꯔꯤ ꯋꯦꯅꯁꯗꯦ ꯑꯩ ꯑꯗꯨꯝ ꯂꯥꯏꯚ ꯇꯧꯖꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯦꯛ ꯇꯦꯛ ꯇꯧꯖꯔꯛꯀꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤ ꯑꯗꯨꯝ ꯉꯥ ꯐꯥꯕꯒ ꯃꯔꯤ ꯂꯩꯅꯕ ꯉꯥ ꯐꯥꯕ ꯃꯤ
adagi even farm mapu puki mapu ke ga unara kande da mam gi mona no mama no mai de yimja ge jakuding gi mel asumba interview ha ge drana asumba live discussion am silakani ngasi di men oina khoi gi mama in mela sin bada maming chalwa khoi gi haleng ma leitrawa khoi mama una banina asin bagi favor da adagi asin bagi saita adagi in mela chaliba mayam kamai silli paisa na kamai phanai adi nga phabagi nungai ba nga pharak tabagi awaba mayam ama tobire adu hayam makha tarak padai da ina hayam pukhi gi mapu makka mela tograba adagi mapu adi mela pham ge am leiba mapu ko unar pa matamda moi wakhan na kei leba kai do ji akoina khangwana ta moi jong phungdok pagi tanja do nom ai gi da longmina je channel ji dai da aidi ai gi je nom togdo le rabane na yumja ge cha kudingi aduna amai tor je ngasi gi damakta di akoigi live asibu miyeng tabiriba aigi maru mapang asilnao khwai punamapu hainingai litana thagaba phungdokchari ai live streaming jo almost 1.5 hour haitar pung ama makhai mukti amai sujale aduduna aigi anum mayam je yembiriba punamo thagat chirai ta khoi ma maju ngasi ai smaina ai interview da nga phamina ji ma haigana ma na hena hekta harau ya birakpa thawai yaushandana hoi thawai yaubirакpa adi lakpiba adugi damakta mamazu hainiga litan thaba phongdokchari aduga isinau ma'am longo mela amta yokjage hoi sigi comment jo litan dong lakpa jawe isinau ma'am ai video jenga sigi wendilo shanjarage aduga longo mela yawningba ai video je hoji post of lor matu hiji discussion je ngasi live si lor matung na amka jo video je amu torkini ma'am makok te ong yengbiro mamang na khanagi ba yengbihogdo ma'am do aduga longo mela yawningba adagi kaiga to yawningba ma'am dudi sigi same video live streaming toriba video sigi makha daida mamagi number mamagi ming phone number loi hapsar mage any yawningba matamda haidi longo mela je neindo kawla koimje gesa nti silaga jo aina sangba numita mama henda ki nomajin numita yawjage hadi ayana harpam changdarne mama adumai tawdana ichinaw gaina yawningba lerage jo mama number hapsar nge ado phone tawbiro ma'am bio haibane su hoi adagi pukhi mapu as ai gi je smai lei pukhi ma leire ai pukhi je mayam je longo melam sindoke ke paisa je ai khar chille mai torge longo mela sindoga torga pukhi je keno tawdrom ni kotrom ha ju ma me number do contact to view aduga longo mela kamai sinni aduga paisa na kamai ngangna ni adu ma na ju ngasa ai video da thamgre paisa sibo ki chang mapu da akoiga negotiate taw matam da sibo ki chang ngang na bya smai taw we do adu ma'am ai video jeng biro aduga ai video da gyan ta da yaw ga ju ma ma da direct aina hapsa doi number je da ma'am sin law ma'am ma mai number da phone ma ki khingjan biro hang biro ngasi gi ai gi live da clear oi da ba gyan ta hog do yaw jo ma ma da to biro sini ngasi gi akoi gi office manipuri gi live discussion program yimja kaisa Wednesday khuding gi pangtok ko program adu ngasi horak pada mai na kitang problem oiraga kitang delay tawgre adu yaiba makai pung manga tu taruk nungdoram ya chang ko matam jeida ai yumja kaisa khuding gi isinau jing gi damakta live thar na ba isoi soi na ai hona jarke masi haibo loina miyam dagi khoi kaina na ba thang lawjeri me apro bo kurum jeri thank you mamuju